ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯒꯤ ꯏꯆꯥ ꯏꯅꯥꯎ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯇ ꯃꯄꯥꯟ ꯂꯝꯗ ꯔꯨꯝ ꯑꯃꯠꯇꯗ ꯑꯩꯈꯣꯏꯒꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯐꯦꯃꯤꯂꯤꯗꯧꯅ ꯁꯤꯗꯒꯤ ꯃꯣꯏ ꯆꯍꯤ ꯑꯃ ꯂꯩꯃꯤꯟꯅꯕ ꯊꯥ 6 ꯂꯩꯃꯤꯟꯅꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒ EPOM Media is not affiliated with any crowdfunding campaigns discussed on this podcast. These campaigns are run by individual campaigners, and viewers participate at their own risk. Every action taken is the viewer's sole responsibility. EPOM Media will not be held accountable for any consequences. Our platform focuses on social discussion and promoting a crime-free society. We do not endorse or participate in crowdfunding activities. By watching, you acknowledge and agree to these terms. Sana binangin itinbang Ika na nusi hayagpo Kawing ang dari na igitamoy na Sumhat ya'y pubi ng isaptang Mayam Bukurumjari and a very good evening. EPOM Media na mayam gidamakta series ay na puthokchariba Crime Diaries ngasidi Maudraga Mapal suba episode yoksinjare habidi 99 suba episode yoksinjare mayam chama phagadaba amakta ngairabani mayam khawrang nangai minasi chama sida khoi karamba surprise mayam gidamakta thamba ngambage habidi khoi su sem sajage aduga mayam nasu mongol asiba pinabiu loinina Crime Diaries na Maudraga Mapal surakpa episode habase khoi mayam da hanana thagachari aduga mayam gi support mayam gi khoi gi mayam gi credit singdubu su khoina yamna khona nolukna taramna laujai aduga mayam gi sahjok haibetare mayam gi spirit positive spirit mayam dana khoi Crime Diaries aduki matik khoina mayam gi platform sembada aduki matik line thokhibani aduga Crime Diaries mayam na support tobaga loina ahenba subscriber ahenba viewers amadi ahenba mi makhal kayama every nook and corner especially Manipur gi mafam sida leiba mipum khudim bata yohallaga Crime Diaries haibasi changchang launa mayam gi platform amo ahenminasi aduga platform asidagi ekhoi mayam si mit nakong oiminaraga Manipur society da crime si mitigate toba ngamba amadi crime si hantha hanba amadi Crime Diaries tagi kanaba kayama lominasi haibasi masu thamjage aduga Crime Diaries ke ekhoi gi machat amoina thamjariba below 18 years sahi tara nipal gi makhasi ekhoi avoid to hanminasi mature oraba 18 years ki above singna yengminaraga ekhoina pauro mayama pautak mayama ekhoina phongdok minaraga mayam si chawkhat minasi afaba khunai amo oiminasi haibasi mu thamjage lonena ekhoi gi platform si legal platform na chade haibasi masu mayam da amukka hanna hongna ningsing jari lonena Crime Diaries ta akhoi bonu si business sponsor to birakliba mayam da amuktanga lauthok chage ahan bada Career Point Kota Imphal Center ningthemcha karong da leiba ekhoi gi mafam sida NEET amadi JEE gi aspiring oiba students mayam ama ekhoi gi dream profession si ekhoi gi fulfill to biu hani thamjage loina class 8 tagina class 12 phawba gi foundation courses kaya amasu kota dagi lakpa ekhoi gi original oza mayam sina takpi tambiraga ekhoi gi angang sing si platform amomong kanabagi damak ta semjari ba platform sida parents amadi guardians singna sungsoi soidana lengsin bida u loina boys amadi girls ki separate hostels su thamjai yamna hygienic oina ekhoi gi thong thakpa heiraba ekhoi gi mesta hawba kayam su pizaraga home food mayam pizaraga angang sing si motivate tobiri mafam asida sungsoi soidana lengsin bida alaga NEET amadi JEE gi aspiring of students mayam gi dream do fulfill ta hon biu han thamjage ani subada import deals with Rajkumar Enterprises ki si ekhoina su episode khuding gi lauthok chari mayam China dagi pochei pambiba aduga Delhi dagi pochei pambiba business anoba establish towning ba singna sungsoi soidana ekhoi gi Rajkumar Enterprises puning sing biu China dagi India dagi Manipur phaba Europe ngamba adugumlaba agency amani Rajkumar Enterprises na mayambu support onabagi damakta thonglauna hangaga thamjari unbelievable price ta pizari ekhoi gi anoba Pirol Singh khungup bag
ꯑꯩꯈꯣꯏꯒꯤ ꯃꯣꯕꯥꯏꯜꯒꯤ ꯒꯦꯖꯦꯠꯁꯤꯡ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯦꯁꯤꯅꯔꯤꯁ ꯑꯆꯧ ꯑꯆꯧꯕ ꯀꯌꯥ ꯑꯃꯁꯨ ꯑꯣꯔꯗꯔ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯁꯤꯃꯁꯨ ꯃꯌꯥꯝꯅ ꯊꯝꯖꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯅ ꯃꯣꯏꯔꯥꯡꯈꯣꯝ ꯃꯈꯥ ꯌꯨꯝꯅꯥꯝ ꯂꯩꯀꯥꯏ ꯅꯤꯌꯔ ꯂꯥꯏꯔꯦꯝꯕꯤ ꯂꯝꯄꯥꯛ ꯑꯗꯨꯒ ꯗꯦꯜꯂꯤꯒꯤꯅ ꯀꯤꯁꯟꯒꯔꯗꯁꯨ ꯂꯩꯔꯦ ꯁꯐꯗꯔꯖꯟꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯑꯅꯧ ꯑꯅꯧꯕ ꯑꯥꯎꯠꯂꯦꯠ ꯀꯌꯥ ꯑꯃꯁꯨ ꯍꯥꯡꯗꯨꯅ ꯗꯦꯜꯂꯤꯗꯗꯤ ꯃꯐꯝ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯅꯝꯕꯔ ꯀꯥꯎꯕꯤꯔꯅꯨ 700-5091-630 ꯁꯨꯡꯀꯥꯎ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯌꯥꯝꯅ ꯀꯣꯜ ꯇꯧꯕꯤꯔꯒ ꯀꯥꯟꯅꯕꯗꯨꯃ ꯂꯧꯕꯤꯌꯨ ꯍꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯁꯤꯅ ꯁꯦꯟ ꯖꯣꯁꯦꯐ ꯌꯨꯅꯤꯚꯔꯁꯤꯇꯤ ꯅꯥꯒꯥꯂꯦꯟꯗ ꯂꯩꯕ ꯗꯤꯃꯥꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯆꯨꯃꯨꯀꯦꯗꯤꯃꯥꯗ ꯂꯩꯕꯁꯤꯗ ꯑꯩꯈꯣꯏꯒꯤ career ꯁꯦꯝꯅꯤꯡꯕꯁꯤꯡꯅ admission open ꯇꯧꯔꯦ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯃꯌꯥꯝꯗ ꯂꯥꯎꯊꯣꯛꯆꯔꯤ ꯁꯦꯟ ꯖꯣꯁꯦꯐ ꯌꯨꯅꯤꯚꯔꯁꯤꯇꯤꯗ career shaping ꯇꯧꯔꯒ ꯏꯁꯥꯒꯤ platform ꯑꯃꯃꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯟꯕꯤꯌꯨ admission open for science arts humanities physical education management computer application amadi engineering ki courses kaya ama yauri apamba courses khanbiraga sungsoi soidana mafam asidagi career shaping tawbiyu well equipped oiraba laboratories mayam amasu leire aduga yamna specific oiba feature haiba tare scholarship akhoi deserving of students mayam amadi sports person singi damakta su scholarship ki kuthangda akhoi discount taraga mafam asida admission to biba yagani top feature amana University asida National Cadet Corps NCC ki club National Service Scheme NSS ki club Youth Red Cross YRC Red Ribbon Club RRC Indian Culture Club loina na makhal mathel kaya gi club kaya ma art and culture busu support abadu gumba university ni mafam asida motivational activities mayam amasu yauraga school akhoi gi university gi environment si aduki matik yamna refreshing amadi motivated oiba mafam ni aduga takpi tambigedor be singsina well qualified oiba well experienced oiba faculties ngaktana yomla badu gumla university ni aduga yamna top magun haiba tare university asida student mayam sige tambal lojingai da campus interview kaya ama laaga government sector gi private ki reputed oiba firm kaya ama ge su placement pi bagi khudong chaba mayam su leijai mayam sungsoi soidana koi career shaping toning ba singna different akoi gi leiriba options mayam sidagi different courses mayam ste khanbi raga sungsoi soidana aphaba mi am oibiraga aphaba professional am oibiu hane thamjage akoi gi office ke contact number 8131062811 natraga 8729812626 office ki number loina na manipur gi onesu contact number ma thamjari manipur dagi chaning ba singi su ekoi gi comfortable loina ba manipur gi contact number sida contact to biraga details me ama lo biraga admission to biu 9383097705 ta mayam sung so soidana call to biraga St Joseph University Nagaland Chumukidima Dimapur district ta ekhoi career sembiu haina thamjage loina na ngasigi ipo media na mayam gi damakta puthok chariba crime diaries ki 99 suba episode ki damakta mayam gi iche robita le masu studio election dan lebire mayam taramna umina dringai mamangda ngasigi topic se mayam hek tabda young laugada ba ekhoi gi kai haitare ekhoi gi hek tabda mayam se akhoi gi wakhal amada adum lakadaba adugumani hadu ngasigi ojana pobiragdiba topic se pakhang leisabi room amatada haina thamjare aduga mayam akhoi gi 99 suba episode yoksalakpase ojadi kari phauri habadu su mayam tamina si aduga ojasi taramna umina si ahan mamaktada ojabu taramnok chari maktada ipo media gi subscribers sing aduga crime diaries ki viewers sing bu kokna na khurumjari koi yam wana ngai rakpani mayam na 100 suba na ado hayeng da ngare koi thongjin da lepare mathang jidi 100 ni mayam ga pamba sujoi soidana ningba thungan jarage ado koi surasna ngang oirakpadagi horakpagi wari angang oingai gi honarakpagi adai kai thabak tawrakpa mayam ado tonga loinamak to ningjang biro jik tum da gai cha da gai mayam puna tamina raji suraj ki maramda khangning bosing loina khangmina raji mathang ki saturday da soi dana aduga si sairak si yam nungai je akoi suraj se handak mayam su loina yengbigre ubigre po media da su sandokre magi national award ma koi ki magi film phoi bi da phang ba se yamna nungai sigi joina thagat pa phongdok jadi suraj thank you ado ngasigi episode sidi yam luna khanawdaba nainawdaba yadaba episode ama khaktani pakhang leisabi room amatada haibase sigi pakhasariba topic sidi yamna maruiba koigi masing yam hengalaiba ado khanawdaba suya yadaba topic ama khakneba
ꯑꯩꯈꯣꯏꯒꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯔꯨꯝ ꯑꯃꯠꯇꯗ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟ ꯂꯝꯗ ꯂꯥꯏꯔꯤꯛ ꯇꯝꯃꯒ ꯂꯩꯕ ꯑꯗꯨꯒ ꯊꯕꯛ ꯇꯧꯔꯒ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯇ ꯃꯄꯥꯟ ꯂꯝꯗ ꯔꯨꯝ ꯑꯃꯠꯇꯗ ꯑꯩꯈꯣꯏꯒꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯐꯦꯃꯤꯂꯤꯗꯧꯅ ꯁꯤꯗꯒꯤ ꯃꯣꯏ ꯆꯍꯤ ꯑꯃ ꯂꯩꯃꯤꯟꯅꯕ ꯊꯥ 6 ꯂꯩꯃꯤꯟꯅꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯌꯥꯅꯔꯛꯇꯕꯗꯒꯤ ꯈꯠꯅꯔꯛꯄꯗꯒꯤ ꯅꯨꯄꯥꯗꯨꯅ ꯂꯥꯞꯊꯣꯛꯈꯤꯕꯗꯒꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏ ꯏꯆꯥ ꯏꯅꯥꯎ ꯂꯩꯁꯥꯕꯤ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯁꯤꯗ ꯂꯥꯛꯑꯒ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯗ ꯃꯇꯦꯡ ꯅꯤꯔꯔꯦꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯤꯡ ꯌꯥꯝꯕ ꯊꯧꯗꯣꯛꯁꯦ ꯀ꯭ꯔꯥꯏꯝꯁꯦ ꯃꯇꯩ ꯃꯅꯥꯎ ꯈꯥꯏꯅꯕ ꯗꯤꯚꯣꯔꯁꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯜꯂꯝꯃꯤꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯔꯨꯝ ꯁꯦꯌꯔ ꯇꯧꯔꯒ ꯂꯩꯃꯤꯟꯅꯔꯨꯕꯗꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯇ ꯂꯩꯃꯤꯟꯅꯔꯒ ꯌꯥꯅꯔꯛꯇꯕꯗꯒꯤ ꯊꯣꯛꯂꯛꯄ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯀ꯭ꯔꯥꯏꯝꯁꯦ ꯁꯤꯅ ꯑꯃꯨꯛ ꯃꯁꯤꯡꯁꯦ ꯍꯦꯟꯒꯠꯂꯛꯑꯦꯕ ꯁꯥꯊꯤꯅ ꯍꯟꯗꯛ ꯃꯔꯛꯁꯦ ꯊꯣꯛꯄꯤꯅꯤ ꯊꯧꯗꯣꯛꯁꯦ ꯑꯩꯈꯣꯏꯁꯨ ꯉꯛꯈ꯭ꯔꯦ ꯃꯁꯤ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝꯅꯁꯨ ꯆꯦꯛꯁꯤꯟꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯏꯆꯥꯅꯨꯄꯤꯁꯤꯅ ꯃꯥꯅ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯂꯤꯔꯤꯕ ꯋꯥꯔꯤꯁꯦ ꯃꯥꯁꯦ ꯐꯣꯔꯦꯟ ꯀꯟꯇ꯭ꯔꯤ ꯑꯃꯗ ꯍꯧꯖꯤꯛꯁꯦ ꯊꯕꯛ ꯇꯧꯔꯒ ꯂꯩꯕꯅꯤ ꯃꯥꯒꯤ ꯊꯧꯗꯣꯛꯁꯦ ꯆꯍꯤ 6ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕꯅꯤꯀꯣ ꯑꯗꯨꯗꯩ ꯃꯥꯗꯤ ꯑꯗꯨꯝ ꯐꯣꯔꯦꯟ ꯀꯟꯇ꯭ꯔꯤꯁꯤꯗ ꯃꯥ ꯊꯕꯛ ꯇꯧꯔ ꯂꯩꯈ꯭ꯔꯕꯅꯤ ꯌꯥꯝ ꯁꯥꯊꯤꯅ ꯃꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯊꯃꯣꯏꯗ ꯌꯥꯝ ꯁꯣꯛꯄ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯔꯨꯝ ꯁꯦꯌꯔ ꯇꯧꯔꯒ ꯂꯩꯃꯤꯟꯅꯔꯤꯕ ꯔꯨꯝ ꯑꯃꯠꯇꯗ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯅꯨꯄꯤꯁꯤꯅ ꯃꯉꯣꯟꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯁꯤ ꯋꯥꯔꯤ ꯂꯤꯕ ꯂꯥꯛꯄꯅꯤ ꯃꯥꯁꯦ ꯃꯥ ꯍꯟꯗꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯛꯄ ꯑꯗꯨꯗ ꯂꯤꯔꯝꯕꯅꯤ ꯉꯁꯤꯃꯛ ꯍꯧꯖꯤꯛꯃꯛ ꯔꯨꯝ ꯁꯦꯌꯔ ꯇꯧꯔꯒ ꯃꯄꯥꯟ ꯂꯝꯗ ꯔꯨꯝ ꯑꯃꯇꯗ ꯄꯨꯟꯅ ꯂꯩꯅꯔꯤꯕ ꯂꯩꯁꯥꯕꯤ ꯄꯥꯈꯪꯁꯤꯡꯁꯦ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯣꯏꯕꯁꯤꯡꯁꯤꯗ ꯍꯌꯦꯡ ꯂꯩꯁꯥꯕꯤꯁꯤꯡꯁꯤꯗ ꯊꯣꯛꯂꯛꯀꯗꯕ ꯃꯣꯏꯗ ꯋꯥꯕ ꯊꯦꯡꯅꯔꯛꯀꯗꯕꯗꯣ ꯃꯥꯅ ꯂꯤꯔꯝꯕꯅꯦꯕ ꯃꯁꯥꯗ ꯆꯩꯅꯥ ꯄꯥꯜꯂꯕ ꯃꯥꯅ ꯃꯣꯏꯁꯤꯗ ꯃꯤꯠ ꯅꯥꯀꯣꯡ ꯑꯣꯏꯅꯕꯅꯀꯣ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯥꯅ ꯑꯋꯥꯕ ꯇꯥꯈꯤꯕ ꯏꯀꯥꯏꯕ ꯅꯪꯈꯤꯕ ꯄꯨꯔꯥ ꯂꯩꯈꯥ ꯇꯥꯕ ꯌꯥꯝ ꯁꯥꯊꯤꯅ ꯂꯝꯆꯠ ꯁꯥꯖꯠ ꯂꯨꯗꯕ ꯇꯥꯍꯧꯔꯤꯅꯤ ꯅꯨꯄꯥꯗꯨꯒ ꯃꯥꯒ ꯂꯩꯃꯤꯟꯅꯔꯒ ꯑꯣꯛꯇꯕ ꯂꯝꯆꯠ ꯂꯨꯗꯕꯁꯦ ꯃꯥ ꯈꯛꯇꯪ ꯇꯥꯍꯧꯔꯤꯅꯦꯕ ꯑꯗꯨꯒꯤ ꯃꯥꯅ ꯃꯁꯤꯗꯗꯤ ꯑꯩꯉꯣꯟꯗ ꯊꯣꯛꯈꯤꯕꯁꯤꯡꯁꯤꯗꯗꯤ ꯃꯣꯏꯗ ꯊꯣꯛꯍꯟꯅꯤꯡꯗꯦ ꯃꯣꯏ ꯆꯦꯛꯁꯤꯜꯍꯧꯅꯕ ꯑꯩꯈꯣꯏꯅ ꯉꯥꯎꯊꯣꯛꯎꯔꯒ ꯂꯥꯡꯊꯣꯛꯎꯔꯒ ꯈꯟꯊꯍꯧꯗꯗꯅ ꯒ꯭ꯌꯥꯟ ꯇꯥꯍꯧꯗꯗꯅ ꯑꯗꯨꯒ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯂꯛꯀꯗꯕꯁꯦ ꯑꯩ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯏꯁꯦ ꯂꯤꯔꯝꯃꯒꯦꯅ ꯃꯥꯁꯦ ꯂꯤꯕ ꯂꯥꯛꯏꯅꯦꯕ ꯃꯥꯁꯨ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯁꯦ ꯑꯗꯨꯝ ꯇꯥꯏ ꯍꯥꯏ ꯑꯗꯨꯗ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯃꯣꯏꯒꯤ ꯋꯥꯔꯤꯁꯦ ꯃꯣꯏꯒꯤ ꯏꯃꯨꯡꯁꯦ ꯑꯗꯨꯝ ꯀꯩꯅꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕꯁꯨ ꯅꯠꯇꯦ ꯀꯩꯁꯨ ꯑꯗꯣ ꯃꯄꯥꯁꯤꯅ ꯃꯥꯁꯦ ꯂꯥꯏꯔꯤꯛ ꯄꯥꯕꯁꯦ ꯈꯔ ꯀꯜꯂꯛꯄ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯆꯤꯟ ꯃꯅꯥꯎ ꯃꯌꯥꯝꯁꯦ ꯂꯥꯏꯔꯤꯛꯁꯦ ꯐꯠꯇꯕ ꯑꯗ ꯐꯠꯇꯕꯁꯤꯗ ꯃꯥꯁꯤꯅ ꯈꯔ ꯂꯥꯏꯔꯤꯛꯁꯦ ꯍꯩꯕ ꯑꯗꯨꯝ ꯃꯃꯥ ꯃꯄꯥꯅ ꯉꯥꯡꯅꯗꯅ ꯂꯥꯏꯔꯤꯛꯁꯦ ꯃꯥꯅ ꯑꯗꯨꯝ ꯄꯥꯔꯒ ꯍꯦꯛ ꯂꯩꯕ ꯑꯗꯨꯗ ꯃꯄꯥꯅ ꯌꯥꯝ ꯍꯔꯥꯎꯖꯕ ꯌꯥꯝ ꯄꯦꯟꯖꯕ ꯑꯗꯨꯒ ꯃꯄꯥꯁꯤꯅ ꯃꯉꯣꯟꯗꯗꯤ ꯊꯧꯗꯥꯒꯅꯨꯒ ꯍꯥꯏꯕ ꯃꯄꯥꯅ ꯊꯕꯛ ꯆꯠꯎꯔꯒ ꯍꯜꯂꯛꯄꯁꯤꯗ ꯑꯩꯈꯣই ꯃꯄꯥꯁꯦ ꯀꯩꯅꯣ ꯇꯧꯋꯤ ꯍꯥꯏꯌꯦ ꯃꯥꯁꯦ ꯔꯪꯒꯤ ꯃꯤꯁꯇ꯭ꯔꯤꯅꯤ ꯍꯥꯏꯌꯦꯕ ꯑꯗꯨꯒꯤ ꯊꯕꯛ ꯆꯠꯎꯔ ꯍꯜꯂꯛꯄꯗ ꯃꯥꯅꯒ ꯂꯥꯏꯔꯤꯛ ꯄꯥ ꯂꯩꯔꯝꯕꯁꯦ ꯃꯄꯥꯅ ꯍꯔꯥꯎꯕ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯑꯗꯨꯝ ꯃꯄꯥꯅ ꯊꯕꯛ ꯍꯜꯂꯛꯄꯁꯦ ꯑꯗꯩ ꯑꯌꯨꯛꯀꯁꯦ ꯃꯄꯥꯅ ꯊꯕꯛ ꯆꯠꯄꯩ ꯉꯟꯇꯥ ꯍꯧꯒꯠꯂꯛꯄꯁꯦ ꯃꯆꯤꯟ ꯃꯅꯥꯎ ꯑꯇꯩꯁꯤꯗꯤ ꯃꯃꯥꯁꯤꯅ ꯍꯧꯒꯠꯂꯣ ꯉꯥꯡꯅꯕ ꯃꯥꯗꯤ ꯉꯟꯇꯥ ꯍꯧꯒꯠꯂ ꯃꯥꯅ ꯉꯟꯕ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯍꯦꯛꯇ ꯄꯥ ꯂꯩꯔꯝꯕ ꯃꯇꯝꯗꯨꯗ ꯃꯣꯏꯒꯤ ꯃꯥꯡꯒꯣꯟꯁꯤꯗ ꯃꯣꯏ ꯂꯥꯏꯔꯤꯛ ꯄꯥꯅꯕ ꯄꯔꯦꯡ ꯁꯥꯟ ꯇꯦꯕꯜ 2 ꯊꯥꯕꯖꯥꯠꯅꯦꯕ ꯃꯆꯤꯟ ꯃꯅꯥꯎ ꯃꯣꯏꯒꯩ ꯂꯥꯏꯔꯤꯛ ꯄꯥꯅꯕ ꯑꯗ ꯃꯥꯗꯤ ꯑꯗꯨꯝ ꯂꯥꯏꯔꯤꯛ ꯄꯥꯔꯝꯕ ꯁꯤ ꯃꯄꯥꯅ ꯌꯥꯝ ꯍꯔꯥꯎꯕ ꯑꯗꯨꯅ ꯃꯄꯥꯁꯤꯅ ꯃꯥꯁꯦ ꯃꯄꯥꯟ ꯂꯝꯁꯤꯗ 12 ꯐꯥꯎ ꯂꯣꯏꯔ ꯃꯇꯨꯡꯗ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯇꯝꯕꯁꯦ ꯃꯄꯥꯟ ꯂꯝꯗ ꯊꯥꯕ ꯅꯪ ꯃꯥꯁꯇꯔ ꯐꯥꯎꯁꯦ ꯂꯣꯏꯊꯣꯛꯑꯣ ꯏꯄꯥ ꯋꯥꯔꯁꯨ ꯋꯥꯅ ꯅꯪꯗꯤ ꯍꯣꯠꯅꯒꯦ ꯑꯇꯩꯁꯤꯗꯤ ꯂꯥꯏꯔꯤꯛ ꯀꯩꯁꯨ ꯌꯥꯝ ꯐꯠꯇꯦꯅ ꯑꯗ ꯃꯥꯁꯦ ꯒ꯭ꯌꯥꯟꯁꯨ ꯇꯥꯕ ꯊꯣꯏꯗꯣꯛꯅ ꯃꯥ ꯑꯗꯨꯝ ꯃꯄꯥꯟꯒꯁꯨ ꯊꯣꯛꯄ ꯈꯣꯠꯄ ꯏꯔꯥꯡ ꯐꯂꯥꯡ ꯌꯥꯎꯕꯁꯤ ꯀꯩꯁꯨ ꯇꯧꯗꯕ ꯃꯥꯁꯦ ꯒ꯭ꯌꯥꯟꯁꯨ ꯑꯗꯨꯝ ꯇꯥꯕ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯣꯏ 12 ꯇꯝꯃꯤꯟꯅꯕ ꯏꯃꯥꯟꯅꯕꯤ ꯈꯔꯁꯨ ꯃꯄꯥꯟꯗ ꯆꯪꯅꯤ ꯍꯥꯏꯗꯅ ꯃꯣꯏꯈꯩꯁꯦ 3-4 ꯆꯪꯕꯅꯦ ꯑꯗꯨꯒ ꯃꯣꯏꯁꯤꯅ ꯃꯣꯏꯒꯤ ꯂꯩꯔꯤꯕ ꯀꯩꯅꯣꯁꯤꯅ ꯃꯣꯏ ꯔꯦꯟꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯥꯛꯄ ꯂꯩꯁꯥꯕꯤ ꯃꯆꯥ ꯉꯥꯛꯇꯒꯤ ꯂꯩꯐꯝ ꯔꯦꯟ ꯑꯣꯏꯕ ꯑꯗꯣ ꯃꯣꯏꯁꯦ ꯍꯦꯛ ꯊꯪꯅꯕ ꯕꯤꯜꯗꯤꯡꯗꯨꯗꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯉꯥꯛꯇꯒꯤ ꯑꯣꯏꯕ ꯃꯣꯏꯁꯦ ꯃꯄꯨ ꯑꯝꯇꯒꯤꯅꯤ ꯍꯥꯏꯌꯦꯕ ꯕꯤꯜꯗꯤꯡꯁꯦ ꯃꯄꯨ ꯑꯝꯇꯒꯤ ꯑꯗ ꯃꯣꯏꯁꯦ ꯑꯗꯨꯃꯥꯏꯅ ꯂꯩꯕ ꯃꯥꯅ ꯑꯍꯥꯟꯕ ꯆꯪꯈꯤꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯊꯪꯅꯕ ꯔꯨꯝ ꯅꯨꯄꯥ ꯉꯥꯛꯇ ꯂꯩꯕ ꯔꯦꯟꯇꯨꯗ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯒꯤ ꯃꯕꯨꯡꯁꯤꯡꯁꯨ ꯑꯗ ꯂꯩꯔꯝꯃꯦꯕ ꯑꯗꯨꯅ ꯃꯣꯏꯁꯦ ꯑꯗꯨꯝ ꯅꯨꯄꯥ ꯅꯨꯄꯤ ꯃꯣꯏꯁꯦ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯆꯥꯛ ꯏꯁꯤꯡ ꯆꯥꯃꯤꯟꯅꯕ ꯃꯆꯤꯟ ꯃꯅꯥꯎ ꯃꯔꯤ ꯃꯇꯥ ꯃꯌꯥꯝ ꯌꯥꯎꯕꯅꯤꯅ ꯃꯣꯏ ꯄꯨꯟꯖꯜꯂ ꯃꯩꯇꯩ ꯃꯆꯥꯈꯩꯁꯦ ꯑꯗꯨꯃꯥꯏꯅ ꯆꯥꯃꯤꯟꯅꯕ ꯈꯣꯠꯄ ꯅꯨꯡꯗꯥꯡ ꯊꯕꯛ ꯇꯧꯕꯁꯨ ꯌꯥꯎꯅꯩ ꯃꯣꯏꯁꯦ ꯂꯥꯏꯔꯤꯛ ꯇꯝꯕꯁꯨ ꯌꯥꯎꯅꯩ ꯃꯌꯥꯝꯁꯦ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯔꯤꯕꯀꯣ ꯑꯗꯨꯗ
ꯃꯣꯏꯁꯤꯅ ꯑꯅꯧꯕ ꯊꯣꯡꯉꯛꯄꯁꯤꯗ ꯃꯣꯏ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯇꯝꯃꯒ ꯂꯩꯔꯝꯕ ꯑꯃꯈꯛ ꯅꯨꯄꯥ ꯑꯃꯈꯛꯁꯤꯅꯀꯣ ꯃꯣꯏꯗꯩꯗꯤ ꯈꯔ ꯁꯦꯅꯤꯌꯔ ꯑꯣꯏꯔꯦ ꯃꯣꯏꯁꯤꯅ ꯑꯃꯨꯛ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯗꯣꯔꯦꯕ ꯁꯤꯁꯤꯅ ꯃꯥꯁꯦ ꯌꯥꯝꯅ ꯃꯉꯣꯟꯁꯤꯗ ꯅꯨꯡꯁꯤꯕ ꯄꯥꯝꯖꯕ ꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯎꯠꯂꯛꯑꯦꯕ ꯑꯗꯨꯝ ꯑꯗꯩ ꯃꯣꯏ ꯍꯦꯛ ꯀꯩꯅꯣꯒꯁꯦ ꯆꯥꯛ ꯆꯥꯃꯤꯟꯅꯕꯒꯁꯦ ꯑꯗꯨꯝ ꯃꯥꯅ ꯌꯦꯟ KG 3ꯒ ꯍꯦꯛ ꯂꯩꯔ ꯆꯪꯉꯛꯄ ꯃꯣꯏ ꯅꯨꯄꯥ ꯑꯁꯣꯝꯗ ꯂꯩꯕ 5-6 ꯑꯃꯒ ꯁꯣꯝꯗ ꯂꯩꯕ ꯅꯨꯄꯤ 5-6 ꯑꯃꯒ ꯃꯣꯏ ꯑꯗꯨꯝ 23-24 ꯃꯣꯏꯁꯦ ꯑꯗꯨꯝ ꯆꯥꯛꯀꯁꯦ ꯅꯨꯡꯗꯥꯡꯁꯦ ꯆꯥꯃꯤꯟꯅꯕ ꯅꯣꯡꯃ ꯀꯥꯜꯂ ꯅꯣꯡꯃ ꯑꯣꯏꯒꯦꯔꯥ ꯁꯟꯗꯦꯒꯤ ꯑꯣꯏꯒꯦꯔꯥ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯗꯩ ꯃꯥꯁꯤꯅ ꯑꯗꯨꯝ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯆꯥꯄꯣꯠꯀ ꯑꯗꯨꯝ ꯂꯩꯔꯒ ꯍꯧꯖꯤꯛ ꯃꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯒꯤ ꯃꯆꯟꯅꯨꯄꯤꯒ ꯅꯨꯄꯤꯁꯤꯒ ꯑꯃꯨꯛ ꯇꯤꯟꯅꯩꯅꯦꯕ ꯑꯗꯨꯝ ꯄꯤꯁꯜꯂꯛꯄ ꯃꯆꯟꯅꯨꯄꯤꯁꯤꯗ ꯑꯗꯩ ꯊꯑꯣꯏꯅꯒ ꯑꯗꯨꯝ ꯊꯤꯟꯕ ꯂꯥꯛꯄ ꯅꯣꯏ ꯆꯥꯃꯤꯟꯅꯧꯒ ꯍꯥꯏꯔꯒ ꯑꯗ ꯑꯗꯨꯃꯥꯏꯅꯁꯨ ꯃꯥꯁꯦ ꯌꯥꯝ ꯄꯥꯝꯖꯕ ꯑꯗꯨꯝ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕ ꯃꯇꯧꯁꯨ ꯎꯠꯂꯛꯑꯦ ꯑꯗꯩ ꯍꯧꯖꯤꯛꯀꯤ ꯃꯃꯥꯟꯅꯕꯤꯁꯤꯗ ꯌꯥꯝ ꯀꯟꯅ ꯍꯥꯏꯔꯛꯑꯦ ꯁꯨꯃꯥꯏꯅ ꯅꯪꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅ ꯑꯗꯨꯝ ꯍꯥꯏ ꯂꯩꯔꯦ ꯅꯪꯒꯤ ꯋꯥꯔꯤꯗ ꯁꯥ ꯂꯩꯔꯦ ꯑꯩꯉꯣꯟꯗ ꯐꯣꯟ ꯑꯃꯨꯛ ꯇꯧꯔꯛꯏ ꯑꯗ ꯃꯥ ꯇꯨꯝꯈ꯭ꯔꯕ ꯑꯃꯨꯛ ꯍꯪꯉꯛꯏ ꯑꯩꯉꯣꯟꯁꯤꯗꯩꯗ ꯅꯣꯏ ꯀꯣꯂꯦꯖ ꯆꯠꯂꯕ ꯑꯃꯨꯛ ꯍꯪꯉꯛꯏ ꯑꯗꯨꯝ ꯇꯧ ꯂꯩꯔꯦ ꯅꯪ ꯑꯅ ꯍꯥꯏꯔꯦ ꯑꯗꯩꯗꯤ ꯃꯃꯥꯟꯅꯕꯤꯁꯤꯗ ꯊꯥꯔꯛꯄ ꯃꯦꯁꯦꯖꯀꯁꯤ ꯌꯦꯡꯍꯜꯂꯦꯕ ꯃꯥꯅ ꯇꯨ ꯌꯦꯡꯉꯣ ꯇꯨꯝꯈ꯭ꯔꯕꯣ ꯃꯥꯕꯣ ꯍꯥꯏꯅ ꯇꯨ ꯌꯦꯡꯉꯣ ꯇꯨ ꯁꯤ ꯄꯥꯞ ꯄꯨꯔꯅꯤ ꯅꯪ ꯌꯥꯔꯣ ꯅꯝꯕꯔꯁꯦ ꯄꯤꯈ꯭ꯔꯦ ꯋꯥꯔꯤ ꯁꯥꯟꯅꯔꯣ ꯄꯤꯈ꯭ꯔꯒꯦ ꯍꯥꯏ ꯅꯨꯄꯤꯁꯤꯅ ꯑꯁ ꯑꯩ ꯃꯇꯝ ꯆꯥꯗ꯭ꯔꯤꯉꯥꯏꯀꯣ ꯅꯨꯄꯥ ꯊꯝꯈꯩꯔꯣꯏꯒꯦꯅ ꯍꯥꯏꯕꯁꯦ ꯃꯃꯥꯟꯅꯕꯤ ꯍꯣꯏꯁꯤꯅꯁꯨ ꯍꯥꯏꯕ ꯍꯦꯟꯖꯜꯂꯛꯄꯒ ꯅꯨꯄꯥꯗꯨꯅꯁꯨ ꯇꯛꯄ ꯍꯦꯟꯖꯜꯂꯛꯄꯒ ꯑꯗꯨꯝ ꯃꯣꯏꯅ ꯆꯥꯅꯤꯡꯕ ꯃꯥ ꯀꯩ ꯆꯥꯅꯤꯡꯒꯦ ꯍꯪꯉꯣ ꯃꯥꯅ ꯆꯥꯅꯤꯡꯕ ꯑꯩ ꯂꯩꯔꯛꯀꯦꯅ ꯌꯦꯟ ꯂꯩꯔ ꯈꯔ ꯆꯪꯉꯛ ꯉꯥ ꯆꯥꯅꯤꯡꯉꯦꯅ ꯉꯥ ꯂꯩꯔ ꯈꯔ ꯆꯪꯉꯛ ꯑꯗꯩ ꯃꯣꯏꯁꯦ ꯃꯥꯔꯀꯦꯇꯤꯡ ꯆꯠꯃꯤꯟꯅꯗꯅ ꯑꯗꯨꯒꯁꯦ ꯃꯥ ꯄꯣꯠ ꯆꯩ ꯅꯨꯄꯤꯁꯤꯅ ꯍꯦꯛ ꯂꯩꯕꯁꯦ ꯃꯥꯅ ꯁꯠ ꯍꯦꯛ ꯊꯥꯗꯕ ꯑꯗꯩ ꯏꯟꯖꯥꯡ ꯅꯥꯄꯤꯁꯦ ꯃꯥꯅ ꯆꯥꯒꯟꯕ ꯆꯥꯅꯤꯡꯕ ꯄꯥꯝꯖꯕꯁꯦ ꯂꯩꯔ ꯍꯦꯛ ꯄꯤꯁꯜꯂꯛꯄ ꯑꯆꯥꯄꯣꯠꯀꯁꯦ ꯂꯩꯔ ꯍꯦꯛ ꯄꯤꯁꯜꯂꯛꯄ ꯁꯤ ꯃꯌꯥꯝꯁꯦ ꯅꯨꯄꯥꯁꯤꯅ ꯑꯗꯨꯝ ꯇꯧꯁꯜꯂꯛꯑꯦꯕ ꯑꯗꯩ ꯃꯥ ꯀꯣꯂꯦꯖ ꯍꯜꯂꯛꯑꯕ ꯀꯔꯤ ꯆꯥꯈ꯭ꯔꯦ ꯃꯥ ꯃꯁꯥꯗꯣ ꯋꯥꯕ ꯃꯥꯟꯕ꯭ꯔꯥ ꯀꯥꯏꯅ ꯌꯥꯝ ꯅꯨꯡꯁꯤꯕꯤꯅ ꯁꯨꯝ ꯇꯧꯔꯛꯄꯁꯤꯗ ꯑꯗꯨꯝ ꯃꯥꯁꯨ ꯌꯥꯈ꯭ꯔꯦ ꯃꯣꯏꯅ ꯍꯥꯏꯕꯁꯤꯗ ꯌꯥꯈ꯭ꯔꯦ ꯑꯗꯩꯗꯤ ꯌꯥꯕꯗꯩꯗꯤ ꯑꯗꯨꯝ ꯃꯕꯥꯅꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯦ ꯑꯗꯨꯝ ꯀꯣꯂꯦꯖ ꯍꯜꯂꯛꯑꯒ ꯑꯗꯩ ꯑꯌꯨꯛꯁꯨ ꯍꯧꯒꯠꯂꯕ ꯑꯗꯩ ꯀꯔꯤ ꯆꯥꯔꯦ ꯀꯔꯤ ꯊꯣꯡꯗꯣꯔꯤ ꯑꯗꯨꯅ ꯑꯗꯩ ꯏꯟꯖꯥꯡꯁꯦ ꯃꯣꯏꯅ ꯏꯟꯖꯥꯡ ꯅꯥꯄꯤꯁꯦ ꯂꯩꯔ ꯄꯤꯁꯜꯂꯛꯄ ꯅꯨꯄꯥꯈꯩꯁꯤꯅ ꯆꯥꯛꯅ ꯃꯣꯏ ꯔꯥꯏꯁ ꯀꯨꯀꯔꯗ ꯊꯣꯡꯕ ꯏꯟꯖꯥꯡꯅ ꯁꯣꯝꯗ ꯅꯨꯄꯤꯈꯩꯁꯤꯅ ꯊꯣꯡꯉ ꯄꯤꯕ ꯑꯗꯨꯃꯥꯏꯅ ꯑꯗꯩ ꯁꯟꯗꯦꯒꯨꯝꯕ ꯁꯨꯇꯤ ꯅꯨꯡꯗꯥꯡꯒꯨꯝꯕꯁꯤꯅ ꯄꯨꯂꯞ ꯑꯃꯨꯛ ꯆꯥꯃꯤꯟꯅꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯃꯣꯏꯁꯦ ꯂꯣꯏꯅꯔ ꯇꯤꯟꯅꯔ ꯑꯗꯨꯝ ꯂꯩꯔꯦꯕ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯃꯥꯟꯅꯕꯤ ꯑꯃꯒ ꯑꯗꯩ ꯅꯨꯄꯥ ꯑꯃꯒꯁꯨ ꯑꯃꯨꯛ ꯀꯣꯏꯅꯩꯌꯦꯕ ꯃꯣꯏ ꯃꯔꯛꯁꯤꯗ ꯑꯗꯩꯗꯤ ꯃꯣꯏꯅꯤꯁꯦ ꯑꯗꯨꯝ ꯊꯥ 7-9ꯁꯦ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯅꯨꯡꯁꯤꯅꯩ ꯑꯗꯨꯒ ꯃꯣꯏ ꯃꯔꯛꯇ ꯀꯣꯏꯅꯕ ꯃꯣꯏ ꯑꯅꯤꯗꯨꯁꯨ ꯔꯨꯝ ꯑꯃ ꯂꯧꯔꯒ ꯐꯦꯃꯤꯂꯤꯒꯤ ꯂꯩꯕ ꯔꯨꯝ ꯑꯃꯗ ꯃꯣই ꯈꯔ ꯂꯩꯔꯒ ꯑꯗꯨꯝ ꯊꯣꯛꯑꯒ ꯂꯨꯍꯣꯡꯉꯨꯔꯅꯤ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯔꯅꯤꯅ ꯃꯣꯏꯅꯤꯁꯨ ꯄꯨꯂꯞ ꯂꯩꯃꯤꯟꯅꯈ꯭ꯔꯦꯕ ꯔꯤꯂꯦꯁꯟꯁꯤꯞꯇ ꯐꯦꯃꯤꯂꯤ ꯑꯣꯏꯅ ꯔꯨꯝ ꯑꯃꯠꯇꯗꯀꯣ ꯑꯗꯩ ꯑꯗꯨꯃꯥꯏꯅ ꯂꯩꯕꯁꯦ ꯃꯣꯏꯅ ꯃꯌꯥꯝ ꯑꯃ ꯆꯠꯅꯕꯤ ꯑꯣꯏꯅ ꯎꯔꯦꯕ ꯑꯃꯁꯨ ꯑꯗꯨꯝ ꯂꯩꯃꯤꯟꯅꯕ ꯑꯗꯩ ꯂꯩꯃꯤꯟꯅꯗ꯭ꯔꯃꯛꯁꯨ ꯑꯗꯨꯝ ꯅꯨꯡꯁꯤꯅꯔꯗꯤ ꯅꯨꯄꯤꯁꯤ ꯀꯥꯗ ꯅꯨꯄꯥꯁꯤ ꯂꯥꯛꯑꯒ ꯑꯗꯨꯝ ꯂꯩꯕ ꯑꯗꯩ ꯅꯨꯄꯥꯁꯤ ꯀꯥꯗ ꯅꯨꯄꯤꯁꯤ ꯆꯠꯂꯒ ꯑꯗꯨꯝ ꯂꯩꯕ ꯔꯨꯝꯁꯤꯗ ꯑꯗꯨꯝ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯃꯣꯏ ꯆꯥꯛ ꯏꯁꯤꯡ ꯆꯥꯃꯤꯟꯅꯗꯅ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯃꯥꯏ ꯃꯥꯏ ꯑꯄꯥꯝꯕ ꯅꯤꯡꯕ ꯃꯄꯥꯟ ꯂꯝꯗ ꯂꯩꯔꯕꯅꯤꯅ ꯑꯃꯅ ꯑꯃꯗ ꯌꯦꯠꯅꯗꯕ ꯅꯣꯏ ꯇꯧꯔꯤꯗꯣ ꯐꯩ ꯐꯠꯇꯦ ꯀꯅꯥꯝ ꯍꯥꯏꯅꯗꯕ ꯁꯨꯃꯥꯏꯅ ꯂꯣꯏꯅꯃꯛꯁꯦ ꯎꯔꯦꯕ ꯑꯗꯩ ꯃꯣꯏꯁꯨ ꯃꯐꯝꯗꯨꯗ ꯂꯩꯕꯁꯦ ꯆꯍꯤꯃꯨꯛ ꯐꯥꯖꯤꯜꯂꯛꯑꯦ ꯑꯗꯒꯤ ꯃꯣꯏ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯕꯗ ꯑꯗꯨꯝ ꯕꯤꯌꯔꯁꯦ ꯑꯗꯨꯝ ꯕꯤꯌꯥꯔꯒꯨꯝꯕ ꯑꯗꯨꯝ ꯔꯝ ꯀꯩꯀꯩ ꯑꯉꯥꯡꯕ ꯀꯩꯀꯩꯁꯦ ꯑꯗꯨꯝ ꯃꯣꯏ ꯆꯨꯔꯨꯞ ꯐꯥꯎꯕ ꯁꯤꯖꯤꯟꯅꯕ ꯍꯧꯔꯦ ꯃꯣꯏꯈꯩꯁꯦ ꯑꯗꯨꯝ ꯊꯛꯑꯦ ꯍꯛꯆꯥꯡ ꯐꯕꯅꯤ ꯄꯨꯛ ꯀꯩꯀꯩ ꯅꯨꯡꯉꯥꯏꯕꯅꯤ ꯑꯗꯨ ꯇꯧꯕꯅꯤ ꯀꯩꯁꯨꯝ ꯇꯧꯗꯕꯅꯤ ꯑꯗꯣ ꯊꯛꯎ ꯈꯣꯠꯂꯨ ꯀꯥꯏꯅ ꯑꯗꯨꯝ ꯃꯣꯏꯁꯦ ꯍꯥꯏꯗꯅ ꯑꯗꯨꯝ ꯃꯣꯏꯁꯨ ꯑꯗꯨꯝ ꯃꯊꯪ ꯃꯌꯥꯝ ꯂꯣꯏ ꯊꯛꯅꯔꯕꯅꯤꯅ ꯀꯩꯁꯨ ꯂꯩꯇꯅ ꯈꯜꯂꯦ ꯑꯩꯈꯣꯏ ꯖꯨꯏꯁꯀꯨꯝꯕ ꯑꯩꯈꯣꯏ ꯍꯩ ꯃꯍꯤ ꯑꯣꯏꯅ ꯈꯜꯂꯦ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯊꯛꯈ꯭ꯔꯦꯕ ꯃꯣꯏꯁꯨ ꯑꯗꯩ ꯃꯣꯏꯁꯦ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯅꯨꯡꯗꯥꯡꯁꯦ ꯅꯨꯄꯥꯈꯩꯁꯤ나 ꯁꯥ ꯈꯔ ꯑꯗꯨꯝ ꯂꯩꯁꯜꯂꯛꯄ ꯑꯗꯩ ꯅꯨꯄꯤꯈꯩꯁꯤꯅ ꯏꯔꯣꯟꯕꯒꯨꯝꯕ ꯁꯤꯡꯖꯨꯒꯨꯝꯕ ꯒ ꯇꯧꯁꯜꯂꯛꯑꯒ ꯃꯤꯃꯤ ꯁꯤꯡꯖꯨ ꯑꯣꯏꯒꯦꯔꯥ ꯃꯅꯤꯄꯨꯔꯗꯩ ꯊꯥꯔꯛꯄ ꯏꯟꯖꯥꯡ ꯅꯥꯄꯤ ꯑꯗꯩ ꯆꯪꯉꯛꯄ ꯃꯤꯅ ꯄꯨꯁꯜꯂꯛꯄ ꯏꯟꯖꯥꯡ ꯅꯥꯄꯤ ꯇꯧꯔꯀꯥꯟꯗ ꯃꯣꯏꯁꯦ ꯑꯗꯨꯝ ꯀꯩꯗꯧꯔꯦ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯗꯅ ꯃꯣꯏꯁꯦ ꯄꯨꯂꯞ ꯇꯧꯔꯦꯕ ꯑꯗꯩ ꯁꯟꯗꯦꯒꯁꯦ ꯑꯌꯨꯛꯇꯅ ꯎꯇꯤꯒ ꯊꯣꯡꯗꯅ ꯃꯣꯏꯁꯦ ꯆꯒꯦꯝꯒ ꯄꯣꯝꯗꯅ ꯇꯧꯔꯒ ꯃꯣꯏꯁꯦ ꯍꯋꯥꯏꯖꯥꯔꯒ ꯄꯨꯁꯟꯅꯔꯛꯄꯈꯩꯗꯨꯅꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯆꯥꯃꯤꯟꯅꯩ ꯄꯨꯟꯅ ꯑꯗꯣ ꯅꯨꯡꯗꯥꯡꯁꯤꯅ ꯑꯗꯨꯝ ꯃꯥꯏ ꯀꯣꯏꯅꯕꯁꯦ ꯄꯤꯌꯥꯔ ꯄꯪꯀꯣꯏ ꯀꯣꯏꯅꯕꯁꯦ ꯃꯌꯥꯝ ꯌꯥꯎꯅꯩꯕ ꯑꯗꯨꯅ ꯃꯣꯏꯅ ꯁꯣꯝꯗ ꯑꯩꯈꯣই ꯄꯨꯂꯞ ꯆꯥꯛꯆꯥꯔꯤꯉꯩꯁꯤꯗ ꯀꯣꯏꯅꯕ ꯌꯥꯎꯕꯁꯤꯡꯁꯤꯅꯅꯦ ꯑꯩꯈꯣꯏꯒꯤ ꯔꯨꯝꯈꯩꯗꯨꯗ ꯆꯪꯉꯒ ꯃꯣꯏ ꯑꯗꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯑꯗꯩ ꯔꯨꯝꯈꯩꯗꯨꯗ ꯕꯦꯠ ꯊꯥꯔꯤꯕꯅꯤ ꯑꯗꯨꯝꯕꯗ ꯃꯣꯏ ꯑꯗꯨꯝ ꯔꯤꯂꯦꯁꯟ ꯊꯝꯅꯕ ꯁꯤꯁꯦ ꯀꯩꯁꯨ ꯈꯟꯅꯗ꯭ꯔꯦꯕ ꯃꯣꯏꯁꯦ ꯑꯗꯩ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥꯁꯤꯅ
ꯀꯟꯅ ꯑꯗꯨꯝ ꯍꯥꯏꯔꯦ ꯃꯉꯣꯟꯗ ꯂꯣꯏ ꯊꯝꯅꯩꯁꯤꯗꯤ ꯀꯩꯅꯣ ꯏꯕꯥꯅꯤꯁꯨ ꯊꯣꯛꯑ ꯈꯜꯂꯦꯒ ꯍꯣꯡꯉꯨꯔꯗꯕꯁꯤꯕꯣ ꯆꯞ ꯃꯥꯟꯅꯩ ꯈꯣꯠꯅꯩꯌꯦꯅ ꯑꯗꯨꯝ ꯍꯥꯏꯃꯟꯗꯅ ꯃꯣꯏꯅꯤꯁꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯔꯤꯂꯦꯁꯟꯁꯦ ꯊꯝꯅꯈ꯭ꯔꯦꯕ ꯃꯌꯥꯝꯁꯦ ꯁꯣꯝꯗ ꯆꯥꯛ ꯏꯁꯤꯡ ꯆꯥꯏꯉꯩ ꯊꯣꯡꯉꯩ ꯑꯗꯣ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯈꯩꯅ ꯅꯨꯄꯤꯔꯣꯝꯗ ꯂꯣꯏ ꯂꯥꯛꯏꯅꯤꯗꯅ ꯑꯗꯣ ꯅꯨꯄꯥꯈꯩ ꯂꯩꯕ ꯔꯨꯝꯗꯨꯗꯤ ꯍꯥꯡꯉꯤꯃꯤꯗꯅ ꯃꯣꯏ ꯁꯣꯝꯗ ꯂꯥꯛꯑꯕꯅꯤ나 ꯑꯗꯨꯗ ꯁꯣꯝꯗ ꯆꯠꯂ ꯃꯣꯏ ꯑꯗꯨꯝ ꯂꯩꯃꯤꯟꯅꯔꯨꯕ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯃꯣꯏꯁꯨ ꯔꯤꯂꯦꯁꯟꯁꯤꯞꯇ ꯑꯗꯨꯝ ꯃꯕꯥꯅꯤꯁꯨ ꯂꯩꯊꯣꯛꯈ꯭ꯔꯦꯕ ꯑꯗꯩꯗꯤ ꯈꯔ ꯂꯩꯔꯒ ꯅꯨꯄꯥꯁꯤꯅ ꯃꯣꯏ ꯔꯨꯝꯃꯦꯠꯈꯩꯗꯣ ꯈꯤꯇꯪ ꯍꯩꯅꯗ꯭ꯔꯦ ꯃꯥ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯗꯨꯅ ꯏꯕꯥꯅꯤ ꯔꯨꯝ ꯑꯃꯗ ꯑꯗꯨꯝ ꯇꯣꯉꯥꯟ ꯂꯩꯈ꯭ꯔꯁꯤ ꯃꯤ ꯑꯇꯩꯁꯨ ꯑꯗꯨꯝ ꯂꯩꯔꯤꯁꯤꯅꯤ ꯈꯣꯠꯂꯤꯁꯤꯅꯤ ꯏꯕꯥꯅꯤ ꯑꯩ ꯃꯣꯏꯒ ꯑꯗꯨꯝ ꯊꯛꯃꯤꯟ ꯆꯥꯃꯤꯟꯅꯕ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕꯁꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯈꯣꯠꯇ꯭ꯔꯦ ꯑꯗꯨꯅ ꯏꯕꯥꯅꯤ ꯇꯣꯉꯥꯟ ꯂꯩꯈ꯭ꯔꯁꯤ ꯈꯣꯠꯂꯁꯤꯅ ꯍꯥꯏꯔꯦꯕ ꯑꯗꯩ ꯅꯨꯄꯤꯁꯦ ꯑꯍꯥꯟꯕꯗ ꯌꯥꯗꯦ ꯌꯥꯔꯝꯗꯕꯗꯣ ꯑꯗꯨꯝ ꯅꯨꯄꯥꯁꯤꯅ ꯍꯥꯏꯃꯟꯕꯗꯒꯤ ꯃꯣꯏꯅꯤꯁꯨ ꯑꯗꯨꯝ ꯔꯨꯝ ꯑꯃ ꯂꯧꯔꯒ ꯑꯗꯨꯃꯥꯏꯅ ꯂꯩꯃꯤꯟꯅꯔꯦ ꯑꯗꯨꯗꯩꯗꯤ ꯑꯗꯨꯝ ꯏꯕꯥꯅꯤ ꯏꯟꯖꯥꯡ ꯀꯩꯀꯩꯁꯦ ꯌꯦꯟ ꯀꯦꯖꯤ ꯃꯈꯥꯏ ꯑꯃ ꯊꯣꯡꯉꯒ ꯅꯨꯡꯗꯥꯡꯗ ꯈꯤꯇꯪꯒ ꯆꯥꯕ ꯑꯌꯨꯛꯀꯤ ꯈꯤꯇꯪ ꯑꯃꯨꯛ ꯊꯝꯕ ꯑꯗꯩ ꯑꯌꯨꯛꯇ ꯈꯤꯇꯪ ꯀꯥꯡꯁꯣꯏꯒꯨꯝꯕ ꯑꯃ ꯊꯣꯡꯉꯒ ꯁꯂꯥꯗꯀꯨꯝꯕ ꯑꯃ ꯁꯦꯝꯃꯒ ꯑꯗꯨꯒ ꯈꯔ ꯆꯥ ꯀꯣꯂꯦꯖ ꯆꯠꯃꯤꯟꯅꯕ ꯑꯗꯩ ꯅꯨꯄꯥꯁꯤꯅ ꯑꯗꯨꯝ ꯅꯨꯄꯤꯁꯤꯗ ꯑꯗꯨꯝ ꯅꯪ ꯁꯤ ꯆꯥꯎꯁꯦ ꯍꯥꯏꯔꯒ ꯍꯥꯞꯄꯤꯔꯛꯇꯅ ꯑꯗꯩ ꯀꯣꯂꯦꯖ ꯍꯜꯂꯛꯑꯦ ꯅꯪ ꯋꯥꯔꯕ꯭ꯔꯥ ꯀꯥꯏꯅ ꯅꯨꯄꯥꯁꯤꯅ ꯆꯥ ꯑꯃ ꯀꯩ ꯑꯃ ꯂꯣꯜꯂ ꯑꯃ ꯄꯥꯏꯔꯒ ꯑꯆꯥꯄꯣꯠꯀ ꯆꯥꯃꯤꯟꯅꯕ ꯏꯟꯕꯤꯔꯛꯄ ꯌꯥꯝ ꯅꯨꯄꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯕꯁꯦ ꯅꯨꯄꯤꯁꯤꯅ ꯃꯥꯅ ꯑꯩꯁꯦ ꯀꯌꯥꯗ ꯅꯨꯡꯁꯤꯖꯔꯤꯕꯅꯣꯅ ꯑꯗꯩ ꯅꯪ ꯄꯣꯊꯥ ꯃꯥꯗꯤ ꯅꯨꯄꯤꯁꯦ ꯈꯔ ꯃꯁꯥꯁꯦ ꯄꯠꯊꯒꯜꯂꯦꯕ ꯅꯪ ꯄꯣꯊꯥꯎ ꯀꯥꯟꯅ ꯑꯗꯨꯝ ꯅꯨꯄꯤꯁꯤꯅ ꯄꯣꯊꯥꯍꯜꯂꯒ ꯃꯥꯅ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯔꯛꯄ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯅ ꯆꯥꯛꯀꯁꯦ ꯊꯣꯡꯕꯤꯔꯛꯄ ꯑꯗꯩ ꯁꯤ ꯀꯃꯥꯏꯅ ꯊꯣꯡꯗꯣꯏꯅꯣ ꯁꯨꯃꯥꯏꯅ ꯑꯣꯠꯇꯣꯏꯔꯥ ꯀꯥꯏꯅ ꯍꯥꯏꯕ ꯑꯗꯩꯗꯤ ꯑꯗꯨꯝ ꯃꯕꯥꯅꯤ ꯑꯗꯨꯃꯥꯏꯅ ꯁꯥ ꯆꯥꯔꯦ ꯆꯥꯃꯤꯟꯅꯕꯤ ꯑꯗꯩ ꯉꯁꯤꯗꯤ ꯀꯩꯅꯣꯝꯃ ꯁꯤꯃ ꯊꯣꯡꯃꯤꯟꯅꯗꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯃꯕꯥꯅꯤꯁꯦ ꯂꯦꯟꯃꯤꯟꯅꯔꯦ ꯑꯗꯩ ꯏꯟꯖꯥꯡ ꯅꯥꯄꯤ ꯂꯩꯕ ꯈꯣꯠꯄ ꯃꯥꯔꯀꯦꯇꯤꯡ ꯆꯠꯃꯤꯟꯅꯗꯅ ꯑꯗꯩ ꯂꯦꯛꯅ ꯍꯣꯠꯅꯁꯤ ꯌꯨꯝꯗ ꯄꯩꯁꯥ ꯌꯥꯝ ꯊꯥꯔꯛꯄ ꯅꯠꯇꯕꯅꯤꯅ ꯃꯌꯨꯝꯗꯗꯤ ꯃꯕꯥꯅꯤꯅ ꯂꯩꯃꯤꯟꯅꯔꯤꯕ ꯈꯣꯠꯂꯤꯕꯁꯦ ꯅꯣꯂꯦꯖ ꯑꯃꯐꯥꯎ ꯂꯩꯕ ꯅꯠꯇꯦꯕꯀோ ꯑꯗꯩ ꯅꯨꯄꯤꯁꯤꯒꯤ ꯍꯦꯛ ꯐꯣꯟ ꯇꯧꯔꯛꯑꯒꯅ ꯃꯃꯥꯍꯣꯏꯅ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡ ꯇꯧꯔꯛꯄ ꯌꯥꯎꯏ ꯑꯗꯨꯝ ꯅꯨꯄꯥꯁꯤ ꯊꯣꯛꯈꯤꯕ ꯑꯗꯩ ꯅꯨꯄꯥꯁꯤꯒꯤ ꯇꯧꯔꯛꯑꯒꯅ ꯅꯨꯄꯤꯁꯦ ꯊꯣꯛꯈꯤꯕ ꯔꯨꯝꯒꯤ ꯋꯥꯡꯃꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯕꯥꯅꯤꯁꯦ ꯀꯩꯝ ꯈꯪꯅꯍꯟꯗꯦꯕ ꯃꯄꯥꯟꯗꯗꯤ ꯑꯗꯩ ꯃꯕꯥꯅꯤꯁꯦ ꯑꯗꯨꯝ ꯂꯥꯏꯔꯤꯛ ꯄꯥꯃꯤꯟꯅꯗꯅ ꯊꯦꯡꯉꯐꯧ ꯉꯥꯛꯇꯪ ꯄꯥꯈꯤꯁꯤ ꯑꯗꯨ ꯇꯧꯈꯤꯁꯤ ꯍꯥꯏꯕ ꯑꯗꯣ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯀꯣꯏꯅꯕꯩ ꯊꯨꯡꯅꯅꯤ ꯊꯨꯡꯅꯔꯣꯏ ꯍꯥꯏꯕ ꯑꯗꯩ ꯇꯣꯉꯥꯟꯅ ꯂꯩꯃꯤꯟꯅꯕꯒꯤ ꯑꯗꯨꯝ ꯐꯣꯟ ꯇꯧꯅꯕ ꯃꯦꯁꯦꯖ ꯊꯥꯅꯕ ꯑꯗꯨꯒꯤ ꯂꯩꯇ꯭ꯔꯦ ꯃꯔꯨ ꯑꯣꯏꯅꯁꯨ ꯅꯨꯄꯥꯁꯤꯅ ꯇꯛꯂꯛꯈꯤꯕꯁꯦ ꯅꯪꯒ ꯑꯩꯒꯁꯦ ꯔꯨꯝ ꯅꯛꯄꯨꯗꯤ ꯅꯛꯅꯔꯤꯅꯤ ꯕꯤꯜꯗꯤꯡꯁꯦ ꯎꯅꯔꯕꯅꯦ ꯑꯗꯨꯏꯁꯨ ꯑꯩꯅꯁꯨ ꯀꯩꯅꯣ ꯇꯧꯅꯤꯡꯉꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯅꯪꯁꯦ ꯅꯉꯣꯟꯗ ꯐꯣꯟ ꯇꯧꯅꯤꯡꯉꯦ ꯋꯥꯔꯤ ꯁꯥꯅꯤꯡꯉꯦ ꯃꯦꯁꯦꯖ ꯊꯥꯅꯤꯡꯉꯦ ꯁꯤꯅ ꯏꯁꯇꯗꯤꯗ ꯌꯥꯝ ꯃꯇꯝꯁꯦ ꯃꯥꯡꯉꯦ ꯑꯗꯣ ꯏꯕꯥꯅꯤ ꯄꯨꯜꯂꯞ ꯂꯩꯃꯤꯟꯅꯔꯒꯗꯤ ꯑꯗꯨꯒꯤ ꯀꯩꯅꯣ ꯂꯥꯡꯇꯛꯅꯕꯁꯦ ꯂꯩꯔꯔꯣꯏ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯑꯌꯥꯝꯕ ꯍꯥꯏꯕꯗꯒꯤꯁꯨ ꯂꯩꯃꯤꯟꯅꯈꯤꯕꯅꯦꯕ ꯑꯗꯨꯒ ꯂꯩꯃꯤꯟꯅꯕꯗꯒꯤꯕꯨꯗꯤ ꯑꯗꯨꯃꯥꯏꯅ ꯃꯦꯁꯦꯖ ꯊꯥꯅꯕ ꯊꯦꯡꯉꯕ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯇꯝ ꯃꯥꯡꯅꯕꯁꯦ ꯂꯩꯇ꯭ꯔꯦ ꯏꯕꯥꯅꯤ ꯂꯥꯏꯔꯤꯛ ꯄꯥꯅꯗꯅ ꯈꯣꯠꯅꯗꯅ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯩ ꯊꯦꯡꯉꯀꯥꯟꯗ ꯆꯥꯛ ꯂꯥꯝꯃꯦ ꯀꯩꯅꯣꯝ ꯆꯥꯁꯤꯒ ꯍꯥꯏꯔꯒ ꯑꯗꯨꯝ ꯃꯦꯒꯤ ꯑꯣꯏꯔꯣ ꯍꯧꯔ ꯑꯗꯨꯝ ꯆꯥꯃꯤꯟꯅꯗꯅ ꯑꯗꯩ ꯅꯨꯄꯥꯁꯤꯅ ꯑꯗꯨꯝ ꯅꯨꯄꯤꯁꯤꯗ ꯏꯟꯕꯤꯕ ꯑꯗꯩ ꯀꯌꯥꯝ ꯆꯥꯁꯜꯂꯨ ꯅꯪ ꯄꯤꯖꯕ ꯑꯗꯩ ꯅꯨꯄꯤꯁꯦ ꯂꯥꯏꯔꯤꯛꯇꯤ ꯑꯗꯨꯝ ꯄꯥꯖꯩꯕ ꯃꯥꯗꯤ ꯂꯥꯏꯔꯤꯛꯁꯦ ꯐꯩꯌꯦꯕ ꯑꯗꯨꯝ ꯅꯨꯄꯥꯁꯤꯅ ꯈꯤꯇꯪꯗꯤ ꯋꯥꯠꯂꯦꯕ ꯂꯥꯏꯔꯤꯛꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦꯕ ꯑꯗꯩ ꯅꯨꯄꯥꯁꯤꯗꯤ ꯃꯥ ꯈꯜꯂꯦꯒ ꯅꯨꯄꯥꯁꯤꯗꯤ ꯀꯣꯂꯦꯖ ꯂꯣꯏꯔꯦ ꯃꯥꯁꯦ ꯊꯕꯛ ꯑꯣꯏꯅ ꯇꯧꯔꯦ ꯀꯝꯄꯅꯤ ꯑꯃꯗꯀꯣ ꯊꯕꯛ ꯑꯣꯏꯅ ꯇꯧꯔꯦ ꯅꯨꯄꯤꯁꯤꯗꯤ ꯂꯥꯏꯔꯤꯛ ꯑꯗꯨꯝ ꯍꯩꯕꯅꯤꯅ ꯃꯥꯁꯦ ꯂꯥꯏꯔꯤꯛ ꯑꯗꯨꯝ ꯄꯥꯖꯩꯌꯦꯕꯀꯣ ꯅꯨꯄꯥꯁꯤꯗꯤ ꯃꯥꯁꯦ ꯈꯔ ꯇꯜꯂꯦꯕ ꯂꯥꯏꯔꯤꯛ ꯄꯥꯕꯁꯦꯀꯣ ꯃꯔꯩ ꯃꯔꯥ ꯇꯧꯋꯦꯕ ꯍꯦꯛꯇ ꯑꯗꯩ ꯅꯨꯄꯤꯁꯤꯅ ꯅꯪꯁꯨ ꯄꯥꯊꯣꯛꯑꯣ ꯑꯗꯨ ꯇꯧꯔꯣꯅ ꯇꯧꯋꯦꯕ ꯑꯗꯩ ꯋꯥꯔꯤ ꯍꯦꯛ ꯁꯥꯖꯟꯕ ꯍꯧꯔꯛꯄꯤ ꯑꯗꯨꯝ ꯅꯨꯄꯤꯁꯤ ꯃꯅꯥꯛꯇ ꯍꯦꯛ ꯐꯝꯖꯤꯜꯂꯒ ꯑꯗꯨꯝ ꯍꯦꯛ ꯂꯩꯕ ꯅꯪ ꯄꯥꯕ ꯑꯣꯏꯅ ꯁꯪꯕꯤꯔꯒꯦꯗ ꯑꯩꯗꯤ ꯒꯥꯅ ꯑꯗꯩ ꯑꯁ ꯅꯪ ꯌꯥꯝ ꯋꯥꯅ ꯎꯔꯦ ꯃꯥ ꯂꯥꯏꯔꯤꯛ ꯄꯥꯗꯅꯕ ꯅꯨꯄꯥꯁꯤꯀꯣ ꯅꯪ ꯌꯥꯝ ꯆꯣꯛꯊꯅ ꯎꯔꯦ ꯅꯪ ꯂꯥꯏꯔꯤꯛ ꯄꯥꯊꯣꯛꯑꯣ ꯑꯩꯗꯤ ꯆꯥꯛ ꯊꯣꯡꯕꯤꯔꯛꯑꯒꯦ ꯀꯥꯏꯅ ꯑꯗꯨꯝ ꯑꯗꯩ ꯁꯤꯕꯨ ꯌꯥꯔꯗ꯭ꯔꯅꯦ ꯁꯤ ꯌꯥꯔꯗ꯭ꯔꯣ ꯊꯨꯝꯁꯦ ꯌꯦꯡꯉꯣ ꯑꯝꯇ ꯁꯤ ꯌꯥꯔꯗ꯭ꯔꯣ ꯀꯥꯏꯅ ꯑꯗꯩ ꯃꯨꯠꯊꯠꯂꯒꯦ ꯌꯥꯔꯗ꯭ꯔꯣ ꯅꯪ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯍꯧ ꯂꯥꯛꯑꯣ ꯀꯥꯏꯅꯀꯣ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯍꯪꯉꯦꯕ ꯑꯗꯨꯝ ꯃꯥꯏꯁꯦ ꯑꯗꯨꯝ ꯆꯥꯛꯁꯦ ꯏꯟꯖꯥꯡ ꯈꯤꯇꯪ ꯀꯣꯊꯔꯒ ꯑꯗꯨꯝ ꯕꯤꯌꯥꯔꯒꯁꯦ ꯈꯤꯇꯪ ꯊꯛꯃꯤꯟꯅꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯑꯗꯩ ꯆꯥꯛꯀꯁꯦ ꯅꯨꯄꯥꯁꯤꯅ ꯑꯁ ꯅꯪ ꯑꯗꯨꯝ ꯄꯥꯔꯣ ꯏꯟꯕꯤꯔꯛꯑꯒꯦ ꯁꯦ ꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯆꯥꯛꯁꯦ ꯀꯩꯅꯣ ꯇꯧꯔꯒ ꯑꯗꯨꯝ ꯕꯥꯎꯟ ꯑꯃꯗ ꯁ꯭ꯄꯨꯟꯅꯒ ꯑꯗꯨꯝ ꯏꯟꯕꯤꯕ ꯃꯥꯅ ꯇꯣꯠꯂꯒꯀꯣ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕꯤꯕ ꯑꯗꯩ ꯃꯥꯒꯤ ꯍꯩ ꯃꯍꯤꯒꯁꯦ ꯍꯩꯕꯤꯗꯅ ꯑꯗꯩ ꯁꯨꯝ ꯃꯥꯗꯤ ꯑꯩ ꯐꯣꯟ ꯉꯥꯏꯍꯥꯛ ꯌꯦꯡꯉꯒꯦ ꯑꯗꯨꯝ ꯌꯦꯡꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯋꯦꯕ ꯑꯗꯩꯗꯤ ꯃꯕꯥꯅꯤꯁꯦ ꯑꯗꯨ ꯅꯨꯄꯤꯁꯤꯅ ꯃꯉꯣꯟꯗ ꯑꯗꯨꯝ ꯔꯨꯝꯒꯁꯦ ꯑꯩ ꯋꯥꯏꯁꯦ ꯆꯟꯕꯤꯔꯛꯑꯒꯦꯗ ꯀꯥꯟꯗ ꯑꯌꯨꯛꯀꯁꯦ ꯅꯨꯄꯤꯁꯤꯅ ꯍꯧꯒꯠꯇ꯭ꯔꯤꯉꯩꯗ ꯃꯥꯅ ꯑꯗꯨꯝ ꯋꯥꯏꯒꯁꯦ ꯔꯨꯝꯒꯁꯦ ꯁꯤꯠꯄꯤꯔꯝꯕ ꯑꯗꯨꯝ ꯇꯩꯊꯣꯛꯄꯤꯔꯝꯕꯒꯁꯨ ꯇꯧꯋꯦꯕꯀꯣ ꯑꯗꯩ ꯀꯩꯅꯣꯁꯦ ꯅꯨꯄꯤꯁꯤꯅ ꯑꯃꯨꯛ ꯅꯨꯄꯥꯁꯤ ꯐꯃꯨꯡꯗ ꯐꯤꯔꯣꯜ ꯆꯥꯏꯕ ꯊꯨꯞꯆꯟꯕ ꯐꯤ ꯁꯨꯕꯗꯤ ꯀꯌా ꯇꯟꯒꯜꯂꯤꯗꯅ ꯁꯨꯝꯕꯁꯤꯅ ꯑꯃꯨꯛ ꯅꯨꯄꯤꯁꯤꯅ ꯁꯤꯠ ꯅꯥꯟꯅ ꯊꯝꯃꯦꯕ ꯑꯃꯨꯛ ꯑꯗꯩ ꯅꯨꯄꯥꯁꯤꯅꯅꯦ ꯑꯃ ꯂꯤꯠꯅꯤ ꯂꯪꯖꯜ ꯍꯦꯛꯇ ꯊꯝꯅꯤ ꯑꯗꯩ ꯅꯨꯄꯤꯁꯤꯅ ꯑꯁ ꯅꯪꯁꯦ ꯐꯤꯔꯣꯜ ꯆꯥꯛꯂꯣꯟꯁꯦ ꯌꯥꯝ ꯃꯣꯠꯅ ꯊꯝꯃꯤ
ꯑꯅ ꯍꯥꯏꯔꯒ ꯅꯨꯄꯤꯗꯤ ꯍꯟꯖꯜꯂꯛꯄꯒ ꯐꯤꯁꯦ ꯄꯛꯃꯟ ꯀꯟꯊꯣꯛꯑ ꯊꯨꯞꯄ ꯅꯥꯟꯅ ꯑꯗꯨꯝ ꯊꯝꯕꯁꯦ ꯑꯗꯨꯝ ꯍꯩꯅꯩꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯃꯕꯥꯅꯤꯁꯦ ꯑꯗ ꯅꯨꯄꯤꯁꯤꯅ ꯑꯗꯨꯝ ꯃꯥꯁꯦ ꯑꯩꯁꯦ ꯌꯥꯝꯅ ꯃꯥꯅ ꯅꯨꯡꯁꯤꯅ ꯂꯨꯅ ꯈꯟꯖꯩꯀꯣ ꯂꯧꯖꯩꯀꯣ ꯒꯥꯅ ꯅꯨꯄꯤꯁꯤꯅꯁꯨ ꯌꯥꯝ ꯅꯨꯡꯁꯤꯖꯕꯗꯣ ꯑꯗ ꯃꯣꯏꯗ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯁꯣꯁꯥꯏꯇꯤꯁꯤꯗ ꯆꯠꯅꯗꯕ ꯑꯃꯅꯤꯀꯣ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯁꯨꯃꯥꯏꯅ ꯂꯩꯃꯤꯟꯅꯩꯁꯦ ꯍꯥꯏꯕꯁꯦ ꯅꯣꯡꯇ ꯈꯟꯊꯔꯨꯗ꯭ꯔꯦꯕ ꯃꯁꯤꯅ ꯇꯨꯡꯗ ꯀꯌꯥꯃꯨꯛ ꯌꯥꯝ ꯀꯥꯏꯔꯛꯀꯗꯕ ꯍꯥꯏꯕꯁꯦ ꯈꯟꯊꯔꯨꯗ꯭ꯔꯦꯕ ꯑꯗꯨꯗꯤ ꯊꯣꯛꯑꯒ ꯂꯨꯍꯣꯡꯗꯧ ꯂꯩꯔꯕꯁꯤꯕꯣ ꯑꯗꯨꯝ ꯂꯨꯍꯣꯡꯉꯨꯗꯔꯒ ꯑꯃꯨꯛ ꯆꯪꯉꯛꯑ ꯃꯕꯥꯅꯤ ꯊꯕꯛ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯃꯤꯟꯅꯔꯁꯤꯅ ꯃꯕꯥꯅꯤꯁꯦ ꯃꯥꯏ ꯒ꯭ꯔꯦꯖꯨꯑꯦꯁꯟꯁꯦ ꯅꯨꯄꯤꯁꯨ ꯒ꯭ꯔꯦꯖꯨꯑꯦꯁꯟꯁꯦ ꯍꯦꯛ ꯂꯣꯏꯕꯒ ꯍꯥꯏꯅꯔꯦꯕ ꯑꯗꯨꯃꯥꯏꯅ ꯀꯣ ꯑꯗꯩ ꯅꯨꯄꯤꯁꯨ ꯑꯗꯨꯝ ꯀꯩꯅꯣ 4th ꯁꯦꯝ ꯇꯝꯃꯛꯑꯕꯅꯦꯕꯀꯣ ꯑꯗꯩ ꯑꯃꯨꯛ ꯀꯩꯅꯣꯁꯤ ꯃꯥꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯕꯥꯅꯤꯁꯦ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯆꯍꯤꯃꯨꯛ ꯑꯣꯏꯔꯛꯑꯦ ꯃꯕꯥꯅꯤꯅ ꯔꯨꯝ ꯁꯤꯌꯥꯔ ꯇꯧꯔ ꯂꯩꯃꯤꯟꯅꯔꯤꯁꯦꯀꯣ ꯆꯍꯤꯃꯨꯛꯅ ꯅꯨꯄꯤꯁꯦ ꯇꯣꯉꯥꯟꯅ ꯁꯣꯝꯇ ꯔꯦꯟꯇ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯒ ꯂꯩꯔꯝꯕꯅꯤꯗꯅ ꯑꯗꯩ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯦ ꯑꯗꯨꯒ ꯃꯕꯥꯅꯤꯁꯤ ꯂꯩꯃꯤꯟꯅꯕꯗ ꯃꯤ ꯍꯥꯏꯁꯦ ꯂꯩꯃꯤꯟꯅꯔꯗꯤꯅꯦ ꯃꯤ ꯑꯅꯤ ꯍꯦꯛ ꯂꯩꯃꯤꯟꯅꯕ ꯏꯆꯤꯟ ꯏꯅꯥꯎ ꯑꯣꯏꯖꯅꯨ ꯏꯃꯥ ꯏꯆꯥ ꯑꯣꯏꯖꯅꯨ ꯏꯃꯥꯟꯅꯕꯤ ꯑꯣꯏꯖꯅꯨ ꯏꯃꯥꯟꯅꯕ ꯃꯁꯦꯟ ꯑꯣꯏꯖꯅꯨ ꯃꯣꯠ ꯆꯥꯅꯔꯛꯇꯕ ꯁꯦ ꯑꯗꯨꯝ ꯊꯣꯛꯂꯛꯀꯅꯦꯕ ꯑꯩꯅ ꯁꯤ ꯄꯥꯝꯕ ꯃꯥꯅ ꯄꯥꯝꯗꯕ ꯑꯩꯅ ꯁꯤ ꯆꯥꯅꯤꯡꯕ ꯃꯥꯅ ꯆꯥꯅꯤꯡꯗꯕ ꯑꯩꯅ ꯃꯍꯤ ꯂꯥꯡꯕ ꯆꯥꯅꯤꯡꯕ ꯃꯥꯅ ꯃꯍꯤ ꯀꯨꯡꯕ ꯆꯥꯅꯤꯡꯕ ꯁꯨꯝꯕꯁꯦ ꯑꯗꯨꯝ ꯃꯣꯠ ꯈꯦꯠꯅꯔꯛꯀꯅꯦꯕ ꯑꯗ ꯃꯣꯏ ꯀꯩꯅꯣ ꯃꯕꯥꯅꯤꯁꯨ ꯂꯩꯃꯤꯟꯅꯔꯕꯅꯤꯅ ꯑꯗꯨꯝꯕꯁꯦ ꯈꯔ ꯈꯦꯠꯅꯔꯛꯑꯦꯕ ꯈꯦꯠꯅꯕꯕꯨ ꯅꯨꯄꯥꯁꯤꯅ ꯂꯥꯏꯔꯤꯛ ꯄꯥꯎ ꯌꯥꯗꯦ ꯂꯩꯊꯣꯛꯏ ꯅꯨꯄꯤꯁꯤꯅ ꯂꯥꯏꯔꯤꯛ ꯄꯥꯎ ꯍꯥꯏ ꯇꯧꯅꯩꯗꯅꯀꯣ ꯑꯗ ꯃꯥꯗꯤ ꯎꯆꯤꯟ ꯀꯣꯂꯦꯖꯇꯣ ꯅꯨꯄꯥꯗꯨꯒꯤ ꯂꯣꯏꯈꯤꯗꯅ ꯃꯥꯒꯤꯗꯤ ꯊꯕꯛ ꯑꯣꯏꯅ ꯇꯧꯈ꯭ꯔꯦꯗꯅꯀꯣ ꯊꯕꯛ ꯇꯧꯔꯕꯅꯤꯅ ꯃꯥꯗꯤ ꯑꯗꯩꯗꯤ ꯃꯥ ꯍꯜꯂꯛꯄꯁꯦ ꯃꯃꯥꯟꯅꯕꯁꯤꯡꯒ ꯃꯣꯏ ꯊꯕꯛ ꯇꯧꯕ ꯃꯐꯝꯁꯦ ꯃꯩꯇꯩ ꯃꯆꯥ ꯈꯔ ꯄꯨꯜꯂꯦ ꯑꯗꯨꯁꯤꯡꯒ ꯈꯤꯇꯪ ꯄꯥꯔꯇꯤ ꯇꯧꯔꯒ ꯃꯣꯏ ꯊꯦꯡꯅ ꯈꯣꯠꯅ ꯍꯜꯂꯛꯄ ꯑꯗꯨꯝꯕꯁꯦ ꯈꯔ ꯇꯧꯔꯛꯑꯦꯕ ꯅꯨꯄꯤꯁꯤꯅ ꯁꯥꯎꯔꯦꯀꯣ ꯑꯗꯨꯝꯕꯁꯤꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤ ꯀꯩꯒꯤꯅꯣ ꯈꯣꯠꯅꯣ ꯑꯗꯨꯝꯕꯗꯒꯤ ꯈꯤꯇꯪ ꯍꯧꯔꯛꯑꯦꯕ ꯃꯕꯥꯅꯤꯁꯦ ꯑꯗꯩ ꯃꯣꯏ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯁꯦ ꯃꯃꯥꯟꯅꯕ ꯄꯨꯟꯅ ꯃꯣꯏꯁꯦ ꯕꯥꯔꯗ ꯀ꯭ꯂꯕꯇ ꯅꯨꯡꯗꯥꯡ ꯑꯗꯨꯝ ꯉꯁꯤꯗꯤ ꯃꯥꯏ ꯕꯥꯔꯗꯦꯅꯤ ꯄꯥꯔꯇꯤ ꯌꯥꯎꯊꯣꯛꯎꯔꯁꯤꯒ ꯍꯥꯏꯔ ꯃꯣꯏꯈꯩꯁꯦ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯂꯩꯊꯣꯛꯄ ꯑꯗꯩ ꯑꯍꯤꯡ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯍꯟꯖꯟꯕ ꯑꯗꯩ ꯃꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯑꯗꯨꯝ ꯆꯥꯛ ꯆꯥꯃꯤꯟꯅ ꯌꯨꯁꯦ ꯄꯨꯂꯞ ꯊꯛꯃꯤꯟꯅꯕ ꯑꯗꯩ ꯃꯥꯏ ꯀꯣꯏꯅꯕ ꯃꯁꯦꯟꯁꯦ ꯔꯨꯝꯗ ꯆꯪꯉ ꯂꯩꯃꯤꯟꯅꯈꯤꯕ ꯁꯨꯝꯕꯁꯦ ꯃꯣꯏꯗ ꯀꯔꯤꯝꯐꯥꯎ ꯈꯟꯅꯗ꯭ꯔꯦ ꯃꯕꯥꯅꯤ ꯔꯨꯝꯁꯤꯗ ꯊꯣꯡ ꯂꯣꯟꯖꯜꯂ ꯂꯩꯃꯤꯟꯅꯩꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯁꯦ ꯀꯣꯏꯁꯟ ꯇꯧꯅꯗ꯭ꯔꯦꯕ ꯑꯗꯨꯃꯥꯏꯅ ꯃꯣꯏꯅ ꯉꯥꯎꯊꯣꯛꯈꯤꯕ ꯂꯥꯡꯊꯣꯛꯈꯤꯕ ꯃꯣꯏꯁꯦ ꯃꯌꯥꯝꯁꯤ ꯀꯩꯝꯇ ꯈꯟꯊꯍꯧꯗꯅꯅꯤꯀꯣ ꯇꯨꯡꯗ ꯀꯔꯤ ꯊꯣꯛꯂꯛꯀꯗꯒꯦꯁꯦ ꯑꯗꯨꯒ ꯃꯌꯥꯝ ꯂꯣꯏꯅꯃꯛꯅꯤ ꯑꯗꯨꯃꯥꯏꯅ ꯂꯣꯏꯅ ꯑꯌꯥꯝꯕ ꯇꯧꯔꯤꯅꯤꯀꯣ ꯑꯗꯨ ꯈꯔ ꯑꯃ ꯑꯗꯨꯝ ꯃꯥꯏ ꯔꯨꯝꯗꯩ ꯊꯣꯛꯂꯛꯇꯕ ꯑꯗꯩ ꯃꯃꯥꯟꯅꯕꯤ ꯃꯁꯦꯟꯈꯛ ꯅꯨꯄꯤꯈꯛ ꯇꯤꯟꯅꯕ ꯅꯨꯄꯥ ꯇꯤꯟꯅꯗꯕ ꯂꯥꯏꯔꯤꯛ ꯀꯟꯅ ꯍꯣꯠꯅꯕ ꯑꯗꯨꯝꯕꯁꯨ ꯌꯥꯎꯕꯗꯤ ꯑꯗꯨꯏꯁꯨ ꯑꯌꯥꯝꯕꯅ ꯆꯠꯅꯕꯤ ꯑꯣꯏꯅ ꯃꯩꯇꯩ ꯃꯆꯥ ꯃꯌꯥꯝ ꯄꯨꯟꯁꯤꯜꯂ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯕ ꯁꯨꯝꯕꯁꯦ ꯑꯗꯨꯝ ꯁꯨꯝꯕꯁꯤꯗ ꯉꯥꯎꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯦꯗꯅꯀꯣ ꯑꯗꯩꯗꯤ ꯃꯣꯏ ꯀꯩꯅꯣꯁꯤ ꯑꯅꯧꯕ ꯃꯃꯥꯟꯅꯕ ꯈꯔ ꯃꯥꯒ ꯍꯥꯟꯅ ꯀꯩꯅꯣꯗ ꯇꯤꯟꯅꯔꯛꯄ ꯈꯔ ꯃꯣꯏꯁꯨ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯔꯒ ꯊꯕꯛ ꯇꯧꯕ ꯆꯪꯉꯛꯑꯦꯕꯀꯣ ꯑꯗꯨ ꯆꯪꯉꯛꯄꯗ ꯃꯣꯏꯁꯦ ꯀꯩ ꯊꯕꯛ ꯂꯩꯒꯦ ꯃꯣꯏ ꯁꯨꯝ IGꯗ ꯀꯩꯗ ꯃꯣꯏꯅ ꯁꯨꯝ ꯍꯥꯞꯀꯠꯄꯗꯣ ꯃꯄꯥꯟꯗ ꯂꯩꯕ ꯑꯗꯨꯝꯕ ꯎꯕꯗꯨꯗ ꯑꯩꯈꯣꯏꯁꯨ ꯆꯪꯉꯛꯀꯦ ꯊꯕꯛ ꯍꯥꯡꯉꯤꯕ ꯈꯣꯠꯂꯤꯕ ꯅꯣꯏꯅ ꯁꯤꯟ ꯌꯥꯗꯣꯔꯤꯕ꯭ꯔꯥ ꯌꯥꯅꯤ ꯆꯪꯉꯣ ꯈꯣꯠꯂꯣ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯀꯝꯄꯅꯤꯒꯤ ꯀꯩꯅꯣ ꯈꯔ ꯍꯥꯡꯉꯦ ꯁ꯭ꯇꯥꯐ ꯈꯔ ꯑꯩꯈꯣꯏ ꯁꯤꯟꯒꯦ ꯈꯣꯠꯀꯦ ꯆꯪꯉꯣ ꯏꯟꯇꯔꯚꯤꯌꯨ ꯌꯥꯎꯊꯣꯛꯑꯒ ꯒꯥꯏꯅꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯈꯔ ꯑꯃꯁꯨ ꯆꯪꯉꯛꯑꯦꯕ ꯑꯗꯨꯒꯩꯁꯤꯒ ꯃꯣꯏꯁꯦ ꯄꯥꯔꯒꯅꯦ ꯊꯦꯡꯅ ꯍꯟꯖꯜꯂꯛꯄ ꯑꯗꯨꯝ ꯌꯨ ꯊꯛꯑ ꯂꯩꯕ ꯑꯗꯩ ꯍꯜꯂꯛꯇꯕ ꯑꯗꯩ ꯌꯨ ꯊꯛꯑꯒ ꯑꯗꯨꯝ ꯇꯥꯔ ꯑꯗꯨꯝ ꯇꯨꯝ ꯂꯩꯊꯣꯛꯄ ꯃꯃꯥꯟꯅꯕꯒꯤ ꯀꯥꯗꯀꯣ ꯑꯗꯨꯝꯕꯁꯨ ꯇꯧꯈꯠꯂꯛꯑꯦꯕ ꯁꯨꯝꯕꯗꯩ ꯃꯔꯨ ꯑꯣꯏꯅ ꯃꯕꯥꯅꯤꯁꯦ ꯈꯟꯅꯔꯛꯄꯅꯦꯕ ꯅꯪꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯅꯪ ꯍꯟꯗꯛꯀꯤ ꯅꯃꯥꯟꯅꯕꯁꯤꯡꯁꯦ ꯇꯤꯟꯅꯕ ꯌꯥꯔꯣꯏ ꯃꯣꯏ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯅꯪꯒꯤ ꯍꯣꯡꯉꯛꯏꯕ ꯑꯣꯜꯂꯛꯏꯕꯁꯦꯅ ꯑꯗꯩ ꯅꯨꯄꯥꯗꯨꯅ ꯅꯪ ꯅꯊꯧ ꯀꯩ ꯂꯩ ꯅꯪꯅ ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯛꯇ ꯇꯣꯛꯀꯗ꯭ꯔꯥ ꯅꯪ ꯅꯈꯥꯗ ꯂꯩꯕ꯭ꯔꯥ ꯑꯩꯁꯦ ꯀꯥꯏꯅ ꯅꯨꯄꯥꯁꯨ ꯈꯨꯝꯕ ꯍꯧꯒꯠꯂꯛꯑꯦꯕ ꯅꯪ ꯁꯨꯝ ꯍꯥꯏꯔꯒ ꯌꯥꯒꯗ꯭ꯔꯥꯅ ꯅꯪꯒ ꯑꯩꯒꯁꯦ ꯅꯨꯄꯤꯁꯤꯅ ꯍꯥꯏꯀꯣ ꯍꯧꯖꯤꯛꯁꯦ ꯔꯤꯂꯦꯁꯟꯁꯤꯞꯇ ꯂꯩꯅꯔꯕꯅꯦ ꯏꯕꯥꯅꯤꯁꯦ ꯐꯦꯃꯤꯂꯤꯅꯦ ꯐꯦꯃꯤꯂꯤ ꯂꯨꯍꯣꯡꯒꯗꯕ ꯈꯛꯇꯪꯅꯦ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝꯗꯣ ꯑꯗꯨꯈꯛ ꯄꯥꯡꯊꯣꯛꯎꯒꯗꯕ ꯈꯛꯇꯪꯅꯤ ꯑꯗꯨꯅ ꯑꯃꯅ ꯍꯥꯏꯕꯗ ꯑꯃꯅ ꯇꯥꯟꯅꯁꯤ ꯑꯩ ꯈꯛꯇꯪ ꯔꯨꯝꯁꯤꯗ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯅꯪꯅ ꯍꯜꯂꯛꯇ꯭ꯔꯒ ꯅꯪ ꯇꯨꯝꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯇꯨꯝꯃꯨ ꯀꯩꯅꯣ ꯑꯩ ꯅꯨꯄꯥ ꯅꯣꯡ ꯐꯥꯗꯣꯛꯇꯤ ꯉꯥꯎꯊꯣꯛ ꯇꯥꯃꯤ ꯅꯪꯒ ꯑꯩꯒ ꯁꯨꯃꯥꯏꯅ ꯔꯤꯂꯦꯁꯟꯁꯤꯞꯇ ꯂꯩꯅꯔꯦꯅꯕꯨ ꯑꯩ ꯏꯃꯥꯟꯅꯕ ꯇꯤꯟꯅ ꯌꯥꯗ꯭ꯔꯥ ꯍꯥꯏꯁꯤꯕꯣ ꯑꯩ ꯃꯤꯒ ꯄꯨꯟꯕ ꯌꯥꯗ꯭ꯔꯣ ꯅꯣꯡ ꯐꯥꯗꯣꯛ ꯅꯨꯄꯥꯅꯤ ꯉꯥꯎꯊꯣꯛꯄ ꯀꯣꯏꯊꯣꯛꯄ ꯑꯩꯈꯣꯏꯈꯩ ꯄꯨꯟꯕ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯁꯤꯕꯣ ꯏꯕꯥꯅꯤꯁꯨ ꯑꯗꯨꯝ ꯊꯛꯃꯤꯟꯅꯔꯤ ꯆꯥꯃꯤꯟꯅꯔꯤꯁꯤꯗ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯃꯣꯏꯒ ꯀꯣꯏꯅꯤ ꯏꯕꯥꯅꯤ ꯑꯗꯨꯝ ꯂꯩꯃꯤꯟꯅꯔꯕꯅꯤ 24 hour ꯃꯣꯏꯒꯗꯤ ꯅꯣꯡ ꯐꯥꯗꯣꯛꯅꯤ ꯒ ꯍꯥꯏꯔꯒ ꯑꯗꯨꯝꯕꯒꯤ ꯁꯨꯝ ꯈꯔ ꯍꯧꯅꯔꯦ ꯑꯗꯩ ꯅꯨꯄꯤꯁꯨ ꯋꯥ ꯉꯥꯡꯗꯕꯤ ꯃꯥ ꯅꯨꯄꯥꯁꯤꯅ ꯃꯉꯣꯟꯗ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯈꯣꯠꯈ꯭ꯔꯦ ꯑꯩ ꯃꯇꯨꯡ ꯇꯧꯔꯔꯣꯏ ꯈꯣꯠꯂꯔꯣꯏ ꯉꯟꯅ ꯍꯜꯂꯛꯑꯒꯦ ꯃꯣꯏꯒ ꯄꯨꯜꯂꯔꯣꯏ ꯍꯥꯏꯔꯛꯅꯕꯅ ꯅꯨꯄꯤꯁꯨ ꯋꯥ ꯉꯥꯡꯗꯕ ꯃꯥꯅ ꯀꯧꯕꯗ ꯈꯨꯝꯗꯕ ꯇꯥꯁꯟꯅꯗꯕ ꯇꯧꯋꯦ ꯑꯗꯩ ꯅꯨꯄꯥꯁꯨ ꯍꯥꯏꯖꯔꯛꯄꯩ ꯃꯍꯨꯠꯇ ꯎꯁꯤꯠꯇ꯭ꯔꯤꯔꯣ ꯅꯪ ꯈꯨꯝꯗ꯭ꯔꯤꯗꯣ ꯀꯩꯒꯤꯅꯣ ꯗꯔꯀꯥꯔ ꯇꯥꯗꯦ ꯑꯅꯒ ꯑꯗꯨꯃꯥꯏꯅ ꯏꯕꯥꯅꯤ ꯂꯨꯍꯣꯡꯉꯒ ꯂꯧꯅꯕꯁꯨ ꯅꯠꯇꯦ ꯀꯩꯅꯣꯅ ꯂꯨꯍꯣꯡꯉꯒ ꯊꯣꯛ ꯂꯥꯎꯅ ꯀꯥꯏꯅ ꯊꯣꯛꯑ ꯂꯣꯏꯔꯦ ꯀꯩꯅꯣ ꯅꯪꯅ ꯄꯥꯝꯗ꯭ꯔꯗꯤ ꯀꯥꯏꯅ ꯍꯧꯖꯤꯛꯄꯨ ꯏꯕꯥꯅꯤ ꯀꯥꯏꯅ ꯌꯥꯈꯤꯗ꯭ꯔꯣ ꯍꯥꯏꯁꯤꯕꯣꯅꯦ ꯀꯩꯗꯧꯕ ꯌꯥꯔꯣꯏꯗꯣꯏꯕ
이바니부 루홍ꯉꯕ ꯀꯣꯏꯅꯕꯅꯤ ꯀꯩꯅꯣ 이바니 하이버고 ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯍꯧꯅꯔꯦ ꯃꯕꯥꯅꯤꯁꯨ ꯂꯥꯛꯅꯕ ꯈꯣꯠꯅꯕꯁꯦ ꯑꯗꯨꯒ ꯑꯗꯒꯤꯗꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯃꯕꯥꯅꯤꯁꯦ ꯀꯧꯅꯕꯒꯁꯦ ꯑꯗꯨꯝ ꯅꯨꯄꯥꯁꯤꯅꯁꯨ ꯅꯨꯄꯤꯁꯤꯗ ꯅꯨꯄꯤ ꯁꯤ ꯑꯝꯇ ꯌꯦꯡꯉꯨ ꯂꯥꯎ ꯁꯤ ꯌꯦꯡꯉꯨ ꯂꯥꯎ ꯍꯥꯏꯕꯅ ꯇꯥꯗ꯭ꯔꯣ ꯅꯨꯄꯤ ꯑꯅ ꯁꯨꯃꯥꯏꯅ ꯀꯧꯔꯦꯕ ꯑꯗꯩ ꯅꯨꯄꯤꯁꯤꯅꯁꯨ ꯑꯃꯨꯛ ꯅꯨꯄꯥ ꯅꯪ ꯊꯣꯛꯄ ꯇꯧꯔꯣ ꯑꯩ ꯈꯪꯗꯦ ꯍꯥꯏꯔꯛꯀꯅꯣ ꯑꯩꯉꯣꯟꯗ ꯀꯥꯏꯅ ꯅꯨꯄꯤ ꯅꯨꯄꯥꯒ ꯀꯧꯅꯩꯌꯦꯕ ꯃꯕꯥꯅꯤꯁꯦꯀꯣ ꯄꯨꯔꯥ ꯐꯦꯃꯤꯂꯤ ꯑꯃꯗꯧꯅꯅꯦꯕ ꯑꯗꯩꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯁꯨꯝ ꯅꯨꯄꯥꯁꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝꯕꯒꯤ ꯀꯩꯅꯣ ꯃꯌꯥꯝꯁꯤ ꯁꯨꯝ ꯑꯑꯣꯟꯕ ꯑꯍꯣꯡꯕꯁꯦ ꯁꯨꯝ ꯂꯥꯛꯑꯦꯗꯅꯀꯣ ꯑꯗꯩ ꯃꯕꯥꯅꯤꯁꯦ ꯁꯨꯝ ꯈꯠꯅꯕ ꯃꯆꯤꯟ ꯈꯨꯝꯅꯕꯁꯦ ꯍꯦꯟꯒꯠꯅꯔꯛꯑꯦꯕ ꯑꯗꯩ ꯃꯕꯥꯅꯤꯁꯦ ꯑꯗꯨꯝ ꯍꯦꯟꯅ ꯈꯠꯅꯗꯅꯅꯦ ꯈꯨꯠꯀ ꯊꯥꯅꯕ ꯌꯥꯎꯔꯦ ꯅꯨꯄꯤꯁꯤꯅꯁꯨ ꯐꯨꯕ ꯅꯨꯄꯥꯁꯤꯅꯁꯨ ꯐꯨꯕ ꯅꯨꯄꯤꯁꯤꯅ ꯄꯦꯟꯗꯗꯅ ꯒꯥꯅ ꯅꯨꯄꯥꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯁꯥꯗ ꯇꯨꯞ ꯀꯤꯟꯅ ꯁꯨꯔꯨꯕꯗꯣ ꯅꯪ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯅꯪ ꯊꯦꯡꯅ ꯍꯜꯂꯛꯀꯅꯣꯁꯨ ꯌꯥꯗꯦ ꯅꯪ ꯁꯨꯝ ꯅꯨꯡꯇꯤꯒꯤ ꯊꯛꯑꯒ ꯅꯪꯒꯤ ꯊꯥꯒꯤ ꯐꯪꯉꯤ ꯇꯣꯂꯣꯞꯅ ꯁꯤꯅꯤ ꯑꯗꯣ ꯇꯣꯂꯣꯞ ꯍꯦꯛ ꯐꯪꯉꯛꯄꯒꯅ ꯁꯨꯃꯥꯏꯅ ꯂꯣꯏꯊꯣꯛꯄ ꯍꯞꯇꯥ ꯐꯥꯗꯦ ꯅꯪꯒꯤ ꯇꯣꯂꯣꯞꯁꯦ ꯂꯣꯏꯈꯤꯕ ꯑꯗꯨ ꯅꯪ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯔꯒ ꯑꯩ ꯌꯨꯝꯗ ꯄꯩꯁꯥ ꯀꯧꯒꯦ ꯅꯪꯉꯣꯟꯗꯩ ꯆꯥꯔꯣꯏ ꯄꯥꯈꯠꯀꯅꯨ ꯀꯥꯏꯅꯀꯣ ꯅꯪꯉꯣꯟꯗꯩ ꯆꯥꯔꯅꯤ ꯄꯥꯈꯠꯂꯤꯔꯣ ꯑꯗꯩ ꯑꯩꯒꯤ ꯇꯣꯂꯣꯞꯇꯩ ꯅꯠꯇ꯭ꯔꯣ ꯑꯗꯨꯝ ꯆꯥꯃꯤꯟꯅꯔꯛꯏꯁꯦ ꯍꯟꯗꯛ ꯈꯛꯇꯅꯦ ꯏꯃꯥꯟꯅꯕ ꯄꯨꯜꯂꯤꯁꯦ ꯑꯩꯅ ꯀꯥꯏꯅ ꯑꯗꯨꯝꯕꯗꯩ ꯁꯨꯝ ꯃꯕꯥꯅꯤꯁꯦ ꯂꯥꯎꯅꯕꯤ ꯑꯗꯩ ꯅꯨꯄꯥꯁꯤꯅ ꯔꯨꯝꯗ ꯄꯣꯠ ꯆꯩꯒ ꯊꯨꯒꯥꯏꯕꯤ ꯁꯨꯝ ꯍꯧꯔꯛꯑꯦꯕ ꯑꯗꯩ ꯃꯃꯥꯟꯅꯕꯈꯩ ꯂꯥꯛꯑꯒ ꯊꯦꯝꯖꯤꯟꯕꯤ ꯈꯣꯠꯆꯟꯕꯤ ꯑꯗꯩ ꯅꯨꯄꯤꯁꯦ ꯃꯥꯅ ꯐꯨꯕꯗ ꯀꯞꯇꯅ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯄꯨꯈꯝꯅ ꯂꯪꯉꯛꯄꯗꯒ ꯁ꯭ꯋꯥꯏꯗ ꯃꯆꯤꯟ ꯁ꯭ꯋꯥꯏꯁꯦ ꯀꯥꯏꯕ ꯃꯃꯥꯟꯅꯕꯤ ꯀꯧꯔ ꯃꯥ ꯗꯥꯛꯇꯔꯗꯒ ꯆꯠꯂꯒ ꯃꯈꯨꯜ ꯑꯃꯅꯤꯒ ꯐꯣꯠꯄ ꯑꯗꯨꯝꯕ ꯃꯆꯥ ꯃꯆꯥ ꯈꯔ ꯑꯗꯨꯝ ꯊꯣꯛꯂꯛꯑꯦ ꯍꯥꯏꯇꯥꯔꯦ ꯃꯕꯥꯅꯤꯁꯦ ꯅꯨꯡꯉꯥꯏꯅꯗꯕꯁꯦ ꯑꯗꯩ ꯀꯧꯅꯗꯕꯤ ꯅꯨꯄꯤꯁꯤꯁꯨ ꯊꯣꯡꯉꯒ ꯃꯥꯏ ꯆꯥꯐꯝ ꯊꯣꯛꯄ ꯆꯥꯕ ꯑꯗꯩ ꯃꯥꯏ ꯍꯨꯟꯕ ꯌꯣꯟꯕ ꯍꯧꯅꯔꯛꯑꯦ ꯃꯃꯥꯟꯅꯕꯤꯈꯩꯗ ꯀꯩꯗ ꯑꯗꯩ ꯅꯨꯄꯥꯁꯤꯅꯁꯨ ꯍꯨꯟꯕ ꯌꯧꯔꯦ ꯑꯁ ꯑꯩꯅ ꯑꯗꯨꯝ ꯆꯥꯛ ꯊꯣꯡꯉꯤꯅꯤ ꯏꯟꯕꯤꯔꯤꯅꯤ ꯑꯗꯩꯗꯤ ꯋꯥꯏꯒꯁꯦ ꯑꯩꯅ ꯁꯤꯠꯄꯤꯔꯤꯅꯤ ꯇꯩꯕꯤꯔꯤꯅꯤ ꯃꯥ ꯀꯔꯤꯝ ꯌꯥꯎꯍꯟꯕ ꯅꯠꯇꯦ ꯑꯗꯣ ꯑꯩꯅ ꯂꯨꯅ ꯇꯧꯃꯟꯗꯅ ꯃꯥꯁꯦ ꯁꯨꯝ ꯀꯥꯈꯠꯂꯛꯑꯦ ꯍꯦꯟꯒꯠꯂꯛꯑꯦ ꯑꯗꯨꯅ ꯌꯥꯗꯦ ꯈꯪꯍꯜꯂꯅꯤ ꯅꯠꯇ꯭ꯔꯗꯤ ꯑꯩꯁꯦ ꯃꯥꯏ ꯃꯈꯥꯗ ꯂꯩꯈ꯭ꯔꯅꯤ ꯒꯥꯏꯅ ꯁꯨꯝ ꯍꯨꯟꯅꯕꯁꯦ ꯍꯧꯔꯛꯑꯦꯕ ꯑꯗꯩ ꯄꯥꯎ ꯑꯃꯨꯛ ꯇꯝꯃꯛꯑꯦꯗꯅ ꯅꯪꯅ ꯁꯨꯃꯥꯏꯅ ꯃꯤꯉꯣꯟꯗ ꯍꯥꯏꯔꯝꯕ ꯅꯪꯅ ꯇꯩꯖꯕ ꯅꯠꯇ꯭ꯔꯣ ꯆꯥꯛꯇꯣ ꯅꯪ ꯊꯣꯡꯒꯦ ꯑꯩ ꯂꯥꯏꯔꯤꯛ ꯄꯥꯅꯤꯡꯗꯦ ꯅꯪꯅ ꯁꯨꯝ ꯊꯣꯡꯈꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯩ ꯅꯪꯗꯤ ꯀꯣꯂꯦꯖ ꯂꯣꯏꯔꯦ ꯊꯕꯛ ꯇꯧꯈ꯭ꯔꯦ ꯑꯗꯨꯅ ꯅꯪ ꯑꯗꯨꯝ ꯂꯥꯏꯔꯤꯛ ꯄꯥꯖꯧ ꯅꯪ ꯊꯣꯡꯈꯤꯕ ꯅꯠꯇ꯭ꯔꯣ ꯅꯪ ꯅꯊꯧ ꯂꯩꯇꯒꯩ ꯑꯩꯉꯣꯟꯗ ꯆꯥꯛ ꯏꯟꯕꯤꯔꯛꯄ ꯅꯠꯇ꯭ꯔꯣ ꯏꯜꯂꯛꯀꯅꯣ ꯌꯦꯡꯒꯩ ꯀꯥꯏꯅ ꯑꯗꯩ ꯊꯣꯡꯒꯅꯣ ꯑꯩ ꯂꯣꯏ ꯊꯣꯡꯒꯦ ꯅꯨꯄꯤꯅ ꯂꯣꯏ ꯇꯧꯒꯗꯕ ꯅꯠꯇ꯭ꯔꯣ ꯊꯕꯛꯁꯦ ꯀ ꯍꯥꯏꯔꯒ ꯃꯕꯥꯅꯤꯁꯦ ꯑꯗꯨꯝꯕꯁꯦ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯃꯆꯥ ꯃꯆꯥ ꯑꯗꯨꯝ ꯈꯟꯅꯔꯦ ꯅꯨꯡꯁꯤꯕꯁꯦ ꯇꯞ ꯇꯞꯅ ꯃꯕꯥꯅꯤ ꯀꯦꯅꯔꯝꯕ ꯑꯣꯏꯅꯔꯝꯕ ꯆꯥꯛ ꯏꯟꯗꯅ ꯄꯤꯖꯔꯝꯕ ꯑꯗꯩ ꯁꯤ ꯆꯥꯎ ꯅꯪ ꯋꯥꯔꯅꯤ ꯑꯩ ꯁꯤ ꯇꯧꯕꯤꯒꯦꯅ ꯃꯥꯁꯨ ꯌꯥꯝ ꯀꯤꯌꯥꯔ ꯂꯧꯔꯝꯕ ꯅꯨꯄꯤꯁꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯑꯃ ꯐꯪꯉꯝꯕꯗꯣ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯁꯦ ꯁꯤ ꯑꯣꯏꯔꯦꯀꯣ ꯀꯥꯏꯅ ꯃꯥꯔꯀꯦꯇꯤꯡ ꯆꯠꯃꯤꯟꯅꯗꯅ ꯑꯗꯩꯗꯤ ꯅꯨꯄꯤꯗꯨꯅ ꯁꯤꯝꯇ ꯌꯦꯡꯉꯣ ꯅꯨꯄꯥꯁꯤꯅ ꯁꯤꯝꯇ ꯌꯦꯡꯉꯣ ꯃꯤ ꯀꯥꯏꯅ ꯊꯨꯝꯃꯛꯇ ꯊꯥꯁꯨ ꯏꯟꯖꯥꯡ ꯃꯨꯠꯊꯠꯂꯒꯦ ꯍꯥꯏꯔꯐꯧꯗ ꯑꯝꯇ ꯌꯦꯡꯉꯨ ꯂꯥꯎꯅ ꯅꯨꯡꯁꯤꯅꯅ ꯑꯃ ꯂꯩꯔꯝꯕꯁꯨ ꯁꯤ ꯃꯉꯥꯏꯔꯦꯗ ꯑꯩꯒꯤ ꯌꯥꯝ ꯆꯥꯟꯅꯖꯕ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯃꯒ ꯑꯗꯨꯝ ꯍꯤꯡꯃꯤꯟꯅꯕ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯌꯨꯝ ꯄꯥꯜꯂꯛꯗꯧꯕ ꯑꯃꯅꯤ ꯑꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯕꯒꯤ ꯁꯦꯂꯦꯕ꯭ꯔꯦꯁꯟꯗꯣ ꯄꯥꯡꯊꯣꯛꯎꯔ ꯂꯣꯏꯔꯦ ꯑꯍꯜ ꯂꯃꯟ ꯃꯌꯥꯝꯒꯤꯒ ꯍꯥꯏꯔꯒ ꯑꯗꯨꯝ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯪꯉꯝꯕꯗꯣ ꯇꯞ ꯇꯞꯅꯁꯨ ꯃꯥꯡꯊꯔꯛꯀꯅꯦꯕ ꯑꯩꯈꯣꯏ ꯌꯨꯝ ꯄꯥꯜꯂ ꯃꯇꯨꯡꯗ ꯃꯤꯑꯣꯏꯕꯁꯦ ꯈꯟꯅꯔꯛꯏꯗꯅ ꯃꯇꯩ ꯃꯅꯥꯎꯁꯦ ꯑꯗꯨꯒꯤ ꯇꯥꯏꯞꯇ ꯃꯣꯏꯗꯤ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯃꯣꯏꯅ ꯂꯩꯃꯤꯟꯅ ꯊꯣꯛꯑꯦ ꯄꯥꯟꯊꯣꯛꯑꯕꯅꯤ나 ꯈꯟꯅꯔꯛꯄꯅꯦꯕ ꯃꯣꯏꯁꯨ ꯃꯇꯩ ꯃꯅꯥꯎꯒ ꯆꯞ ꯃꯥꯟꯅꯅꯀꯣ ꯅꯛꯁꯟꯅ ꯂꯣꯏꯅꯔꯕꯅꯤꯅ ꯑꯗꯩꯗꯤ ꯀꯧꯗꯕꯤ ꯅꯨꯄꯥꯁꯨ ꯀꯧꯗꯕꯤ ꯍꯜꯂ ꯃꯊꯟ ꯇꯨꯝꯕ ꯆꯥꯛ ꯆꯥꯗꯕ ꯅꯨꯄꯤꯁꯨ ꯆꯥꯎ ꯍꯥꯏꯗꯕ ꯑꯗꯩ ꯃꯥꯅ ꯍꯥꯏꯗ꯭ꯔꯤꯐꯥꯎ ꯆꯥꯔꯣꯏꯅ ꯍꯥꯏꯕ ꯑꯗꯩ ꯆꯥꯛ ꯆꯥꯎꯒꯅ ꯊꯦꯝꯗꯕꯅ ꯁꯥꯎꯅꯤꯡꯕ ꯅꯨꯄꯥꯁꯤꯅꯁꯨꯀꯣ ꯑꯗꯩ ꯃꯥꯏꯁꯨ ꯅꯨꯄꯤꯁꯤꯅ ꯊꯣꯡꯉꯒ ꯃꯥꯒꯤ ꯈꯤꯜꯂ ꯊꯝꯃꯕꯁꯦ ꯆꯥꯗꯒꯩ ꯃꯥꯏꯁꯨ ꯃꯥꯒꯤ ꯊꯣꯡꯉ ꯆꯥꯕ ꯁꯨꯝꯕ ꯁꯨꯝ ꯍꯧꯅꯔꯦ ꯑꯗꯩ ꯅꯣꯡꯃ ꯁꯨꯝ ꯄꯥꯟꯁꯦ ꯌꯥꯝ ꯊꯤꯅ ꯈꯟꯅꯩ ꯌꯥꯝ ꯊꯤꯅ ꯈꯟꯅꯩ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯒꯤꯗꯤ ꯅꯨꯄꯥꯁꯤ ꯊꯣꯛꯑꯒ ꯂꯩꯈ꯭ꯔꯦꯕ ꯑꯩꯈꯣꯏꯒꯤ ꯃꯃꯥꯟꯅꯕꯒꯤ ꯔꯨꯝ ꯑꯃꯗ ꯑꯍꯤꯡ 3-4 ꯍꯜꯂꯛꯇ꯭ꯔꯦ ꯑꯗꯨꯒ ꯃꯣꯏꯁꯦ ꯊꯛꯇꯅ ꯉꯥꯎꯗꯅ ꯂꯩꯊꯣꯛꯈ꯭ꯔꯦ ꯃꯃꯥꯟꯅꯕꯒꯤ ꯔꯨꯝꯁꯤꯗ ꯂꯩꯔꯒ ꯅꯨꯄꯤꯁꯤꯅ ꯄꯥꯎꯗꯤ ꯂꯣꯏ ꯂꯧꯔꯤꯃꯤꯀꯣ ꯑꯗꯩ ꯃꯥꯅ ꯑꯩꯅ ꯁꯤꯗ ꯆꯥꯗꯉꯩ ꯊꯛꯇꯉꯩ ꯀꯞꯄꯒ ꯂꯩꯍꯧꯔꯒ ꯃꯥꯅ ꯃꯃꯥꯟꯅꯕꯁꯤꯡꯒ ꯉꯥꯎꯊꯣꯛꯇꯅ ꯑꯗꯨꯃꯥꯏꯅ ꯂꯩꯊꯣꯛꯄ ꯈꯣꯠꯇꯣꯛꯄ ꯑꯍꯤꯡ 4 ꯁꯨꯔꯕ ꯍꯜꯂꯛꯇꯕ ꯅꯨꯄꯤ ꯑꯩ ꯍꯨꯟꯗꯣꯛꯑꯝꯃꯒꯅ ꯑꯁ ꯍꯦꯛꯇ ꯁꯥꯎꯔꯦ ꯑꯗꯩ ꯃꯥꯁꯦ ꯑꯃꯨꯛ ꯃꯄꯥꯟ ꯂꯝꯗ ꯑꯃꯨꯛꯀꯁꯨ ꯑꯃꯨꯛ ꯂꯝ ꯑꯇꯣꯞꯄ ꯑꯃꯗꯅꯦ ꯃꯣꯏꯅ ꯂꯩꯔꯤꯕ ꯂꯝꯁꯤꯗꯒꯤ ꯑꯇꯣꯞꯄ ꯂꯝ ꯑꯃꯗ ꯑꯃꯨꯛ ꯀꯣꯏꯕ ꯆꯠꯈꯤꯕ ꯋꯥꯅꯤ ꯃꯃꯥꯟꯅꯕꯈꯩꯁꯤꯒ ꯅꯨꯄꯥꯁꯤꯅ ꯁꯥꯊꯤꯔꯤꯕꯩ ꯆꯥꯡꯁꯦꯀꯣ ꯑꯗꯩ ꯅꯨꯄꯤꯗꯨꯅꯗꯤ ꯃꯩ ꯍꯧꯔꯦ ꯁꯣꯝꯗꯀꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯗꯅ ꯆꯠꯄ ꯈꯣꯠꯄꯅ ꯑꯗꯩ ꯃꯥ ꯅꯨꯄꯤꯁꯤꯅ ꯐꯣꯟꯁꯦ ꯇꯧꯁꯜꯂꯦ ꯄꯥꯏꯗ꯭ꯔꯦ ꯅꯨꯄꯥꯁꯤꯅ ꯕ꯭ꯂꯣꯛ ꯊꯝꯖꯜꯂꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯅꯝꯕꯔꯗꯩ ꯇꯧꯔꯦꯀꯣ ꯄꯥꯏꯔꯦ ꯅꯨꯄꯥꯁꯦ ꯑꯗꯣ ꯅꯨꯄꯤꯁꯤꯅ ꯅꯪ ꯀꯗꯥꯏ ꯆꯠꯂꯤ ꯅꯪ ꯐꯣꯟ ꯊꯝꯈꯤꯅꯣ ꯅꯪ ꯀꯗꯥꯏ ꯆꯠꯂꯤ ꯍꯥꯏ ꯑꯩ ꯁꯤꯗ ꯀꯣꯏꯕ ꯆꯠꯂꯤ ꯅ ꯍꯥꯏꯔꯦ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯕ꯭ꯔꯥ ꯅꯪ ꯅꯪꯉꯣꯟꯗ ꯍꯥꯏꯔꯝꯒꯗꯕ꯭ꯔꯥ ꯍꯥꯏꯁꯦ ꯅꯪꯒꯩꯒ ꯀꯔꯤ ꯊꯣꯛꯅꯕꯩ ꯅꯪꯉꯣꯟꯗ ꯍꯥꯏꯔꯝꯗꯣꯏꯕ ꯑꯩ ꯌꯨꯝꯗ ꯏꯃꯥꯗ ꯍꯥꯏꯔꯝꯃꯦ ꯂꯣꯏꯔꯦ ꯀꯩꯅꯣ ꯒ ꯍꯥꯏꯒꯠꯂꯛꯑꯦꯕ ꯅꯨꯄꯥꯁꯦ ꯑꯗꯩꯗꯤ ꯑꯁ ꯅꯪꯅ ꯍꯜꯂꯛꯄꯗ ꯌꯦꯡꯉꯣ ꯑꯩꯁꯦ ꯀꯩ ꯐꯤꯕꯝꯗ ꯂꯩꯔꯝꯒꯦ ꯌꯦꯡꯉꯣ ꯅꯪ ꯌꯥꯝ ꯊꯨꯅ ꯍꯜꯂꯛꯎ ꯅꯪ ꯀꯥꯏꯅꯒ ꯈꯠꯅꯔꯦꯕꯀꯣ ꯑꯗꯩꯗꯤ ꯑꯗꯨꯒꯤꯗꯒꯤ ꯑꯗꯨꯝ ꯃꯕꯥꯅꯤꯒꯤ ꯅꯨꯄꯥꯁꯦ ꯍꯟꯖꯜꯂꯛꯇ꯭ꯔꯦꯕ ꯑꯗꯨꯝ ꯃꯃꯥꯟꯅꯕꯁꯤꯡꯒ ꯔꯨꯝ ꯁꯦꯌꯥꯔ ꯇꯧꯔꯒ ꯃꯣꯏꯁꯦ ꯃꯃꯥꯟꯅꯕꯁꯤꯡꯒ ꯄꯨꯟꯅ ꯔꯨꯝꯃꯦꯠ ꯑꯣꯏꯔꯒ ꯃꯣꯏꯗꯤ ꯂꯩꯊꯣꯛꯈ꯭ꯔꯦꯕ ꯅꯨꯄꯥꯁꯦ ꯍꯜꯂꯛꯇ꯭ꯔꯦꯕ ꯑꯗꯩ ꯅꯨꯄꯤꯁꯤꯅ ꯃꯃꯥꯟꯅꯕꯤ
ꯗ ꯊꯥꯔꯒ ꯀꯧꯍꯜꯂꯤ ꯂꯥꯛꯑꯣ ꯋꯥ ꯉꯥꯡꯅꯁꯦꯅ ꯅꯨꯄꯥꯁꯤꯅ ꯑꯩ ꯂꯥꯛꯑꯔꯣꯏ ꯍꯥꯏꯌꯣ ꯃꯥ ꯑꯗꯨꯝ ꯂꯩꯔꯣ ꯍꯥꯏꯌꯣꯅ ꯍꯥꯏꯔꯦ ꯑꯗꯩ ꯅꯨꯄꯤꯁꯦ ꯁꯨꯝ ꯁꯥꯎꯅꯤꯡꯕꯁꯦ ꯍꯦꯟꯒꯠꯂꯛꯑꯦꯀꯣ ꯑꯗꯩ ꯅꯨꯄꯤꯁꯤꯅ ꯐꯣꯟꯁꯦ ꯕ꯭ꯂꯣꯛ ꯊꯝꯖꯤꯟꯈ꯭ꯔꯦ ꯑꯟꯅꯣꯟ ꯅꯝꯕꯔꯁꯨ ꯃꯥꯅ ꯃꯥꯟꯅꯕꯤꯗꯩ ꯀꯩꯗꯩ ꯇꯧꯕꯁꯦ ꯑꯟꯅꯣꯟ ꯅꯝꯕꯔꯁꯨ ꯑꯝꯇ ꯆꯠꯍꯟꯈꯤꯗ꯭ꯔꯦꯕ ꯅꯨꯄꯥꯁꯦ ꯐꯣꯟꯁꯦ ꯑꯗꯨꯒ ꯅꯨꯄꯥꯁꯤꯒꯤ ꯀꯩꯅꯣꯗ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯔꯨꯝ ꯃꯐꯝꯗꯣ ꯃꯥꯟꯅꯕꯁꯤꯡꯒ ꯅꯨꯄꯤꯁꯦ ꯆꯠꯂꯦ ꯊꯣꯛꯂꯛꯑꯣꯅ ꯀꯧꯊꯣꯛꯑꯦ ꯃꯈꯥꯗ ꯒꯦꯠꯇ ꯂꯩ ꯃꯥ ꯀꯥꯗꯤ ꯀꯥꯔꯛꯇꯦ ꯁꯨꯛꯀꯨꯝ ꯀꯨꯝꯃꯛꯇ꯭ꯔꯦ ꯅꯨꯄꯥꯁꯤꯅꯀꯣ ꯑꯗꯩ ꯅꯨꯄꯤꯁꯦ ꯇꯣꯡ 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 ꯏꯁꯇꯤꯌꯥꯔꯁꯤꯗ ꯃꯊꯣꯜ 3-4ꯒꯤ ꯕꯤꯜꯗꯤꯡꯁꯤꯗ ꯀꯥꯈꯠꯂꯛꯑꯦ ꯑꯗꯩ ꯃꯊꯛꯁꯤꯗ ꯃꯕꯥꯅꯤꯁꯦ ꯅꯨꯄꯥꯁꯦ ꯆꯤꯡꯉ ꯅꯪ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇ꯭ꯔꯤꯕ ꯂꯥꯛ ꯆꯠꯁꯤ ꯂꯥꯛꯑꯣ ꯑꯩ ꯀꯩꯗꯧꯕꯩ ꯆꯠꯇꯣꯏꯅꯣ ꯅꯪ ꯀꯅꯥꯅꯣ ꯑꯩ ꯃꯁꯛ ꯈꯪꯗꯦꯅ ꯅꯪ ꯅꯇꯨ ꯅꯆꯥ ꯍꯨꯟꯗꯣꯛꯑꯝꯃꯒ ꯅꯊꯟꯗ ꯁꯤꯗ ꯂꯩꯊꯣꯛꯄ ꯀꯅꯥ ꯅꯨꯄꯤ ꯑꯩ ꯅꯨꯄꯤ ꯊꯤꯗ꯭ꯔꯤ ꯑꯩ ꯂꯨꯍꯣꯡꯗ꯭ꯔꯤ ꯑꯩ ꯄꯥꯈꯪꯅꯦꯅ ꯑꯗꯩ ꯐꯨꯗꯠꯅꯗꯅ ꯃꯕꯥꯅꯤꯁꯦ ꯆꯤꯡꯅꯗꯅ ꯍꯦꯛꯇ ꯂꯣꯏꯅꯔꯕ ꯑꯗꯩ ꯃꯌꯥꯝꯁꯤꯅ ꯈꯥꯝꯅꯔꯦꯕ ꯇꯧꯅ ꯑꯩ ꯅꯨꯄꯥꯁꯤꯅꯁꯨ ꯐꯨꯔꯦꯕ ꯅꯨꯄꯤꯁꯦꯀꯣ ꯅꯨꯄꯤꯁꯤꯅꯁꯨ ꯍꯥꯟꯅ ꯐꯨꯔꯤꯠꯀꯠꯁꯦ ꯆꯤꯡꯊꯠꯇꯅ ꯈꯣꯠꯇꯅ ꯄꯨꯂꯞ ꯊꯥꯔꯨꯕ ꯑꯗꯨ ꯐꯨꯔꯛꯄꯗꯗꯤ ꯅꯨꯄꯥꯁꯤꯅ ꯍꯦꯜꯂꯛꯄ ꯑꯗꯩ ꯃꯁꯝꯒ ꯐꯣꯏꯔ ꯆꯤꯡꯗꯅ ꯅꯨꯄꯤꯁꯤꯅ ꯑꯃꯨꯛ ꯂꯥꯛꯀꯅꯨ ꯈꯣꯠꯀꯅꯣꯅ ꯑꯗꯩ ꯃꯌꯥꯝꯁꯤꯅ ꯈꯥꯝꯅꯗꯅ ꯑꯗꯩ ꯅꯨꯄꯤꯁꯤꯅ ꯍꯧꯖꯤꯛꯃꯛ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯅꯤ ꯈꯣꯠꯅꯤꯅ ꯇꯧꯔꯦ ꯑꯗꯨꯁꯨ ꯊꯦꯝꯅꯔꯦ ꯃꯣꯏ ꯃꯌꯥꯝꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ ꯈꯣꯠꯅꯣꯅ ꯑꯗꯨꯃꯥꯏꯅ ꯏꯔꯥꯡꯁꯦ ꯁꯨꯝ ꯊꯣꯛꯀꯠꯅꯔꯛꯑꯦꯕ ꯃꯕꯥꯅꯤꯒꯤ ꯃꯔꯛꯁꯤꯗꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯅꯨꯄꯥꯁꯦ ꯅꯨꯄꯤꯁꯦ ꯀꯔꯤꯝ ꯍꯥꯏꯔꯝꯗꯅꯅꯦ ꯃꯥꯁꯦ ꯃꯅꯤꯄꯨꯔꯗ ꯊꯣꯛꯈ꯭ꯔꯦꯕ ꯑꯗꯒꯤ ꯑꯃꯨꯛꯀ ꯍꯦꯜꯂꯦ ꯅꯨꯄꯤꯁꯦ ꯁꯥꯎꯅꯤꯡꯕ ꯅꯨꯃꯤꯠ 10ꯅꯤꯃꯨꯛ ꯐꯥꯔꯦ ꯊꯣꯛꯈꯤꯕꯁꯤ ꯃꯥꯁꯤ ꯑꯗꯨ ꯅꯨꯄꯤꯁꯤꯅ ꯐꯣꯟ ꯇꯧꯔꯛꯄꯗ ꯉꯥꯏ ꯇꯧꯔꯛꯇꯦ ꯃꯥꯏ ꯅꯝꯕꯔꯁꯦ ꯑꯃꯗꯩ ꯇꯧꯏ ꯃꯃꯥꯟꯅꯕꯤꯈꯩꯗ ꯑꯝꯇ ꯇꯧꯔ ꯑꯝꯇ ꯆꯠꯇꯦ ꯃꯥꯁꯦ ꯂꯣꯏꯅꯃꯛ ꯀꯩꯅꯣꯒꯁꯦ ꯑꯩꯈꯣꯏꯒꯤ IG ꯋꯥꯆꯞꯇꯒꯤ ꯀꯩꯀꯩ ꯃꯌꯥꯝꯁꯦ ꯑꯃꯠꯇ ꯀꯩꯅꯣ ꯇꯧꯈ꯭ꯔꯦꯕ ꯃꯉꯣꯟꯁꯦ ꯑꯝꯇ ꯆꯠꯍꯟꯈꯤꯗ꯭ꯔꯦꯕꯀꯣ ꯑꯗꯩꯗꯤ ꯃꯥꯁꯨ ꯊꯣꯛꯑꯦꯕ ꯃꯅꯤꯄꯨꯔꯁꯦ ꯁꯥꯎꯅꯤꯡꯃꯟꯗꯅꯀꯣ ꯅꯪ ꯑꯁꯨꯛ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯑꯩꯉꯣꯟꯗ ꯅꯪꯅ ꯌꯥꯝ ꯎꯁꯤꯠꯇꯕꯅ ꯑꯗꯩ ꯃꯔꯛꯁꯤꯗꯅꯦ ꯑꯃꯨꯛꯁꯨ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯆꯪꯉꯛꯄ ꯅꯨꯄꯤ ꯅꯧꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯪꯉꯛꯄ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯗꯤ ꯃꯇꯝꯁꯤꯗ ꯒ꯭ꯔꯦꯖꯨꯑꯦꯁꯟꯁꯦ ꯂꯣꯏꯁꯜꯂꯛꯑꯕꯅꯦꯕꯀꯣ ꯑꯗꯨꯒ ꯅꯧꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯪꯉꯛꯄ ꯏꯟꯈꯠꯂꯛꯄ ꯀꯣꯂꯦꯖ ꯇꯝꯕ ꯆꯪꯉꯛꯄ ꯑꯃ ꯅꯨꯄꯥꯁꯤꯅ ꯑꯃꯨꯛ ꯀꯣꯏꯔꯦ ꯍꯥꯏꯕꯁꯦ ꯅꯨꯄꯤꯁꯤꯅ ꯑꯃꯨꯛ ꯈꯪꯉꯦꯕ ꯃꯊꯪ ꯇꯝꯊꯣꯛꯅꯔꯛꯑꯦꯕ ꯑꯗ ꯅꯨꯄꯥꯁꯤꯅ ꯑꯃꯨꯛ ꯏꯟꯈꯠꯂꯛꯄ ꯅꯨꯄꯤ ꯃꯆꯥꯗꯨꯗ ꯑꯃꯨꯛꯁꯨ ꯉꯥꯎꯔꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯤ ꯄꯥꯎꯁꯤꯁꯨ ꯂꯤꯛ ꯑꯣꯏꯔꯦ ꯃꯥ ꯈꯪꯉꯦ ꯑꯗꯩꯗꯤ ꯃꯉꯣꯟꯗ ꯐꯣꯇꯣ ꯃꯕꯥꯅꯤ ꯑꯩꯈꯣꯏꯒꯤ ꯍꯣꯇꯦꯜꯗꯒ ꯑꯆꯥꯄꯣꯠ ꯆꯥꯃꯤꯟꯅꯕ ꯈꯣꯠꯄ ꯃꯕꯥꯅꯤ ꯀꯣꯏ ꯆꯠꯃꯤꯟꯅꯕ ꯃꯄꯥꯟꯁꯤꯗꯀꯣ ꯑꯗꯨꯒꯤ ꯀꯩꯅꯣꯁꯦ ꯅꯨꯄꯤꯁꯤꯅ ꯐꯪꯕ ꯉꯝꯃꯦꯕ ꯐꯣꯇꯣ ꯅꯨꯡꯗꯣꯠꯁꯦꯀꯣ ꯃꯃꯥꯟꯅꯕꯁꯤꯡꯗꯒꯤ ꯑꯗꯩꯗꯤ ꯁꯨꯝ ꯃꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯃꯕꯥꯅꯤ ꯔꯨꯝ ꯁꯤꯌꯔ ꯇꯧꯔ ꯄꯨꯔꯥ ꯂꯩꯃꯤꯟꯅꯔꯝꯕꯅꯤꯅ ꯅꯨꯄꯥꯗꯨꯅ ꯑꯗꯨꯃꯥꯏꯅ ꯅꯨꯄꯤ ꯑꯇꯣꯞꯄ ꯀꯣꯏꯔꯛꯄ ꯑꯗꯩ ꯅꯨꯄꯤꯗꯣ ꯍꯨꯟꯗꯣꯛꯑꯒ ꯀꯩꯅꯣ ꯔꯨꯝ ꯇꯣꯉꯥꯟꯈꯤꯕ ꯑꯗꯩ ꯃꯌꯨꯝꯗꯒ ꯊꯣꯛꯈꯤꯕꯗ ꯌꯥꯅꯤꯡꯗꯕꯁꯨ ꯌꯥꯎꯋꯦꯕ ꯃꯣꯏ ꯁꯨꯃꯥꯏꯅ ꯂꯩꯃꯤꯟꯅꯔꯗꯤ ꯃꯣꯏ ꯂꯩꯅꯒꯦꯅꯕꯨ ꯂꯩꯃꯤꯟꯅꯔꯤꯅꯤ ꯑꯗꯨꯒ ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯕꯤꯔꯤꯁꯤꯗꯤ ꯍꯥꯏꯔ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯤꯅ ꯑꯗꯨꯝ ꯊꯥꯕꯤꯔꯛꯄꯗꯣ ꯃꯉꯣꯟꯗ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯍꯥꯏꯅꯨ ꯅꯪ ꯈꯪꯖꯤꯜꯂꯨ ꯀꯥꯏꯅꯀꯣ ꯑꯗꯩꯁꯨ ꯍꯦꯟꯅ ꯆꯥꯛꯈ꯭ꯔꯦꯕ ꯅꯨꯄꯤꯁꯦꯀꯣ ꯆꯥꯛꯈ꯭ꯔꯦ ꯑꯗꯩꯁꯨ ꯍꯦꯟꯅ ꯑꯗꯨꯒ ꯃꯥꯅ ꯅꯨꯄꯤꯁꯤꯗ ꯃꯥꯅ ꯍꯥꯏꯔꯦꯕ ꯅꯪ ꯅꯨꯄꯤꯁꯦ ꯐꯣꯟ ꯅꯝꯕꯔꯁꯦ ꯀꯣꯏꯊꯤ ꯊꯤꯅꯔꯦ ꯑꯗꯨꯒ ꯍꯥꯏꯔꯦ ꯑꯗꯨꯃꯥꯏꯅ ꯑꯩꯒ ꯃꯥꯒꯗꯤ ꯔꯤꯂꯦꯁꯟꯁꯤꯞꯇ ꯂꯩꯅꯔꯦ ꯑꯗꯨꯅ ꯅꯪ ꯌꯦꯠꯂꯛꯀꯅꯨ ꯃꯈꯥ ꯇꯥꯅ ꯅꯪ ꯂꯥꯞꯊꯣꯛꯈꯣ ꯍꯥꯏꯔꯦ ꯑꯗ ꯅꯨꯄꯤꯗꯨꯅ ꯑꯩꯅ ꯉꯝꯗꯦ ꯃꯥ ꯃꯁꯥꯗ ꯍꯪꯉꯣ ꯃꯥ ꯑꯄꯥꯝꯕꯗꯣ ꯑꯩ ꯑꯄꯥꯝꯕꯅꯦ ꯃꯥ ꯌꯥꯔꯗꯤ ꯑꯩ ꯌꯥꯔꯦ ꯍꯥꯏꯔꯒ ꯅꯕꯥꯅꯤꯒꯤ ꯋꯥꯗꯤ ꯅꯕꯥꯅꯤ ꯉꯥꯡꯅꯧ ꯑꯩ ꯌꯥꯎꯔꯛꯀꯅꯨ ꯑꯅ ꯍꯥꯏꯔꯒ ꯃꯥꯅꯁꯨ ꯐꯣꯟꯁꯦ ꯊꯝꯈ꯭ꯔꯦꯕ ꯁꯥꯎꯅꯤꯡꯉꯦꯗ ꯑꯗꯩꯗꯤ ꯑꯃꯨꯛꯁꯨꯀꯣ ꯑꯗꯩ ꯑꯃꯨꯛ ꯅꯣꯡꯃꯇ ꯐꯣꯟ ꯇꯧꯔꯛꯇꯕ ꯃꯥꯅ ꯇꯧꯕꯗ ꯆꯠꯇ꯭ꯔꯕ ꯅꯨꯄꯥꯁꯤꯅꯀꯣ ꯃꯉꯣꯟꯗ ꯑꯃꯨꯛ ꯐꯣꯟꯁꯦ ꯇꯧꯁꯜꯂꯛꯄꯅꯦꯕ ꯅꯪꯅ ꯀꯩꯒꯤꯅꯣ ꯃꯤꯉꯣꯟꯗ ꯐꯣꯟ ꯇꯧꯔꯒ ꯅꯪꯅ ꯑꯗꯨꯗꯨꯅ ꯍꯥꯏꯔꯨꯗꯤ ꯑꯩ ꯌꯣꯜꯂꯨꯔꯤꯗꯤ ꯀꯩꯅꯣ ꯅꯪꯅ ꯑꯗꯨ ꯍꯥꯏꯔꯒ ꯍꯦꯛꯇ ꯅꯨꯄꯤꯁꯤꯅ ꯑꯩꯉꯣꯟꯗꯩ ꯂꯩꯊꯣꯛꯈ꯭ꯔꯗ꯭ꯔꯣ ꯅꯨꯄꯤꯗꯨꯅ ꯑꯩꯉꯣꯟꯗꯩ ꯂꯩꯊꯣꯛꯈ꯭ꯔꯦꯅ ꯍꯥꯏꯔꯗꯤ ꯑꯩꯅ ꯅꯪ ꯍꯦꯛꯇ ꯂꯧꯔꯗ꯭ꯔꯣ ꯑꯅꯒ ꯍꯥꯏꯔꯒ ꯅꯨꯄꯥꯁꯤꯅꯁꯨ ꯃꯤꯉꯣꯟꯗ ꯑꯩꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯌꯣꯟꯗꯣꯏꯅꯣ ꯑꯗꯩ ꯏꯕꯥꯅꯤ ꯔꯤꯂꯦꯁꯟꯁꯤꯞꯇ ꯀꯥ ꯑꯝꯗ ꯂꯩꯃꯤꯟꯅꯩ ꯍꯥꯏꯕꯁꯤꯕꯨ ꯃꯁꯤꯗ ꯏꯖꯠ ꯁꯣꯏꯁꯦ ꯅꯪꯂꯣ ꯑꯩꯔꯣ ꯏꯀꯥꯏꯖꯗ꯭ꯔꯣ ꯃꯤꯉꯣꯟꯗ ꯍꯥꯏꯗꯣ ꯑꯗꯣ ꯑꯩꯗꯤ ꯅꯨꯄꯥꯅꯦ ꯅꯪ ꯈꯪꯒꯗꯕꯗꯤ ꯀꯥꯏꯅ ꯎꯁꯤꯠꯇꯅ ꯍꯥꯏꯔꯒ ꯐꯣꯟꯁꯦ ꯊꯝꯈꯤꯕ ꯅꯨꯄꯤꯁꯤꯅ ꯋꯥ ꯉꯥꯡꯕꯩ ꯃꯇꯝꯗꯤ ꯅꯨꯄꯤꯁꯤꯅ ꯈꯤꯇꯪ ꯈꯨꯝꯕ ꯍꯧꯔꯛꯄꯗ ꯇꯣꯛ ꯀꯛꯊꯠꯂꯒ ꯍꯦꯛꯇ ꯕ꯭ꯂꯣꯛ ꯑꯃꯨꯛ ꯊꯝꯖꯟꯈꯤꯕ ꯁꯥꯎꯅꯤꯡꯉꯦ ꯅꯨꯄꯤꯁꯦꯀꯣ ꯑꯗꯨꯗꯤ ꯑꯩꯁꯦ ꯊꯣꯛꯑꯒꯦ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯁꯤꯅꯁꯨ ꯂꯣꯏ ꯍꯥꯏꯔꯦ ꯊꯣꯛꯑꯣ ꯅꯪ ꯃꯣꯏ ꯃꯌꯥꯝ ꯆꯪꯁꯜꯂꯣꯅ ꯃꯥꯅꯁꯨ ꯑꯩ ꯍꯧꯖꯤꯛ ꯃꯧꯅꯤ ꯑꯩ ꯂꯩꯁꯥꯕꯤ ꯅꯠꯇꯦ ꯃꯥꯒ ꯑꯩꯒ ꯂꯩꯃꯤꯟꯅꯔꯤꯁꯦ ꯏꯕꯥꯅꯤ ꯂꯨꯍꯣꯡꯁꯦ ꯍꯥꯏꯅꯕꯩ ꯂꯩꯃꯤꯟꯅꯕꯩ ꯋꯥꯅꯤ ꯑꯗꯣ ꯃꯥꯅ ꯑꯩ ꯁꯨꯃꯥꯏꯅ ꯍꯨꯟꯗꯣꯛꯑꯝꯃꯒ ꯑꯩꯅ ꯇꯨꯃꯤꯟ ꯂꯩꯕꯗꯤ ꯂꯩꯍꯧꯔꯣꯏꯅ ꯃꯥꯁꯦ ꯃꯌꯨꯝꯗ ꯆꯪꯉꯦ ꯑꯗꯩ ꯅꯨꯄꯤꯁꯦ ꯊꯣꯛꯈ꯭ꯔꯕꯅꯤ ꯅꯣꯏꯗ ꯂꯥꯛꯑꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎꯁꯤꯁꯨ ꯂꯣꯏꯅ ꯃꯃꯥꯟꯅꯕ ꯈꯔꯅ ꯑꯃꯨꯛ ꯄꯤꯔꯦꯗꯅꯀꯣ ꯃꯊꯪꯅꯦ ꯃꯣꯏꯁꯦ ꯄꯥꯎꯁꯦ ꯄꯪꯄꯤ ꯄꯤꯅꯩꯅꯦꯕ ꯑꯗꯩꯗꯤ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯔꯦ ꯃꯣꯏꯁꯦ ꯃꯥꯁꯦ ꯆꯪꯁꯤꯜꯂꯦ ꯗꯥꯏꯔꯦꯛ ꯃꯌꯨꯝꯗꯒ ꯆꯪꯗꯦ ꯃꯥꯁꯦ ꯗꯥꯏꯔꯦꯛ ꯆꯪꯁꯤꯜꯂꯦ ꯅꯨꯄꯥꯁꯤꯒꯤ ꯃꯌꯨꯝꯁꯤꯗ ꯑꯗꯩ ꯅꯨꯄꯥꯁꯤ ꯀꯧꯊꯣꯔꯛꯑꯣꯅ ꯍꯥꯏꯔꯦ ꯋꯥꯔꯤꯁꯦ ꯃꯣꯏ ꯍꯥꯟꯅ ꯇꯥꯟꯅꯔ ꯈꯪꯉ ꯅꯨꯄꯥꯁꯤ ꯂꯣꯠꯍꯟꯈ꯭ꯔꯦ ꯃꯣꯏꯁꯦ ꯅꯨꯄꯤꯁꯤ ꯆꯪꯉꯛꯀꯅꯤ ꯍꯥꯏꯕꯁꯦ ꯈꯪꯉꯒ ꯃꯃꯥꯍꯣꯏ ꯅꯨꯄꯥꯁꯤ ꯃꯗꯣꯝꯆꯥꯍꯣꯏ ꯃꯇꯩꯃꯍꯣꯏ ꯅꯨꯄꯥꯁꯤ ꯃꯆꯦ ꯃꯣꯏ ꯂꯣꯏ ꯈꯪꯉꯒ ꯂꯩꯔꯝꯃꯦꯕ ꯑꯗꯩꯗꯤ ꯍꯦꯛꯇ
ꯅꯨꯄꯥꯒꯤ ꯃꯃꯥꯁꯤꯅ ꯃꯗꯣꯝꯆꯥꯒꯁꯤꯅ ꯉꯥꯡꯊꯔꯛꯄꯁꯤ ꯅꯨꯄꯤꯁꯤꯗꯀꯣ ꯍꯦ ꯅꯔꯝꯆꯠ ꯁꯥꯖꯠ ꯂꯨꯔꯨꯗ꯭ꯔꯒ ꯀꯥꯝꯃꯨꯔꯒ ꯃꯄꯥꯟꯗ ꯂꯩꯁꯥꯕꯤꯅꯕꯨ ꯄꯥꯈꯪꯒ ꯔꯨꯝ ꯑꯃꯗ ꯂꯩꯃꯤꯟꯅꯔꯒ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤꯗꯨꯕꯨ ꯑꯩꯈꯣꯏꯅ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯅ ꯂꯧꯁꯟꯅꯤꯡꯒꯗ꯭ꯔꯥ ꯅꯣꯏꯅ ꯑꯥꯗ ꯂꯩꯃꯤꯟꯅꯔꯤꯗꯣ ꯑꯩꯈꯣꯏꯅ ꯄꯥꯝꯃꯝꯒꯗ꯭ꯔꯥ ꯌꯥꯅꯤꯡꯉꯝꯒꯗ꯭ꯔꯥ ꯃꯃꯥ ꯃꯄꯥ ꯍꯥꯏꯕ ꯑꯃ ꯂꯩ ꯅꯨꯄꯥꯒꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯉꯁꯤ ꯇꯧꯔꯤꯁꯦ ꯅꯨꯄꯥꯁꯤꯡ ꯃꯃꯥ ꯃꯄꯥꯅ ꯄꯥꯝꯃꯝꯒꯗ꯭ꯔꯥ ꯌꯥꯅꯤꯡꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕꯁꯨ ꯈꯪꯗꯕ ꯆꯠꯂꯨ ꯅꯔꯝꯆꯠ ꯁꯥꯖꯠ ꯂꯨꯔꯨꯗꯕ ꯂꯝꯗ ꯂꯩꯔꯒ ꯅꯣꯏꯗꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯒꯗꯝꯃꯤ ꯆꯠꯂꯨ ꯑꯗꯨꯒꯨꯝꯕꯗꯤ ꯑꯩꯈꯣꯏꯗꯤ ꯏꯆꯥ ꯏꯃꯧ ꯑꯣꯏꯅ ꯌꯨꯝꯗ ꯄꯨꯁꯜꯂꯣꯏ ꯑꯅ ꯑꯗꯩꯗꯤ ꯅꯪꯒꯤ ꯅꯆꯥꯒꯅꯦ ꯑꯩꯅ ꯆꯠꯂꯤꯕ ꯂꯤꯆꯠꯇꯣ ꯑꯩꯅ ꯑꯣꯛꯇꯕꯤ ꯑꯣꯏꯔꯗꯤ ꯅꯪ ꯅꯆꯥꯁꯨ ꯑꯣꯛꯇꯕꯅꯤ ꯃꯥꯒ ꯑꯩꯒ ꯌꯥꯅꯅꯅꯦ ꯂꯩꯃꯤꯟꯅꯔꯤꯁꯦꯅ ꯌꯥꯅꯅ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯅ ꯄꯥꯝꯗꯦ ꯑꯗꯨꯃꯥꯏꯅ ꯂꯩꯕꯗꯣ ꯑꯩꯈꯣꯏꯅ ꯁꯨꯛꯄꯥꯝ ꯄꯥꯝꯗꯦ ꯑꯗꯨꯃꯥꯏꯅ ꯔꯨꯝ ꯑꯃꯗ ꯂꯩꯃꯤꯟꯅꯕ ꯅꯨꯄꯤꯗꯨꯕꯨ ꯑꯩꯈꯣꯏꯅ ꯄꯥꯝꯒꯗ꯭ꯔꯥ ꯅꯣꯏ ꯑꯗꯨ ꯈꯟꯗ꯭ꯔꯥ ꯌꯨ ꯊꯛꯄꯤ ꯑꯗꯨ ꯇꯧꯕꯤꯅ ꯑꯁ ꯍꯦꯛꯇ ꯉꯥꯡꯕꯗ ꯅꯨꯄꯥꯁꯤꯒꯤ ꯃꯆꯦꯅꯒꯁꯦ ꯑꯗꯩꯗꯤ ꯅꯁꯥꯒꯤ ꯏꯖꯠ ꯀꯩꯁꯨ ꯂꯩꯇꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯏꯀꯥꯏ ꯈꯪꯗꯕ ꯅꯃꯥ ꯅꯄꯥꯅ ꯋꯥꯔꯛꯇ꯭ꯔꯥ ꯑꯗꯨꯒ ꯁꯤꯗꯒ ꯂꯥꯛꯁꯟꯗꯅ ꯑꯗꯨꯗꯨꯅ ꯑꯁ ꯍꯦꯛꯇꯅꯦ ꯃꯤꯑꯣꯏꯕꯒꯤ ꯋꯥꯉꯥꯡ ꯅꯠꯇ꯭ꯔꯦ ꯄꯨꯔꯥ ꯅꯨꯄꯥꯁꯤꯗꯤ ꯃꯔꯥꯟ ꯀꯩꯝꯇ ꯂꯩꯇꯕ ꯑꯗꯨꯒ ꯃꯥ ꯈꯛꯇꯪ ꯃꯔꯥꯜ ꯑꯣꯏꯕ ꯃꯥ ꯈꯛꯇꯪ ꯂꯝꯆꯠ ꯁꯥꯖꯠ ꯀꯥꯝꯕ ꯌꯥꯝ ꯊꯤꯅ ꯇꯧ ꯉꯝꯕ ꯅꯨꯄꯥꯒ ꯑꯗꯨꯃꯥꯏꯅ ꯂꯩꯁꯥꯔꯤꯉꯩꯗ ꯔꯨꯝ ꯑꯃꯗ ꯂꯩꯃꯤꯟꯅꯕꯤꯅ ꯅꯨꯄꯥꯗꯨꯗꯤ ꯀꯔꯤꯝꯐꯥꯎ ꯏꯖꯠ ꯁꯣꯛꯇ꯭ꯔꯕ ꯅꯨꯄꯥꯗꯤ ꯂꯣꯏ ꯌꯥꯕꯒꯤ ꯇꯥꯏꯞꯇ ꯃꯉꯣꯟꯁꯤꯗ ꯍꯦꯛꯇ ꯃꯥꯁꯦ ꯑꯔꯣꯏꯕꯅꯤ ꯃꯄꯨꯟꯁꯤꯗ ꯃꯤ ꯑꯃꯇꯅ ꯑꯗꯨꯃꯥꯏꯅ ꯉꯥꯡꯗ꯭ꯔꯤꯀꯣ ꯑꯗꯩꯗꯤ ꯃꯥꯁꯦ ꯀꯞꯄꯒ ꯃꯥꯁꯦ ꯍꯜꯂꯛꯑꯦꯕ ꯃꯣꯏꯅ ꯒꯦꯠꯀꯁꯦ ꯏꯟꯊꯣꯛꯑꯒ ꯂꯣꯟꯈꯤꯕꯗꯨꯅꯦꯕ ꯃꯗꯨꯗ ꯌꯥ ꯂꯥꯎꯗꯅ ꯈꯣꯠꯇꯅ ꯇꯧꯔꯨꯔꯦ ꯂꯩꯀꯥꯏ ꯊꯣꯛꯅꯔꯛꯀꯅꯤ ꯑꯃ ꯇꯧꯅꯔꯛꯀꯅꯤ ꯑꯗꯩ ꯃꯥꯁꯦ ꯍꯜꯂꯛꯑꯦ ꯌꯥꯝ ꯁꯥꯊꯤꯅ ꯃꯥꯁꯦ ꯅꯤꯡꯕ ꯀꯥꯏꯅ ꯃꯥꯁꯦ ꯀꯩꯅꯣ ꯃꯌꯨꯝꯗ ꯆꯪꯗ꯭ꯔꯦꯀꯣ ꯃꯌꯨꯝꯗ ꯊꯣꯛꯂꯛꯀꯦ ꯍꯥꯏꯗꯃꯤꯅ ꯑꯗꯨꯒ ꯃꯃꯥꯟꯅꯕꯤ ꯑꯃꯒꯤꯗ ꯑꯍꯤꯡꯗꯣ ꯂꯦꯛꯑꯒ ꯅꯣꯡꯉꯥꯟꯕꯩ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠꯀ ꯑꯗꯨꯝ ꯆꯪꯈ꯭ꯔꯦꯕ ꯃꯥꯁꯦ ꯀꯔꯤꯝ ꯍꯥꯏꯗꯣꯛꯇ꯭ꯔꯦꯕ ꯃꯥ ꯀꯔꯤꯝ ꯍꯥꯏꯗ꯭ꯔꯦ ꯀꯔꯤꯝ ꯌꯦꯠꯇ꯭ꯔꯦ ꯀꯔꯤꯝ ꯍꯥꯏꯔꯔꯣꯏ ꯑꯩꯅ ꯁꯤꯗ ꯑꯩꯅ ꯂꯩꯔꯨꯕꯗꯁꯨ ꯅꯨꯡꯉꯥꯏꯔꯔꯣꯏ ꯀꯦꯁ ꯅꯨꯡ ꯇꯧꯕ ꯍꯥꯏꯕꯁꯨ ꯑꯩ ꯏꯀꯥꯏꯖꯩ ꯃꯣꯏ ꯃꯌꯨꯝꯅ ꯈꯪꯉꯛꯑꯒꯁꯨ ꯂꯥꯟ ꯇꯥꯗꯣꯏꯕ ꯑꯗꯨꯒꯤꯁꯨ ꯃꯥ ꯇꯧꯗ꯭ꯔꯦꯕ ꯑꯗꯩꯗꯤ ꯃꯥꯁꯤꯅ ꯌꯥꯝ ꯁꯥꯊꯤꯅ ꯃꯥꯁꯦ ꯅꯤꯡꯕ ꯀꯥꯏꯅ ꯂꯩꯔꯦ ꯃꯄꯥꯟ ꯂꯝꯁꯤꯗ ꯑꯗꯨꯒ ꯃꯥ ꯀꯣꯂꯦꯖ ꯂꯣꯏꯔꯕꯅꯤꯅ ꯃꯥꯁꯦ ꯑꯇꯣꯞꯄ ꯂꯝ ꯑꯃꯗ ꯑꯣꯏꯅ ꯆꯠꯂꯒ ꯃꯥꯁꯦ ꯊꯕꯛ ꯇꯧꯔꯦꯕꯀꯣ ꯊꯕꯛ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯂꯩꯔꯦ ꯌꯥꯝ ꯁꯥꯊꯤꯅ ꯃꯥꯁꯤ ꯅꯤꯡꯕ ꯀꯥꯏ ꯅꯨꯄꯥꯁꯤꯅ ꯐꯣꯟꯁꯦ ꯇꯧꯔꯛꯈꯤꯗ꯭ꯔꯥꯅ ꯉꯥꯏ ꯅꯨꯃꯤꯠ ꯍꯦꯛ ꯆꯨꯞꯄꯒꯤꯅꯦ ꯅꯨꯄꯥꯁꯤꯒꯤ ꯐꯣꯟ ꯂꯥꯛꯄ꯭ꯔꯥ ꯃꯦꯁꯦꯖ ꯂꯥꯛꯄ꯭ꯔꯥ ꯑꯥꯏꯖꯤꯗ ꯋꯥꯆꯞꯇ ꯃꯥ ꯂꯣꯏ ꯌꯦꯡꯖꯩꯀꯣ ꯂꯥꯛꯇꯦ ꯑꯗꯩ ꯅꯨꯄꯥꯁꯤꯒꯤ ꯐꯣꯟꯁꯦ ꯁꯨꯡꯆꯠ ꯆꯠꯈꯤꯗ꯭ꯔꯦ ꯑꯇꯣꯞꯄ ꯄꯥꯏꯈ꯭ꯔꯦꯕ ꯑꯣ ꯅꯪ ꯑꯗꯨ ꯌꯥꯝ ꯁꯥꯊꯤꯅ ꯐꯠꯇꯕꯀꯣꯅ ꯑꯗꯨ ꯈꯔ ꯂꯩꯔꯒ ꯃꯥꯅ ꯌꯥꯝ ꯉꯥꯎꯖꯕ ꯑꯉꯥꯡ ꯑꯃ ꯀꯣꯏ ꯍꯥꯏꯕꯗꯣ ꯑꯗꯨꯗꯣ ꯂꯨꯍꯣꯡꯈ꯭ꯔꯦ ꯅꯨꯄꯥꯁꯦ ꯑꯗꯩ ꯅꯨꯄꯤꯁꯤꯁꯨ ꯀꯔꯤꯝ ꯍꯥꯏꯗ꯭ꯔꯦ ꯃꯥ ꯆꯠꯁꯜꯂꯒ ꯑꯗꯨꯃꯥꯏꯅꯒ ꯂꯩꯁꯟꯕ ꯅꯝꯐꯨ ꯍꯥꯐꯨꯗ ꯑꯗꯨꯝꯕꯁꯨ ꯃꯥꯅ ꯄꯥꯝꯗ꯭ꯔꯦ ꯃꯌꯨꯝꯅꯁꯨ ꯁꯞꯄꯣꯔꯠ ꯇꯧꯔꯛꯑꯣꯏꯗꯕ ꯑꯗꯨꯒꯤꯁꯨꯅꯦꯕ ꯑꯌꯥꯝꯕ ꯑꯗꯩꯗꯤ ꯃꯥꯁꯤꯅ ꯀꯩꯗꯧꯔꯦ ꯑꯩꯈꯣꯏꯒꯤ ꯃꯥꯁꯨ ꯑꯗꯨꯝ ꯆꯍꯤ ꯈꯔ ꯍꯧꯈ꯭ꯔꯦꯀꯣ ꯆꯍꯤ 3 ꯀꯩꯃꯨꯛ ꯍꯧꯈ꯭ꯔꯦ ꯃꯥꯁꯨ ꯑꯗꯨꯀꯥꯟꯗ ꯅꯨꯄꯥ ꯑꯇꯣꯞꯄ ꯀꯩꯀꯥꯗꯣ ꯃꯥꯁꯨ ꯃꯌꯥꯝ ꯀꯣꯏꯒꯦ ꯍꯥꯏꯔꯦꯀꯣ ꯑꯗꯩ ꯃꯌꯨꯝꯗ ꯃꯥꯁꯦ ꯊꯣꯛꯂꯛꯑꯦ ꯃꯌꯨꯝꯗ ꯂꯩꯔꯦ ꯑꯗꯩ ꯑꯗꯨꯝ ꯍꯥꯏꯕ ꯆꯪꯉꯛꯑꯒꯦ ꯈꯣꯠꯂꯛꯑꯒꯦꯅ ꯃꯣꯏꯒꯤ ꯃꯃꯥ ꯍꯣꯏꯒ ꯀꯩꯒ ꯈꯪꯅꯕ ꯈꯣꯠꯄ ꯃꯤꯅꯁꯨ ꯁꯨꯝ ꯍꯥꯏꯖꯜꯂꯛꯑꯦꯀꯣ ꯑꯗꯩ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯩꯗꯤ ꯃꯥꯒ ꯅꯨꯄꯥ ꯑꯃꯒꯁꯦ ꯅꯨꯡꯁꯤꯅꯔꯦ ꯃꯥꯅꯁꯨ ꯄꯥꯝꯖꯔꯦ ꯅꯨꯄꯥꯁꯤ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯃꯥꯁꯦ ꯆꯍꯤꯃꯨꯛ ꯃꯕꯥꯅꯤ ꯅꯨꯡꯁꯤꯅꯔꯒ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯦ ꯑꯦꯡꯒꯦꯖ ꯇꯧꯋꯦꯕ ꯃꯕꯥꯅꯤꯁꯦ ꯍꯥꯏꯕ ꯆꯪꯉ ꯈꯣꯠꯂꯒ ꯑꯗꯨꯝ ꯃꯣꯏ ꯂꯨꯍꯣꯡꯉꯦꯕ ꯁꯤꯗꯩꯗ ꯃꯉꯣꯟꯗ ꯌꯥꯝ ꯆꯥꯎꯅꯀꯣ ꯅꯨꯡꯉꯥꯏꯈꯤꯗꯕꯁꯦ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯁꯤꯗ ꯁꯤꯁꯤꯁꯨ ꯀꯦꯁ ꯑꯃ ꯑꯣꯏꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤꯗ ꯌꯥꯝ ꯊꯣꯛꯏꯕ ꯌꯥꯝ ꯈꯟꯅꯔꯒ ꯃꯇꯩ ꯃꯅꯥꯎ ꯈꯥꯏꯅꯕꯁꯤꯗꯅꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯃꯅꯨꯡꯗ ꯅꯩꯅꯔꯛꯄꯗ ꯁꯤꯒꯤ ꯊꯕꯛꯁꯤꯁꯨ ꯌꯥꯝ ꯊꯣꯛꯏꯕ ꯂꯩꯁꯥꯕꯤ ꯄꯥꯈꯪꯒꯤ ꯀꯩꯅꯣꯗꯁꯨ ꯌꯥꯝ ꯊꯣꯛꯏꯀꯣ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯅ ꯍꯥꯏꯁꯦ ꯑꯗꯨꯝ ꯁꯦꯡꯅ ꯑꯩ ꯍꯥꯏꯔꯒꯦ ꯃꯌꯥꯝ ꯂꯣꯏꯅ ꯅꯣꯂꯦꯖ ꯑꯣꯏꯅꯕꯀꯣ ꯍꯥꯏꯗ ꯌꯥꯗꯕ ꯑꯣꯏꯕꯒꯤꯅꯦꯕ ꯃꯥꯁꯦ ꯚꯔꯖꯤꯟ ꯅꯠꯇꯦ ꯁꯤꯅꯦꯕ ꯅꯨꯄꯥꯁꯤꯅ ꯍꯥꯏꯁꯦꯀꯣ ꯅꯨꯄꯥꯁꯤꯁꯨ ꯗꯥꯎꯠ ꯂꯩꯈ꯭ꯔꯦꯕꯀꯣ ꯃꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯃꯔꯤ ꯊꯝꯕ ꯃꯇꯝꯗ ꯑꯣꯏꯒꯗꯕ ꯅꯨꯄꯤꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯣꯏꯗꯕ ꯑꯗꯨꯗꯨꯒꯤ ꯅꯨꯄꯥꯁꯤꯅ ꯃꯉꯣꯟꯗ ꯌꯥꯝ ꯁꯥꯊꯤꯅ ꯆꯥꯎꯅ ꯆꯤꯡꯅꯈꯤꯕ ꯅꯨꯡꯉꯥꯏꯈꯤꯗꯕꯀꯣ ꯑꯗꯩ ꯑꯗꯨꯝ ꯅꯨꯄꯥꯁꯤꯅ ꯀꯣꯏꯁꯟ ꯈꯔ ꯇꯧꯕ ꯍꯧꯒꯠꯂꯛꯑꯦꯕ ꯅꯨꯄꯤꯁꯤꯗ ꯂꯨꯍꯣꯡꯕꯒꯤ ꯑꯍꯤꯡꯁꯤꯗꯀꯣ ꯅꯪ ꯍꯥꯟꯅ ꯅꯨꯡꯁꯤꯅꯔꯝꯕ ꯅꯨꯄꯥ ꯂꯥꯞꯊꯣꯛꯅꯈꯤꯕ ꯈꯣꯠꯈꯤꯕ ꯂꯩꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯅꯪ ꯄꯥꯁ ꯂꯥꯏꯐꯀꯤ ꯋꯥꯔꯤ ꯀꯩꯀꯩ ꯂꯩ ꯈꯣꯠꯂꯦꯅ ꯈꯔ ꯁꯨꯝ ꯍꯪꯕ ꯍꯧꯒꯠꯂꯛꯑꯦꯕ ꯑꯗꯣ ꯑꯁ ꯑꯩꯅ ꯅꯉꯣꯟꯗꯒꯤ ꯊꯥꯖꯔꯨꯕ ꯑꯃ ꯑꯩꯈꯣꯏꯒꯤ
ꯐꯪꯗꯦ ꯑꯩ ꯅꯪꯁꯦ ꯇꯁꯦꯡꯅ ꯍꯥꯏꯕꯗ ꯚꯔꯖꯤꯟꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯗꯦ ꯈꯣꯠꯇꯦꯅ ꯃꯥꯁꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯦꯕꯀꯣ ꯅꯨꯄꯥꯁꯤꯅ ꯑꯗꯨ ꯍꯥꯏꯕꯗ ꯅꯨꯄꯤꯁꯦ ꯃꯃꯥꯏꯁꯦ ꯉꯥꯛꯁꯪ ꯉꯥꯡꯉꯒ ꯍꯦꯛꯇ ꯈꯨꯝꯕꯁꯦ ꯉꯝꯗ꯭ꯔꯒ ꯃꯥꯏꯊꯣꯡ ꯂꯣꯠꯄ ꯉꯝꯗꯕꯗꯣ ꯑꯗ ꯉꯁꯥꯏꯒꯤ ꯃꯥꯒꯤꯗꯣ ꯃꯣꯏ ꯅꯨꯄꯥꯗꯨꯒ ꯅꯨꯡꯁꯤꯅꯔꯒ ꯔꯤꯂꯦꯁꯟꯗꯣ 5ꯔꯛ ꯇꯧꯔꯒ ꯐꯪꯈ꯭ꯔꯦ ꯍꯥꯏꯕ ꯅꯠꯇꯦꯕ ꯄꯨꯔꯥꯅ ꯆꯍꯤ ꯑꯃꯒꯨꯝꯕ ꯔꯨꯝ ꯁꯦꯌꯥꯔ ꯇꯧꯔ ꯂꯩꯃꯤꯟꯅꯩꯅꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗꯁꯨ ꯑꯃꯨꯛ ꯊꯥ 5 ꯇꯔꯨꯛꯀꯤ ꯃꯃꯥꯡꯗꯒꯤ ꯑꯃꯨꯛꯁꯨ ꯔꯨꯝ ꯁꯦꯌꯥꯔ ꯏꯕꯥꯅꯤ ꯄꯨꯟꯅ ꯂꯩꯇ꯭ꯔꯤꯉꯩꯗꯒꯤꯁꯨ ꯑꯃꯨꯛ ꯔꯤꯂꯦꯁꯟꯁꯦ ꯊꯝꯃꯕꯅꯦꯕ ꯑꯗꯨꯗꯨꯅꯗꯤ ꯃꯉꯣꯟꯗ ꯌꯥꯝ ꯁꯥꯊꯤꯅ ꯁꯣꯛꯑꯦꯗꯅꯀꯣ ꯑꯗꯩꯗꯤ ꯅꯨꯄꯥꯁꯦ ꯑꯗꯨꯝ ꯑꯗꯨꯗꯒꯤꯅꯦ ꯎꯪꯈ꯭ꯔꯦ ꯅꯨꯡꯉꯥꯏꯇꯕ ꯍꯧꯈ꯭ꯔꯦ ꯃꯥ ꯍꯪꯕ ꯑꯗꯨꯝ ꯍꯧꯔꯦ ꯅꯨꯄꯤꯁꯤꯗ ꯏꯍꯩ ꯍꯩꯅꯗꯕ ꯃꯥꯁꯦ ꯅꯪꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯂꯤꯌꯣ ꯅꯪ ꯁꯨꯝ ꯍꯪꯕ ꯈꯣꯠꯄꯁꯦ ꯍꯧꯒꯠꯈ꯭ꯔꯦꯕ ꯑꯗꯨꯒ ꯅꯨꯄꯤꯁꯤꯒꯤ ꯀꯩꯅꯣꯁꯦ ꯃꯔꯝꯁꯤꯗ ꯅꯨꯄꯥꯁꯤꯅ ꯌꯥꯝ ꯊꯤꯕ ꯍꯧꯈ꯭ꯔꯦ ꯅꯨꯄꯤꯁꯦ ꯈꯪꯗꯅꯀꯣ ꯑꯥꯏꯖꯤꯗ ꯀꯩꯗ ꯃꯥꯒꯤ ꯍꯥꯞꯀꯠꯄ ꯐꯣꯇꯣꯁꯤꯡ ꯀꯩꯁꯤꯡꯁꯤꯗ ꯃꯣꯏ ꯒ꯭ꯔꯨꯞ ꯐꯣꯇꯣ ꯀꯩ ꯑꯥꯗ ꯃꯃꯥꯟꯅꯕꯤ ꯍꯧꯖꯤꯛꯀꯤ ꯃꯃꯥꯟꯅꯕ ꯃꯣꯏꯒꯩ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯕ ꯀꯩ ꯃꯌꯥꯝ ꯑꯃ ꯀꯣꯏ ꯆꯠꯄ ꯃꯌꯥꯝ ꯍꯥꯞꯀꯠꯂꯤꯃꯤꯗꯅ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯐ꯭ꯔꯦꯟ ꯁꯥꯔꯀꯜꯁꯦ ꯀꯅꯥ ꯑꯣꯏꯔꯛꯏ ꯍꯥꯏꯕꯁꯤꯐꯥꯎꯗ ꯅꯨꯄꯥꯁꯤꯅ ꯊꯤꯕ ꯍꯧꯒꯠꯂꯛꯑꯦ ꯅꯪꯅ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯇꯧꯕꯗ ꯂꯩꯔꯨꯔꯤꯁꯦ ꯁꯤ ꯂꯝꯗꯨꯒꯤ ꯀꯩ ꯖꯒꯥꯅꯣ ꯑꯗꯨ ꯍꯪꯕ ꯍꯧꯒꯠꯂꯛꯑꯦ ꯑꯗꯩ ꯅꯪꯅ ꯊꯕꯛ ꯇꯧꯔ ꯂꯩꯔꯤꯁꯤꯅ ꯀꯔꯥꯏ ꯖꯒꯥ ꯑꯗꯨꯗꯣ ꯀꯨꯞꯅꯒ ꯍꯪꯕ ꯍꯧꯒꯠꯂꯛꯑꯦꯕꯀꯣ ꯃꯥꯅ ꯑꯗꯩ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯏꯟꯁꯇꯥꯗ ꯑꯩꯈꯣꯏꯒ ꯃꯥꯒ ꯐ꯭ꯔꯦꯟ ꯑꯣꯏꯕ ꯑꯗꯩ ꯃꯥꯒꯁꯨ ꯐꯣꯇꯣ ꯀꯥꯞꯃꯤꯟꯅꯕ ꯀꯣꯂꯦꯖ ꯇꯝꯂꯤꯉꯩ ꯈꯣꯠꯂꯤꯉꯩ ꯃꯇꯝꯗ ꯍꯥꯞꯀꯠꯃꯤꯟꯅꯕ ꯁꯤꯁꯦ ꯃꯥꯅ ꯑꯃꯨꯛ ꯃꯥꯒ ꯑꯃꯨꯛ ꯐ꯭ꯔꯦꯟ ꯑꯣꯏꯁꯜꯂꯦꯀꯣ ꯑꯗꯩꯗꯤ ꯃꯥꯅ ꯃꯦꯁꯦꯖꯀ ꯊꯥꯖꯤꯜꯂꯦꯀꯣ ꯑꯩꯁꯤꯗ ꯃꯥꯒꯤ ꯑꯩꯁꯦ ꯃꯥꯒꯤ ꯍꯁꯕꯦꯟꯗꯨꯅꯤ ꯅꯣꯏꯒꯩ ꯉꯋꯥꯏ ꯁꯨꯃꯥꯏꯅ ꯇꯤꯟꯅꯔꯛꯄꯗꯣ ꯈꯣꯠꯄꯗꯣ ꯃꯥꯅ ꯋꯥꯔꯤ ꯂꯤ ꯈꯣꯠꯂꯦ ꯑꯩꯉꯣꯟꯗ ꯑꯗꯩ ꯅꯣꯏꯒꯩ ꯍꯥꯞꯀꯠꯅꯃꯤꯟꯅꯕ ꯐꯣꯇꯣ ꯀꯥꯞꯃꯤꯟꯅꯕ ꯑꯩꯅꯁꯨ ꯊꯦꯡꯅꯩ ꯈꯣꯠꯂꯦ ꯑꯗꯨꯗꯨ ꯀꯥꯏꯅꯒ ꯅꯣꯡꯐꯥꯗꯣ ꯑꯗꯨꯝ ꯑꯋꯥ ꯑꯅꯥ ꯋꯥꯔꯤ ꯁꯥꯁꯦ ꯁꯦꯌꯥꯔ ꯇꯧꯁꯤ ꯀꯥꯏꯅ ꯀꯩꯁꯨ ꯀꯥꯏꯗꯦ ꯈꯣꯠꯇꯦ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯈꯒ ꯃꯥꯅ ꯁꯨꯝ ꯊꯤꯒꯠꯄꯁꯦ ꯍꯧꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯁꯦ ꯅꯨꯄꯤꯁꯤꯗꯤ ꯃꯊꯪ ꯊꯥꯗ ꯑꯗꯨꯝ ꯃꯣꯏꯗ ꯑꯝꯇꯪ ꯃꯦꯠꯁ ꯂꯥꯛꯑꯝꯃꯒ ꯃꯊꯪꯒꯤꯗ ꯑꯗꯨꯝ ꯊꯥ ꯂꯦꯞꯁꯟꯈ꯭ꯔꯦ ꯅꯨꯄꯤꯁꯦ ꯃꯤꯔꯣꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯅꯨꯄꯥꯁꯤꯅꯗꯤ ꯀꯌꯥ ꯃꯕꯥꯅꯤꯁꯤ ꯏꯔꯩ ꯂꯩꯃꯤꯟꯅꯗ꯭ꯔꯦ ꯑꯗꯨꯒ ꯑꯗꯨꯝ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯕ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯝ ꯍꯧꯈ꯭ꯔꯦ ꯑꯗꯩ ꯃꯃꯥꯟꯅꯕꯗꯒꯁꯦ ꯃꯥꯅ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯅꯨꯡꯗꯥꯡ ꯄꯨꯜꯂꯒ ꯚꯥꯏ ꯃꯄꯥꯟꯗ ꯂꯩꯔꯛꯄ ꯅꯨꯄꯤꯁꯤꯕు ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯣꯏꯁꯤꯕꯨ ꯀꯔꯤ ꯑꯁꯤꯅ ꯁꯨꯝ ꯍꯪꯒꯠꯄ ꯍꯧꯈ꯭ꯔꯦꯀꯣ ꯑꯗꯩ ꯃꯥꯁꯦ ꯁꯨꯃꯥꯏꯅ ꯑꯣꯏꯗꯦ ꯈꯣꯠꯇꯦ ꯑꯩ ꯆꯤꯡꯅꯕ ꯂꯩ ꯈꯣꯠꯂꯦ ꯑꯗꯨꯗꯨ ꯀꯥꯏꯅ ꯁꯨꯝ ꯍꯥꯏꯔꯦꯕ ꯑꯗꯣ ꯑꯩꯅ ꯁꯤꯗꯩꯗꯅꯦ ꯂꯤꯊꯣꯛꯄ ꯍꯦꯛ ꯃꯌꯥꯝ ꯃꯃꯥꯡ ꯑꯣꯏꯕꯒꯤꯅꯦ ꯂꯤꯊꯣꯛꯄ ꯍꯦꯛ ꯉꯝꯗꯕ ꯋꯥ ꯑꯃꯈꯛ ꯌꯥꯎꯔꯤꯕ ꯁꯤꯁꯦ ꯍꯣꯏ ꯁꯝꯖꯜꯂꯒꯕꯨꯗꯤ ꯑꯩꯅ ꯃꯥꯗꯣ ꯚꯔꯖꯤꯟ ꯃꯥꯟꯗꯦ ꯅꯪꯁꯦꯅ ꯍꯥꯏꯕꯁꯤꯗꯕꯨꯗꯤ ꯁꯝꯈ꯭ꯔꯦꯕ ꯃꯣꯏꯅ ꯅꯨꯄꯥꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯁꯤꯁꯦ ꯏꯟꯈꯠꯂꯛꯄ ꯅꯨꯄꯤ ꯃꯆꯥꯁꯤꯡꯅꯀꯣ ꯌꯥꯝ ꯃꯨꯟꯅ ꯈꯪꯍꯧꯅꯕ ꯁꯤ ꯍꯥꯏꯗꯕꯗꯤ ꯌꯥꯗꯕꯩ ꯑꯩ ꯑꯗꯨꯝ ꯍꯥꯏꯔꯒꯦꯕ ꯑꯗꯣ ꯄꯦꯔꯦꯟꯁꯁꯤꯡꯅꯁꯨ ꯅꯣꯂꯦꯖ ꯑꯣꯏꯅꯕ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥꯁꯤꯡꯅꯁꯨ ꯌꯥꯝ ꯁꯤꯡꯅꯕꯀꯣ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯅꯨꯄꯤꯁꯦ ꯔꯤꯂꯦꯁꯟ ꯊꯝꯕ ꯅꯨꯄꯤꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯁꯤ ꯔꯤꯂꯦꯁꯟ ꯊꯝꯕꯗ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯠ ꯊꯣꯛꯀꯅꯤꯅ ꯑꯃ ꯅꯨꯄꯥꯒꯤ ꯊꯥꯖꯕ ꯂꯩꯌꯦꯕ ꯁꯤꯁꯦ ꯊꯣꯛꯇꯕ ꯅꯨꯄꯤꯗꯣ ꯑꯗꯨꯗꯒꯤꯅꯦꯕ ꯃꯥꯅ ꯅꯪ ꯚꯔꯖꯤꯟ ꯅꯠꯇꯦꯅ ꯈꯪꯒꯦ ꯇꯧꯔꯤꯁꯦ ꯑꯗꯨꯒ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯂꯩꯁꯥꯕꯤ ꯋꯥꯈꯪ ꯅꯨꯡꯁꯤꯅꯕꯗꯁꯨ ꯅꯪ ꯚꯔꯖꯤꯟꯂ ꯅꯠꯇꯕ꯭ꯔꯥ ꯍꯥꯟꯅ ꯇꯦꯁ ꯇꯧꯅꯤ ꯑꯗꯨꯒ ꯚꯔꯖꯤꯟ ꯑꯣꯏꯔꯝꯃꯗꯤ ꯑꯩ ꯅꯪ ꯂꯧꯒꯅꯤ ꯆꯦꯟꯒꯅꯤ ꯚꯔꯖꯤꯟ ꯑꯣꯏꯔꯝꯗ꯭ꯔꯒꯗꯤ ꯑꯩ ꯅꯪ ꯂꯧꯔꯣꯏ ꯍꯥꯏꯗꯅ ꯑꯗꯨꯒꯤ ꯑꯗꯨꯃꯥꯏꯅ ꯔꯤꯂꯦꯁꯟ ꯊꯝꯃꯒ ꯅꯨꯄꯤꯁꯤꯗꯤ ꯚꯔꯖꯤꯟ ꯅꯠꯇ꯭ꯔꯕ ꯑꯗꯨꯒꯤ ꯅꯪ ꯚꯔꯖꯤꯟ ꯁꯨꯡꯅꯠ ꯅꯠꯇꯦ ꯅꯪ ꯕ꯭ꯂꯠ ꯊꯣꯛꯇꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤ ꯂꯩꯊꯣꯛꯈꯤꯕ ꯅꯨꯄꯤꯁꯤꯅ ꯑꯩꯈꯣꯏꯗ ꯅꯨꯄꯥꯁꯤ ꯂꯩꯊꯣꯛꯈ꯭ꯔꯦ ꯔꯤꯂꯦꯁꯟ ꯊꯝꯃꯒꯅ ꯀꯦꯁꯁꯦ ꯊꯥꯡꯒꯠꯂꯛꯄꯗ ꯀꯔꯤꯒꯤꯅೋ ꯅꯪꯅ ꯂꯩꯊꯣꯛꯏꯁꯦ ꯑꯅ ꯍꯥꯏꯕꯗ ꯁꯤ ꯋꯥꯔꯤꯁꯤ ꯌꯥꯎꯋꯦꯕ ꯑꯇꯣꯞꯄ ꯀꯦꯁꯁꯤꯡꯗꯀꯣ ꯑꯗꯨꯗꯤ ꯁꯤꯗꯤ ꯌꯥꯝ ꯂꯨꯔꯗ꯭ꯔꯥ ꯌꯥꯝ ꯂꯨꯁꯜꯂꯛꯑꯦꯕ ꯑꯗꯩ ꯑꯃꯨꯛ ꯀꯩꯅꯣꯁꯦ ꯑꯗꯨꯅ ꯅꯨꯄꯥꯁꯤꯡꯗ ꯑꯗꯨꯒꯤ ꯆꯥꯡꯌꯦꯡꯐꯧ ꯅꯨꯄꯤꯁꯦ ꯊꯥꯖꯔꯛꯇꯕꯒꯤ ꯆꯥꯡꯌꯦꯡꯐꯧ ꯇꯧꯔꯦꯕ ꯑꯗꯨꯒ ꯃꯥꯅ ꯊꯝꯈꯤꯕ ꯔꯤꯂꯦꯁꯟꯗꯣ ꯑꯗꯨꯒꯤ ꯈꯪꯅꯕ ꯆꯥꯡꯌꯦꯡꯅꯤ ꯍꯥꯏꯕ ꯃꯥ ꯏꯖꯠ ꯁꯣꯛꯑꯒ ꯂꯩꯊꯣꯛꯈꯤꯕ ꯆꯤꯡꯗꯕ ꯆꯥꯡꯌꯦꯡꯗꯣ ꯍꯥꯟꯅ ꯇꯧꯒꯦ ꯍꯥꯏꯕ ꯅꯨꯄꯥꯐꯧ ꯌꯥꯎꯔꯦꯕ ꯑꯗꯩ ꯑꯃꯨꯛ ꯊꯥꯖꯅꯔꯛꯇꯕꯒꯤ ꯆꯥꯡꯁꯤꯅꯤꯀꯣ ꯑꯗꯩ ꯑꯃꯨꯛ ꯑꯇꯣꯞꯄ ꯀꯦꯁ ꯈꯔꯗꯁꯨ ꯈꯥꯏꯅꯕ ꯈꯣꯠꯄꯗ ꯅꯨꯄꯥꯁꯤꯅ ꯌꯥꯝ ꯅꯩꯕ ꯈꯣꯠꯄ ꯑꯗꯣ ꯃꯅꯨꯡꯒꯤ ꯋꯥꯔꯤ ꯂꯧꯔꯛꯄꯗ ꯑꯗꯨꯝꯕꯒꯤ ꯆꯤꯡꯅꯕ ꯂꯩꯈ꯭ꯔꯒ ꯅꯨꯄꯥꯁꯤꯅ ꯅꯨꯄꯤꯗ ꯅꯩꯔꯛꯄ ꯁꯤꯒꯤꯁꯨ ꯃꯌꯥꯝ ꯑꯃ ꯃꯅꯨꯡꯗ ꯊꯣꯛꯅꯔꯦꯕ ꯍꯧꯖꯤꯛ ꯁꯤꯁꯦ ꯑꯗꯨꯒ ꯑꯃꯨꯛ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯤ ꯉꯁꯥꯏꯒꯤ ꯅꯨꯄꯥꯁꯤꯅ ꯃꯥꯅ ꯁꯨꯝ ꯊꯤꯒꯠꯂꯛꯑꯦ ꯑꯗꯨꯝꯕꯒꯤ ꯀꯟꯅ ꯊꯤꯒꯠꯂꯤꯉꯩ ꯆꯩꯔꯛꯁꯤꯗꯅꯦ ꯃꯥꯅ ꯃꯃꯥꯟꯅꯕꯤꯈꯩꯁꯤꯗ ꯃꯥꯅ ꯍꯪꯕ ꯍꯧꯒꯠꯂꯛꯑꯦꯕ
ꯅꯣꯏ ꯁꯦꯡꯅ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯩꯉꯣꯟꯗ ꯌꯥꯝ ꯆꯤꯡꯅꯕ ꯑꯃꯈꯛ ꯂꯩꯁꯤꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯍꯟꯗ꯭ꯔꯦ ꯑꯗꯣ ꯃꯥꯒꯤ ꯄꯥꯁ ꯂꯥꯏꯐꯇ ꯀꯔꯤ ꯂꯩꯈꯤ ꯃꯥꯅ ꯃꯄꯥꯟꯗ ꯂꯩꯔꯤꯉꯩ ꯊꯕꯛ ꯇꯧꯔꯤꯉꯩ ꯂꯥꯏꯔꯤꯛ ꯇꯝꯃꯤꯉꯩꯗ ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯈꯣꯠꯂꯣꯅ ꯍꯥꯏꯕ ꯍꯧꯒꯠꯂꯛꯑꯦꯕ ꯑꯗꯨꯒ ꯃꯃꯥꯟꯅꯕꯤ ꯑꯃꯈꯛ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯉꯣꯟꯗꯗꯤ ꯍꯥꯏꯗꯣꯛꯀꯅꯨ ꯑꯩꯅ ꯍꯥꯏꯔꯕꯗꯤ ꯈꯪꯍꯟꯒꯅꯨ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯒ꯭ꯔꯨꯞ ꯐꯣꯇꯣ ꯀꯥꯞꯄꯗꯣ ꯑꯗꯨꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥ ꯃꯥꯒ ꯑꯥꯗ ꯂꯩꯃꯤꯟꯅꯔꯨꯕ ꯅꯨꯄꯥꯁꯦ ꯁꯤꯒꯤꯁꯦ ꯔꯥꯎꯟ ꯀꯣꯠꯁꯜꯂ ꯊꯥꯔꯛꯑꯦ ꯁꯤ ꯅꯨꯄꯥꯁꯦ ꯃꯕꯥꯅꯤꯁꯦ ꯌꯨꯝ ꯄꯥꯟꯃꯤꯟꯅꯔꯁꯦꯅ ꯔꯨꯝ ꯑꯃꯠꯇꯗ ꯄꯨꯟꯅ ꯔꯨꯝ ꯁꯤꯌꯥꯔ ꯇꯧꯔꯒ ꯃꯕꯥꯅꯤ ꯆꯍꯤꯃꯨꯛ ꯂꯩꯃꯤꯟꯅꯩ ꯃꯣꯏꯅꯤꯁꯦ ꯔꯤꯂꯦꯁꯟꯁꯤꯞꯇ ꯃꯕꯥꯅꯤꯁꯦ ꯂꯩꯃꯤꯟꯅꯔꯝꯕꯅꯤꯅ ꯍꯥꯏꯗꯣꯔꯛꯑꯦꯕ ꯑꯁ ꯑꯗꯒꯤꯗꯤ ꯅꯨꯄꯥꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯃꯤꯠꯁꯦ ꯃꯥꯁꯦ ꯅꯤꯡꯕ ꯀꯥꯏꯀꯣ ꯁꯥꯊꯤꯅ ꯅꯤꯡꯕ ꯀꯥꯏ ꯑꯗꯩꯗꯤ ꯃꯥꯁꯤꯅ ꯌꯨꯝꯗ ꯍꯜꯂꯛꯑꯦ ꯌꯨꯁꯦ ꯃꯥꯁꯦ ꯐꯨꯜ ꯊꯛꯆꯜꯂ ꯍꯜꯂꯛꯑꯦ ꯑꯗꯨꯒ ꯃꯥꯁꯦ ꯉꯥꯡꯈꯩ ꯊꯤꯒꯠꯂꯤꯉꯩꯗ ꯃꯃꯥ ꯍꯣꯏꯗ ꯍꯥꯏꯗꯦꯕꯀꯣ ꯑꯗꯩꯗꯤ ꯅꯨꯄꯥꯁꯦ ꯀꯥꯏꯗꯩꯅꯣ ꯀꯔꯤꯅꯣ ꯃꯃꯤꯡ ꯃꯊꯥꯁꯨ ꯂꯣꯏ ꯍꯥꯏꯔꯛꯈ꯭ꯔꯦ ꯃꯃꯥꯟꯅꯕꯤꯗꯨꯅꯀꯣ ꯑꯗꯩꯗꯤ ꯃꯃꯥꯟꯅꯕꯤꯗꯨ ꯃꯇꯝꯗꯨꯗ ꯃꯣꯏ ꯑꯗꯨꯃꯥꯏꯅ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯥꯗ ꯔꯨꯝ ꯁꯤꯌꯥꯔ ꯇꯧꯔ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯁꯦ ꯌꯥꯝ ꯌꯥꯅꯤꯡꯗꯕ ꯑꯣꯏꯕ ꯃꯥꯗꯤ ꯑꯗꯨꯒꯤ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯃꯤꯅꯝꯃꯒ ꯃꯤ ꯃꯆꯥ ꯄꯥꯈꯪꯗꯨꯗ ꯂꯩꯁꯟꯕꯤꯔꯤꯗꯨꯕꯣꯅ ꯃꯃꯥꯟꯅꯕꯗꯨꯅ ꯑꯩꯗꯤ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯦ ꯃꯣꯏ ꯅꯨꯄꯥꯗꯨꯒ ꯂꯧꯅꯗ꯭ꯔꯒꯗꯤ ꯃꯣꯏꯅ ꯋꯥꯔꯤ ꯁꯦꯡꯅ ꯂꯤꯔꯒ ꯅꯨꯄꯤ ꯊꯤꯔꯨꯕ ꯅꯨꯄꯥꯒꯨꯝꯕꯗ ꯄꯥꯟꯕ ꯑꯃ ꯑꯗꯨ ꯅꯠꯇꯕꯗ ꯁꯨꯃꯥꯏꯅ ꯂꯩꯁꯥ ꯄꯥꯈꯪꯗ ꯀꯩꯝ ꯍꯥꯏꯗꯣꯛꯇꯅ ꯂꯩꯁꯟꯕꯤꯕꯁꯤꯗꯤ ꯑꯩꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯑꯩꯅꯅꯦꯗꯤ ꯍꯥꯏꯒꯅꯨꯀꯣ ꯅꯪ ꯍꯥꯏꯔꯒ ꯍꯥꯏꯗꯣꯛꯄ ꯄꯣꯠꯅꯦꯕ ꯑꯗꯩ ꯑꯃꯨꯛ ꯅꯨꯄꯥꯁꯦ ꯍꯜꯂꯛꯑꯦ ꯌꯨꯁꯦ ꯐꯨꯜ ꯊꯛꯑꯒ ꯃꯥꯁꯦ ꯔꯨꯝꯁꯤꯗ ꯆꯪꯉꯒ ꯃꯥꯅ ꯐꯣꯇꯣꯁꯦ ꯎꯠꯂꯦ ꯊꯣꯡꯁꯦ ꯂꯣꯟꯁꯤꯜꯂꯦ ꯁꯤ ꯅꯨꯄꯥꯁꯦ ꯀꯅꯥꯅꯣꯅ ꯍꯪꯉꯦ ꯃꯗꯨ ꯍꯪꯕꯗ ꯍꯦꯛꯇ ꯅꯨꯄꯤꯁꯦ ꯃꯁꯥꯁꯦ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦꯕ ꯑꯗꯩꯗꯤ ꯃꯃꯥꯏ ꯈꯪꯗꯈꯩ ꯊꯥꯖꯤꯜꯂꯦ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯗ꯭ꯔꯥ ꯏꯕꯥꯅꯤꯁꯦ ꯆꯦꯟꯕ ꯑꯣꯏꯔꯗꯤ ꯆꯦꯟꯕ ꯅꯨꯃꯤꯠꯇ ꯑꯩꯅ ꯑꯗꯨꯝ ꯈꯪꯉꯝꯃꯗꯕꯅꯤ ꯏꯕꯥꯅꯤ ꯑꯗꯨꯝ ꯂꯧꯅꯔꯝꯃꯣꯏꯗꯕꯅꯤ ꯂꯨꯍꯣꯡꯕ ꯇꯣꯛꯑꯝꯒꯗꯕꯅꯤ ꯑꯗꯨꯕꯨ ꯏꯕꯥꯅꯤꯗꯤ ꯑꯦꯡꯒꯦꯖꯅꯤꯅ ꯂꯨꯍꯣꯡꯕ ꯈꯛꯇꯪꯗ ꯑꯩꯅ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯈꯪꯕꯅꯤ ꯑꯗꯣ ꯑꯩꯗꯤ ꯌꯥꯝ ꯁꯦꯡꯖꯕ ꯑꯩꯒꯤ ꯍꯦꯛ ꯂꯨꯍꯣꯡꯗ꯭ꯔꯤꯐꯥꯎꯗꯤ ꯅꯨꯄꯤꯁꯦ ꯑꯩꯒꯤ ꯑꯣꯏꯔꯣꯏ ꯆꯦꯟꯕꯕꯨ ꯍꯦꯛ ꯆꯦꯟꯖꯔꯣꯏ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯐꯝꯒꯤ ꯐꯃꯨꯡ ꯑꯗꯨ ꯑꯗꯥꯅ ꯑꯍꯜ ꯂꯃꯟꯅ ꯄꯤꯕ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯖꯇ꯭ꯔꯥ ꯇꯧꯕꯁꯤꯗ ꯑꯣꯏꯅ ꯃꯔꯤꯁꯦ ꯊꯝꯖꯒꯅꯤ ꯀꯥꯏꯅ ꯑꯩꯗꯤ ꯌꯥꯝ ꯁꯨꯃꯥꯏꯅ ꯃꯩꯇꯩꯒꯤ ꯀꯩꯅꯣꯁꯦ ꯌꯥꯝ ꯊꯥꯖꯖꯕ ꯑꯃꯈꯛꯅꯦ ꯑꯗꯨꯒ ꯅꯪꯅ ꯅꯕꯥꯅꯤ ꯆꯍꯤꯃꯨꯛ ꯐꯦꯃꯤꯂꯤ ꯑꯣꯏꯅ ꯔꯤꯂꯦꯁꯟꯁꯤꯞꯇ ꯑꯥꯗ ꯔꯨꯝ ꯑꯃꯗ ꯅꯨꯄꯥꯁꯤꯒ ꯂꯩꯃꯤꯟꯅꯔꯨꯔꯕ ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯨꯛ ꯆꯥꯎꯅ ꯃꯤꯅꯝꯃꯒ ꯂꯩꯁꯟꯕꯤꯔꯛꯄ ꯅꯪ ꯍꯦꯛꯇ ꯅꯨꯄꯥꯁꯤꯅ ꯍꯦꯛꯇ ꯄꯣꯠ ꯆꯩ ꯊꯨꯒꯥꯏꯗꯅ ꯈꯣꯠꯇꯅ ꯑꯗꯩꯗꯤ ꯃꯅꯦꯝꯕꯣꯛ ꯍꯣꯏ ꯀꯩ ꯍꯣꯏꯁꯦ ꯊꯣꯡ ꯍꯥꯡꯉꯣ ꯊꯣꯡꯁꯦ ꯊꯤꯟꯅꯔꯛꯑꯦꯕꯀꯣ ꯊꯣꯡ ꯍꯥꯡꯉꯣ ꯌꯥꯝ ꯊꯨꯅ ꯊꯣꯡ ꯍꯥꯡꯉꯣꯅ ꯃꯀꯨꯕꯣꯛ ꯍꯣꯏ ꯀꯩꯁꯦ ꯊꯤꯟꯅꯔꯛꯑꯦ ꯑꯗꯩ ꯊꯣꯡꯁꯦ ꯍꯥꯡꯉꯦ ꯑꯗꯩ ꯃꯃꯥꯁꯤꯅ ꯃꯥꯅ ꯃꯆꯥꯅꯨꯄꯥꯁꯤꯅ ꯃꯃꯥꯁꯦ ꯆꯦꯠꯅ ꯀꯣꯜꯂ ꯀꯞꯄꯦ ꯏꯃꯥ ꯑꯩ ꯌꯥꯝ ꯅꯤꯡꯕ ꯀꯥꯏ ꯏꯃꯥ ꯑꯩ ꯄꯨꯟꯁꯤꯁꯦ ꯃꯥꯅ ꯃꯥꯡꯍꯜꯂꯦ ꯑꯩ ꯅꯤꯡꯕ ꯌꯥꯝ ꯀꯥꯏꯅ ꯀꯩꯅꯣ ꯅꯪ ꯁꯦꯡꯅ ꯍꯥꯏꯌꯣꯅ ꯍꯥꯏ ꯑꯗꯩꯗꯤ ꯃꯄꯥꯁꯤꯅꯁꯨ ꯅꯨꯄꯥꯅꯕꯨ ꯀꯞꯄ ꯍꯧꯅꯕ꯭ꯔꯥ ꯁꯦꯡꯅ ꯍꯥꯏꯌꯨ ꯀꯩꯅꯣ ꯍꯥꯏꯌꯨꯑꯅ ꯑꯗꯨꯒ ꯃꯥꯗꯤ ꯆꯍꯤ ꯑꯃ ꯍꯦꯟꯅ ꯔꯨꯝ ꯑꯃꯗ ꯅꯨꯄꯥ ꯑꯃꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯕ ꯅꯨꯄꯤ ꯑꯣꯏꯔꯝꯃꯦ ꯂꯩꯁꯥꯕꯤ ꯑꯣꯏꯔꯝꯗ꯭ꯔꯦ ꯑꯅ ꯑꯩꯅ ꯍꯧꯖꯤꯛꯇꯗ ꯊꯤꯒꯠꯂ ꯈꯪꯉꯛꯄꯅꯦ ꯑꯩꯅ ꯃꯉꯣꯟꯗ ꯆꯤꯡꯅꯕ ꯈꯔ ꯂꯩꯕꯗꯒꯤꯅ ꯇꯧꯔꯒ ꯍꯥꯏꯕꯗꯩꯗꯤ ꯍꯦꯛꯇ ꯃꯅꯦꯝꯕꯣꯛꯅꯒꯁꯦ ꯃꯧꯁꯦ ꯍꯦꯛꯇ ꯃꯈꯖꯥꯏꯗ ꯊꯥꯖꯟꯗꯅ ꯉꯥꯡꯗꯅ ꯅꯪ ꯑꯗꯨꯒꯨꯝꯕ ꯖꯨꯒꯣꯠ ꯑꯗꯨꯛ ꯆꯥꯗꯕ ꯅꯪꯅ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯃꯧꯅꯦꯅ ꯂꯥꯛꯄ ꯃꯤ ꯃꯥꯡꯗ ꯏꯀꯥꯏꯖꯩ ꯅꯪ ꯑꯗꯨꯛ ꯌꯥꯝ ꯇꯧ ꯉꯝꯕ ꯅꯪ ꯆꯍꯤ ꯑꯃ ꯑꯗꯨꯃꯥꯏꯅ ꯂꯩꯃꯤꯟꯅꯔꯕ ꯅꯪꯕꯨ ꯃꯧꯅꯤ ꯅꯪꯗꯤ ꯂꯩꯁꯥꯕꯤ ꯅꯠꯇꯦ ꯑꯗꯩ ꯃꯀꯨꯕꯣꯛꯀꯁꯦ ꯃꯀꯣꯛ ꯄꯥꯏꯔ ꯐꯝꯗꯅ ꯑꯩ ꯏꯀꯥꯏꯕꯅ ꯑꯩ ꯁꯤꯗꯣꯔꯦ ꯑꯩ ꯏꯀꯥꯏꯕꯅ ꯃꯤ ꯇꯥꯈ꯭ꯔꯗꯤ ꯃꯣꯏ ꯃꯃꯧ ꯅꯨꯄꯤꯗꯣ ꯑꯗꯨꯅꯦꯅ ꯑꯩ ꯃꯥꯏꯁꯦ ꯊꯝꯐꯝ ꯂꯩꯔꯔꯣꯏ ꯑꯩꯅ ꯍꯦꯛꯇ ꯃꯀꯨꯕꯣꯛꯁꯦ ꯐꯝꯈ꯭ꯔꯦꯀꯣ ꯃꯥꯁꯨ ꯑꯗꯨꯛ ꯌꯥꯝ ꯆꯥꯎꯅ ꯃꯤꯅꯝꯕ ꯑꯩꯈꯣꯏꯗꯅ ꯑꯗꯩꯗꯤ ꯑꯩ ꯏꯆꯥꯁꯤꯅ ꯍꯦꯛ ꯉꯥꯎꯁꯟ ꯐꯩꯖꯟꯅꯗꯅ ꯅꯤꯡꯕ ꯀꯥꯏꯕꯗꯩ ꯅꯤꯁꯥꯗ ꯀꯩꯗ ꯂꯥꯏꯆꯨꯈꯤꯗꯅ ꯇꯧꯔꯛꯑꯗꯤ ꯅꯪꯅ ꯂꯣꯏ ꯗꯥꯏꯇ ꯂꯧꯒꯗꯕꯅꯤ ꯑꯗꯨ ꯇꯧꯒꯗꯕꯅꯤꯅ ꯃꯄꯥꯟꯗ ꯅꯣꯏ ꯂꯥꯏꯔꯤꯛ ꯇꯝꯃ ꯂꯩꯔꯨꯔꯒ ꯑꯗꯨꯃꯥꯏꯅ ꯅꯔꯝ ꯆꯠꯂꯨꯔꯨꯗ꯭ꯔꯒ ꯅꯨꯄꯥꯒ ꯁꯥꯟꯅ ꯌꯨꯅꯩꯗꯅ ꯀꯥꯗ ꯂꯩꯃꯤꯟꯅꯔꯒ ꯌꯨ ꯊꯛꯃꯤꯟꯅꯔꯒ ꯑꯗꯨꯃꯥꯏꯅ ꯂꯩꯔꯛꯑꯒ ꯅꯣꯏꯅ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯈꯪꯗꯕ ꯑꯝꯗ ꯃꯤꯅꯝꯃ ꯂꯩꯁꯜꯂꯒ ꯅꯨꯄꯥꯗꯨꯅ ꯍꯨꯟꯗꯣꯛꯑꯝꯃꯒ ꯑꯗꯨꯒꯨꯝꯕ ꯂꯩꯈꯥ ꯇꯥꯕ ꯃꯤꯒꯤ ꯂꯨꯈꯥꯛ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯊꯧꯒꯤ ꯂꯥꯏ ꯈꯨꯔꯝꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯁꯦꯕꯥ ꯇꯧꯕ ꯅꯪ ꯇꯨꯀꯠꯆꯩ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯅꯪ ꯂꯣꯏꯅꯒꯗꯕꯅꯤ ꯑꯩꯈꯣꯏ ꯏꯃꯨꯡꯒ ꯅꯪꯒꯅ ꯅꯪ ꯀꯔꯤꯝꯇ ꯀꯦꯁ ꯅꯨꯡ ꯇꯧꯔꯛꯄꯁꯨ ꯌꯥꯔꯣꯏ ꯏꯖꯠ ꯌꯦꯡꯉ ꯇꯨꯃꯤꯟ ꯂꯩꯅꯁꯤ ꯅꯪꯅ ꯀꯦꯁ ꯇꯧꯔꯒꯅ ꯅꯪꯒꯤ ꯅꯔꯝ ꯆꯠꯂꯣꯏ ꯐꯥꯛꯇꯣꯛꯄꯤꯅꯤ ꯑꯗꯨꯅꯦꯅ ꯑꯗꯩ ꯃꯆꯥꯅꯨꯄꯥꯁꯤꯅ ꯁꯤ ꯂꯝꯗꯩꯅꯤ ꯁꯤ ꯅꯨꯄꯥꯁꯤꯅꯤ ꯃꯃꯤꯡ ꯁꯤ ꯀꯧꯋꯦꯅ ꯐꯣꯇꯣꯒꯁꯦ ꯂꯣꯏ ꯎꯠꯇꯅ ꯑꯁ ꯍꯦꯛꯇ ꯂꯣꯏꯔꯦ ꯑꯗꯩꯗꯤ ꯃꯅꯦꯝꯕꯣꯛꯁꯤꯅꯅꯦ ꯐꯣꯟ ꯇꯧꯔꯦꯕ ꯅꯨꯄꯤꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯐꯣꯟ ꯇꯧꯔꯦ ꯃꯇꯝꯗꯨꯗ ꯃꯥꯗꯤ ꯊꯥ 9ꯃꯨꯛ ꯁꯨꯖꯜꯂꯛꯑꯕꯅꯦꯕ ꯅꯨꯄꯤꯁꯦꯀꯣ ꯑꯗꯨꯒꯗꯤ
ꯅꯨꯄꯤꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯐꯣꯟ ꯇꯧꯔꯦ ꯃꯃꯥꯁꯤꯗ ꯍꯦꯛꯇ ꯉꯥꯡꯈꯩꯗꯤ ꯃꯣꯏꯁꯦ ꯌꯥꯝ ꯉꯥꯏ ꯁꯦꯟꯁꯦ ꯅꯨꯡꯁꯤꯅꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯕꯦꯕꯥꯔ ꯑꯝꯗ ꯋꯥꯔꯤꯒꯁꯦ ꯁꯥꯔꯝꯃꯤꯅꯦꯕ ꯅꯨꯃꯤꯠꯁꯤꯗ ꯍꯦꯛꯇ ꯂꯥꯛꯑꯒ ꯐꯣꯟ ꯇꯧꯔꯛꯄꯅꯦꯕ ꯃꯃꯥꯁꯤꯅꯀꯣ ꯃꯅꯦꯝꯕꯣꯛꯁꯤꯅ ꯅꯨꯄꯤꯒꯤ ꯃꯃꯥꯁꯤꯗ ꯅꯣꯏ ꯅꯆꯥꯅꯨꯄꯤꯁꯦ ꯂꯧꯔꯨ ꯂꯥꯎ ꯅꯣꯏ ꯅꯆꯥꯅꯨꯄꯤ ꯑꯣꯛꯇꯕꯤ ꯃꯄꯥꯟꯗ ꯂꯥꯏꯔꯤꯛ ꯇꯝꯃꯒ ꯂꯩꯔꯨꯔꯒ ꯁꯥꯟꯅ ꯌꯨꯅꯩꯕ ꯅꯨꯄꯥꯒ ꯑꯍꯤꯡ ꯇꯥꯏꯕꯪ ꯈꯪꯗꯒꯩ ꯔꯨꯝꯗ ꯂꯩꯃꯤꯟꯅꯕ ꯃꯌꯨꯝ ꯄꯥꯟꯊꯣꯛꯎꯔꯕ ꯅꯣꯏ ꯅꯆꯥꯅꯨꯄꯤ ꯃꯤꯅꯝꯃꯒ ꯑꯩꯈꯣꯏꯗ ꯂꯩꯁꯜꯂꯛꯄ ꯇꯧꯉꯝꯕꯤ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯃꯆꯤꯟ ꯃꯈꯥ ꯊꯤꯔꯒ ꯂꯧꯔꯨ ꯂꯥꯎ ꯌꯥꯝ ꯊꯨꯅ ꯍꯧꯖꯤꯛꯃꯛ ꯂꯧꯔꯨ ꯂꯥꯎꯅ ꯍꯦꯛꯇ ꯇꯧꯔꯛꯄꯅꯦꯃꯤ ꯑꯗ ꯃꯣꯏꯗꯤ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯑꯍꯟꯁꯤꯡꯁꯦ ꯂꯥꯎꯠ ꯂꯣꯏ ꯊꯥꯅꯗ꯭ꯔꯥ ꯑꯌꯥꯝꯕꯅ ꯑꯗꯩ ꯃꯄꯥꯁꯨ ꯇꯥꯔꯕ ꯃꯄꯥꯁꯤꯗꯤ ꯕꯤꯄꯤꯁꯨ ꯃꯥꯁꯦ ꯀꯩꯅꯣ ꯑꯣꯏꯕꯀꯣ ꯑꯗꯨꯝꯕ ꯇꯦꯟꯁꯟ ꯂꯩꯕ ꯈꯣꯠꯄꯁꯤ ꯌꯥꯗꯕ ꯍꯦꯛꯇ ꯃꯄꯥꯁꯤꯗꯤ ꯃꯆꯥꯅꯨꯄꯤꯗ ꯃꯥꯅ ꯊꯥꯖꯈꯤꯕ ꯃꯥꯅ ꯊꯝꯈꯤꯕ ꯑꯁꯥ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯗꯨꯃꯛ ꯑꯗꯨꯃꯥꯏꯅ ꯆꯍꯤꯃꯨꯛ ꯅꯨꯄꯥ ꯑꯃꯒ ꯔꯨꯝ ꯑꯝꯇꯗ ꯂꯩꯃꯤꯟꯅꯩꯒ ꯍꯥꯏꯕꯗꯨ ꯇꯥꯕꯗꯗꯤ ꯍꯦꯛꯇ ꯃꯄꯥꯁꯤꯗꯤ ꯅꯤꯛꯈꯤꯗꯅꯅꯦ ꯋꯥꯟꯊꯗꯅ ꯗꯥꯛꯇꯔꯗ ꯄꯨꯈꯠꯅꯔꯦꯕ ꯃꯣꯏꯁꯦ ꯅꯨꯡꯗꯥꯡꯁꯤꯗꯀꯣ ꯑꯗꯩꯗꯤ ꯑꯁꯣꯝꯗꯁꯨ ꯏꯔꯥꯡꯗꯣ ꯁꯣꯏꯗꯅ ꯐꯤꯕꯝ ꯆꯥꯅꯔꯔꯣꯏ ꯅꯣꯏ ꯈꯔ ꯆꯠꯂ ꯂꯧꯔꯨꯔꯣꯅ ꯀꯩꯅꯣ ꯍꯣꯏ ꯃꯕꯨꯡ ꯍꯣꯏ ꯃꯅꯝ ꯍꯣꯏ ꯑꯗꯩ ꯃꯥꯏ ꯅꯨꯄꯤꯁꯤꯒꯤ ꯃꯆꯦ ꯍꯣꯏ ꯃꯅꯥꯎꯄꯤ ꯍꯣꯏ ꯈꯔ ꯆꯠꯂ ꯅꯨꯄꯤꯁꯦ ꯂꯧꯔꯨꯔꯦ ꯃꯌꯨꯝꯗꯗꯤ ꯄꯨꯁꯟꯗ꯭ꯔꯦꯕ ꯃꯣꯏꯅ ꯃꯆꯦ ꯍꯣꯏꯗ ꯊꯝꯃꯦꯕꯀꯣ ꯑꯗꯩ ꯉꯥꯡꯉꯦ ꯃꯌꯥꯝ ꯆꯪꯗꯅ ꯃꯥꯁꯦ ꯉꯥꯡꯉꯦ ꯑꯁ ꯍꯦꯛꯇ ꯃꯃꯥꯗꯩ ꯀꯩꯗꯩ ꯂꯣꯏꯔꯦ ꯉꯥꯡꯕꯗ ꯑꯗꯩ ꯃꯄꯥꯁꯤꯅꯗꯤ ꯃꯥꯁꯦ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦꯕ ꯑꯩꯒꯤ ꯏꯃꯥꯡꯗ ꯃꯥ ꯄꯨꯁꯜꯂꯛꯀꯅꯨ ꯍꯥꯏꯔꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯁꯦ ꯍꯦꯛꯇ ꯃꯥꯁꯨ ꯊꯥꯁꯨ ꯁꯨꯖꯜꯂꯛꯑꯕꯅꯤ ꯌꯦꯡꯉꯣ ꯃꯥꯁꯦ ꯄꯨꯔꯥ ꯃꯁꯥꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯃꯥꯁꯦ ꯍꯦꯛꯇ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯔꯒ ꯃꯃꯥꯡꯗꯁꯨ ꯃꯥꯅ ꯃꯈꯣꯡ ꯊꯣꯡꯅ ꯆꯠꯂꯨꯕꯗꯁꯨ ꯃꯥ ꯈꯛꯇꯪ ꯑꯣꯛꯎꯗꯕ ꯂꯝꯆꯠꯂꯨꯔꯨꯗꯕꯗꯧꯅ ꯊꯤꯅ ꯉꯥꯡꯉꯒ ꯅꯤꯡꯕ ꯀꯥꯏꯔꯒ ꯃꯥꯁꯦ ꯍꯜꯂꯛꯈꯤꯕ ꯏꯀꯥꯏꯕ ꯑꯃ ꯅꯪꯉꯒ ꯐꯅ ꯀꯨꯏꯅ ꯃꯗꯨꯒꯤ ꯋꯥꯈꯜꯅ ꯃꯥꯁꯦ ꯗꯤꯄ꯭ꯔꯦꯁꯟ ꯆꯠꯇꯅ ꯅꯥꯈꯤꯕ ꯑꯗꯨꯒ ꯃꯥꯁꯨ ꯑꯇꯣꯞꯄ ꯑꯃ ꯑꯗꯨꯝ ꯊꯤꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯃꯥꯅ ꯍꯨꯟꯗꯣꯛꯑꯝꯃꯕꯅꯤ나 ꯌꯨꯝꯗꯤ ꯄꯥꯟꯗ ꯌꯥꯗꯕꯅꯤꯅ ꯄꯥꯜꯂꯛꯑꯦ ꯍꯧꯖꯤꯛꯁꯨ ꯑꯃꯨꯛ ꯃꯥꯁꯦ ꯏꯀꯥꯏꯕ ꯅꯪꯉꯦ ꯀꯣ ꯅꯨꯄꯥꯗꯨꯒꯤꯗꯤ ꯑꯗꯨꯝ ꯃꯆꯥ ꯌꯥꯎꯗꯅ ꯈꯣꯠꯇꯅ ꯐꯖꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯈ꯭ꯔꯦ ꯀꯔꯤꯝꯐꯧ ꯀꯩꯅꯣ ꯂꯩꯇ꯭ꯔꯦꯀꯣ ꯑꯃꯨꯛꯀꯁꯨ ꯃꯥꯒꯤ ꯄꯨꯟꯁꯤꯗꯗꯤ ꯆꯩꯊꯦꯡꯗꯣ ꯑꯅꯤꯔꯛ ꯊꯦꯡꯅꯔꯛꯑꯦꯗꯅꯀꯣ ꯑꯗꯨꯛ ꯊꯤꯅ ꯃꯅꯦꯝꯕꯧꯅ ꯍꯥꯏꯕ ꯃꯥꯏ ꯅꯨꯄꯥꯅ ꯍꯥꯏꯕ ꯃꯀꯨꯕꯣꯛꯅ ꯍꯥꯏꯕ ꯑꯗꯩ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯄꯥꯅ ꯃꯁꯛ ꯌꯦꯡꯅꯤꯡꯗꯦ ꯃꯥ ꯌꯨꯝꯗ ꯆꯪꯍꯜꯂꯛꯀꯅꯨ ꯍꯥꯏꯒꯠꯂꯛꯑꯕ ꯊꯥꯁꯨ ꯁꯨꯖꯜꯂꯛꯑꯕ ꯍꯦꯛꯇ ꯃꯥꯁꯦ ꯉꯥꯎꯕꯅꯤ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯁꯤ ꯑꯩꯈꯣꯏꯒꯤ ꯃꯆꯦ ꯍꯣꯏꯗ ꯂꯩꯔꯒꯅꯦ ꯑꯉꯥꯡꯁꯤ ꯄꯣꯛꯑꯦ ꯑꯉꯥꯡ ꯄꯣꯛꯑ ꯃꯇꯨꯡ ꯑꯉꯥꯡꯁꯤꯗꯤꯅꯦ ꯃꯣꯏ ꯅꯨꯄꯥ ꯃꯌꯨꯝꯅ ꯂꯧꯈ꯭ꯔꯦꯕ ꯑꯉꯥꯡꯁꯤꯗꯤ ꯂꯧꯈ꯭ꯔꯦꯕ ꯃꯣꯏꯅ ꯑꯗꯣ ꯃꯥꯁꯦ ꯈꯔ ꯂꯩꯔꯒ ꯊꯥ ꯑꯍꯨꯝꯃꯨꯛ ꯂꯩꯔꯝꯃꯒꯅꯦ ꯃꯥꯁꯦ ꯑꯗꯨꯁꯨ ꯃꯆꯦ ꯍꯣꯏꯗ ꯂꯩꯇ꯭ꯔꯦ ꯃꯆꯦ ꯍꯣꯏꯅ ꯁꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯍꯣꯇꯦꯜ ꯑꯃ ꯇꯣꯉꯥꯟꯅ ꯃꯣꯏꯁꯦ ꯕꯨꯛ ꯇꯧꯔꯒ ꯃꯥꯗꯤ ꯔꯦꯟꯇꯒꯁꯨ ꯂꯩꯇ꯭ꯔꯦꯕ ꯍꯣꯇꯦꯜ ꯄꯩꯁꯥ ꯈꯔ ꯍꯣꯡꯕ ꯑꯝꯗ ꯈꯤꯇꯪ ꯊꯥ ꯑꯃ ꯂꯩꯒꯦ ꯑꯩ ꯊꯥ ꯑꯅꯤꯒꯨꯝꯕ ꯃꯄꯥꯟ ꯀꯔꯤꯝ ꯊꯣꯛꯇꯅ ꯒ ꯍꯥꯏꯔꯒ ꯑꯗꯨꯝ ꯄꯩꯁꯥ ꯈꯛꯇꯪ ꯇꯥꯟꯅꯔꯒ ꯑꯗꯨꯃꯥꯏꯅ ꯂꯩꯔꯒ ꯊꯥ 2-3 ꯂꯩꯔꯝꯃꯒ ꯃꯥꯁꯦ ꯆꯪꯈ꯭ꯔꯦꯕ ꯆꯪꯉꯒ ꯃꯥꯁꯦ ꯐꯣꯔꯦꯟ ꯀꯟꯇ꯭ꯔꯤ ꯑꯃꯗ ꯑꯣꯏꯅ ꯏꯟꯗꯤꯌꯥ ꯃꯅꯨꯡꯗꯒ ꯊꯕꯛ ꯇꯧꯗ꯭ꯔꯦꯕ ꯑꯩꯈꯣꯏꯒꯤ ꯀꯅꯥꯝꯐꯧ ꯃꯩꯇꯩ ꯍꯥꯏꯕ ꯖꯥꯠꯁꯦ ꯂꯩꯇꯕ ꯀꯅꯥꯝꯐꯧ ꯎꯔꯣꯏꯗꯕ ꯃꯐꯝ ꯑꯃꯈꯛꯇꯪꯗ ꯃꯥꯁꯦ ꯃꯃꯥꯟꯅꯕꯤ ꯑꯃꯈꯛꯇꯪꯗꯤ ꯃꯥ ꯑꯥꯗ ꯂꯩꯀꯣ ꯑꯗꯨꯗꯗꯤ ꯃꯥ ꯂꯣꯏ ꯁꯤꯌꯥꯔ ꯇꯧꯏ ꯑꯗꯨꯒ ꯃꯃꯥꯟꯅꯕꯤꯁꯦ ꯑꯥꯗ ꯃꯥꯁꯨ ꯌꯨꯝ ꯄꯥꯜꯂꯨꯔꯒ ꯃꯃꯥꯟꯅꯕꯤꯁꯦ ꯈꯥꯏꯅꯔꯦꯕ ꯑꯗꯨꯒꯤ ꯂꯩꯕ ꯑꯗ ꯃꯥꯅ ꯂꯣꯏ ꯃꯇꯦꯡ ꯄꯥꯡꯉꯒ ꯐꯣꯔꯦꯟ ꯀꯟꯇ꯭ꯔꯤꯁꯤꯗ ꯃꯥꯁꯨ ꯊꯕꯛ ꯇꯧꯔ ꯂꯩꯔꯦꯀꯣ ꯊꯕꯛ ꯇꯧꯔ ꯂꯩꯔꯒ ꯃꯥꯁꯤ ꯌꯥꯝ ꯁꯥꯊꯤꯅ ꯃꯥꯁꯤ ꯅꯤꯡꯕ ꯀꯥꯏꯈ꯭ꯔꯦꯕ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯥꯏ ꯋꯥꯈꯜꯁꯤꯗ ꯑꯗꯨꯝ ꯇꯧꯐꯝ ꯆꯥꯐꯝ ꯈꯪꯗꯕ ꯑꯗꯨꯈꯛ ꯈꯟꯕ ꯃꯤꯅ ꯊꯤꯅ ꯉꯥꯡꯉꯛꯈꯤꯕ ꯃꯌꯥꯝꯗꯨ ꯃꯉꯣꯟꯗ ꯑꯗꯨꯝ ꯇꯥꯔꯒ ꯂꯩꯕ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯩ ꯃꯇꯝꯁꯦ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯍꯥꯏꯔꯤꯕ ꯃꯇꯝꯁꯤꯡꯗꯣ ꯆꯍꯤ 5 ꯍꯧꯈ꯭ꯔꯦꯕꯀꯣ ꯑꯗꯨꯗ ꯃꯃꯥꯡ ꯆꯍꯤꯗꯁꯨ ꯃꯥꯅ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯑꯦꯕꯀꯣ ꯆꯍꯤ 3 ꯍꯧꯈ꯭ꯔꯦ ꯍꯥꯏꯕ ꯃꯥꯏꯁꯦ ꯃꯥꯏ ꯃꯆꯥꯗꯨ ꯆꯍꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯃꯨꯛ ꯁꯨꯈ꯭ꯔꯦꯕ 5-6 ꯆꯪꯉꯛꯑꯦꯕꯀோ ꯑꯗꯨꯗꯩꯗꯨꯗ ꯃꯥꯅꯅꯦ ꯑꯩꯈꯣꯏꯒꯤ ꯃꯤ ꯊꯥꯔꯒ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯗꯣ ꯆꯥꯎꯔꯦ ꯈꯣꯠꯂꯦ ꯍꯥꯏꯕꯗꯨꯗ ꯃꯥꯅ ꯄꯥꯎꯁꯦ ꯑꯗꯨꯝ ꯂꯧꯋꯦꯕ ꯑꯗꯨꯒ ꯅꯨꯄꯥꯁꯤꯒꯤ ꯀꯩꯅꯣꯗ ꯃꯅꯥꯛꯇ ꯃꯣꯏꯒꯤ ꯃꯃꯥꯟꯅꯕꯤ ꯃꯌꯨꯝ ꯄꯥꯟꯕ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯃꯃꯥꯟꯅꯕꯤꯗꯨꯅ ꯍꯦꯛ ꯑꯉꯥꯡ ꯃꯣꯏꯅ ꯁ꯭ꯀꯨꯜ ꯊꯤꯟꯕ ꯊꯣꯛꯂꯛꯄ ꯃꯄꯥꯅꯒ ꯊꯤꯟꯕ ꯑꯗꯣ ꯅꯨꯄꯥꯁꯤꯁꯨ ꯃꯌꯨꯝ ꯄꯥꯟꯗꯦꯀꯣ ꯑꯃꯨꯛ ꯄꯥꯟꯗ꯭ꯔꯤ ꯍꯧꯖꯤꯛꯐꯥꯎ ꯑꯗꯨꯒ ꯑꯉꯥꯡ ꯊꯤꯟꯕ ꯃꯄꯥꯅꯒ ꯂꯧꯔꯨꯕ ꯑꯗꯩ ꯃꯕꯣꯛꯅ ꯂꯧꯔꯨꯕ ꯃꯄꯨꯅ ꯂꯧꯔꯨꯕ ꯃꯥꯅ ꯂꯣꯟꯅ ꯃꯣꯏ ꯌꯨꯝ ꯃꯊꯛꯇꯩ ꯐꯣꯇꯣꯁꯦ ꯚꯤꯗꯤꯑꯣꯒ ꯅꯝꯃ ꯑꯗꯨꯝ ꯊꯥꯔꯛꯄ ꯑꯗꯨ ꯃꯥꯅ ꯑꯉꯥꯡꯁꯤ ꯎꯕꯗ ꯌꯥꯝ ꯅꯨꯡꯁꯤꯖꯕꯀꯣ ꯑꯉꯥꯡꯁꯦ ꯃꯆꯥꯅꯦꯅ ꯃꯥꯅ ꯄꯝꯕ ꯑꯗꯩ ꯃꯥꯒꯤ ꯃꯕꯨꯛ ꯄꯤꯊꯛꯄ ꯃꯃꯥ ꯑꯃ ꯑꯣꯏꯕ ꯏꯄꯥꯟ ꯁꯣꯟꯕ ꯆꯥꯛꯎꯝꯕ ꯑꯃꯐꯥꯎ ꯐꯪꯗ꯭ꯔꯕꯅꯦꯕ ꯄꯣꯛꯄꯗ ꯎꯈꯤꯕꯗꯒꯤ ꯑꯉꯥꯡꯁꯤ ꯎꯈꯤꯗ꯭ꯔꯕꯅꯦꯕ ꯑꯗꯩꯗꯤ ꯀꯩꯅꯣ ꯇꯧꯔꯦ
ꯑꯉꯥꯡꯁꯦ ꯅꯨꯄꯥꯅꯤ ꯑꯗꯨꯒ ꯃꯥꯅꯅꯦ ꯒꯥꯔꯤ ꯑꯩꯈꯣꯏꯒꯤ ꯀꯥꯔ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯖꯤꯞ ꯌꯥꯝ ꯑꯇꯥꯡꯕ ꯑꯃꯈꯛ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯕꯦꯇ꯭ꯔꯤꯅ ꯀꯩꯅ ꯇꯧꯔꯒ ꯊꯧꯕ ꯈꯣꯠꯄ ꯃꯅꯤꯡ ꯍꯟꯕ ꯂꯣꯏ ꯌꯥꯕꯤꯗꯣ ꯑꯗꯨꯃꯈꯛ ꯃꯥꯅꯅꯦ ꯊꯤꯟꯕ ꯆꯠꯍꯟꯕꯅꯦꯕꯀꯣ ꯍꯧꯖꯤꯛꯀꯤ ꯃꯃꯥꯟꯅꯕꯤꯁꯤꯗ ꯅꯪ ꯁꯤꯝꯇꯗꯤ ꯊꯤꯟꯕꯤꯔꯨꯆꯣ ꯁꯤꯝꯇꯗꯤ ꯊꯤꯟꯕꯤꯔꯨꯆꯣꯅ ꯑꯁ ꯌꯥꯔꯣꯏꯃꯤ ꯅꯪꯕꯣ ꯑꯅ ꯍꯥꯏꯀꯣ ꯃꯥꯅꯗꯤ ꯌꯥꯝꯅ ꯑꯩꯁꯨ ꯃꯃꯥꯅꯤ ꯀꯩꯅꯣ ꯑꯩꯅ ꯄꯣꯛꯏꯅꯤ ꯏꯆꯥꯗꯣ ꯑꯩꯒꯤ ꯍꯛ ꯂꯩ ꯅꯪ ꯑꯝꯇꯗꯤ ꯊꯤꯟꯕꯤꯔꯨꯆꯣꯅ ꯍꯥꯏꯔꯦ ꯑꯗꯣ ꯃꯥꯅ ꯃꯃꯥꯟꯅꯕꯤꯁꯤ ꯆꯪꯗ꯭ꯔꯦꯕ ꯃꯥꯅ ꯑꯃꯨꯛ ꯑꯣꯛꯇꯣ ꯑꯃ ꯋꯥꯏꯔꯦꯗꯅ ꯑꯗꯨꯒ ꯀꯩꯅꯣꯁꯤꯗ ꯑꯣꯛꯇꯣ ꯅꯠꯇꯦ ꯑꯣꯛꯇꯣꯗꯒ ꯍꯥꯞꯄ ꯆꯟꯗꯗꯅꯅꯦ ꯑꯩꯈꯣꯏ ꯗꯤꯌꯥꯏꯗꯣ ꯃꯅꯤꯡ ꯕꯣꯗꯤ ꯄꯥꯝꯗ ꯍꯥꯞꯄꯦ ꯑꯗꯨꯒ ꯊꯤꯟꯖꯜꯍꯜꯂꯦꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯅꯨꯃꯤꯠ ꯀꯨꯝꯍꯩ ꯍꯔꯥꯎ ꯐꯦꯁꯇꯤꯚꯦꯜ ꯑꯃꯈꯛꯇꯗꯅꯤꯀꯣ ꯃꯥꯅ ꯊꯤꯜꯂꯤꯁꯦ ꯑꯗꯨꯒꯗꯤ ꯍꯦꯛꯇꯅꯦ ꯀꯩꯅꯣ ꯇꯧꯕ ꯋꯥꯅꯤꯗ ꯍꯧꯖꯤꯛꯀꯤ ꯒꯥꯔꯤꯁꯤꯅ ꯒꯦꯠꯇ ꯈꯥꯝꯃꯒ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯑꯉꯥꯡꯁꯤꯒꯤ ꯃꯃꯥꯅ ꯃꯥꯒꯤ ꯉꯁꯤ ꯀꯩꯅꯣꯒꯤ ꯒꯤꯐ ꯑꯃꯈꯛ ꯊꯥꯔꯛꯑꯦꯅ ꯍꯥꯏꯔꯒ ꯒꯥꯔꯤꯁꯦ ꯊꯥꯡꯊꯕꯅꯦꯕ ꯑꯩꯗꯤ ꯊꯤꯜꯂꯛꯄꯅꯤ ꯃꯥꯅ ꯊꯤꯟꯕꯤꯌꯣꯅ ꯑꯗꯩ ꯀꯅꯥꯒꯤ ꯃꯃꯥ ꯑꯩꯈꯣꯏ ꯑꯉꯥꯡꯒꯤ ꯃꯃꯥ ꯂꯩꯇꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯃꯄꯥꯁꯤꯅ ꯄꯨꯒꯣ ꯅꯪ ꯒꯥꯔꯤꯗ ꯍꯥꯞꯆꯟꯒꯣ ꯅꯪ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ ꯑꯌꯥꯕ ꯂꯧꯗꯅ ꯈꯪꯗꯅ ꯍꯦꯛꯇ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯁꯨꯝꯕꯁꯦ ꯊꯤꯜꯂꯛꯄ ꯌꯥꯕ꯭ꯔꯥ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯑꯣꯛꯇꯕꯤ ꯃꯥꯒꯨꯝꯕꯅ ꯀꯩꯅꯣ ꯊꯤꯜꯂꯛꯄꯁꯦ ꯑꯩꯅ ꯏꯆꯥꯗ ꯄꯥꯏꯍꯟꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ ꯂꯥꯛꯇꯅꯅꯦ ꯂꯪꯉꯛꯑꯦ ꯍꯥꯏꯌꯦ ꯒꯥꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯡꯇꯦꯛ ꯇꯦꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯇꯦꯛꯄꯈꯩꯗꯣ ꯃꯥꯅꯅꯦ ꯈꯔ ꯑꯃꯗꯤ ꯇꯦꯛꯑꯦ ꯑꯗꯨꯒ ꯃꯥꯅ ꯒꯥꯔꯤꯗ ꯑꯃꯨꯛ ꯍꯥꯞꯀꯠꯂꯒ ꯅꯨꯄꯥꯗꯨꯅ ꯄꯣꯔꯛꯑꯦ ꯍꯥꯏꯌꯦꯕ ꯑꯗꯩ ꯒꯥꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯣꯠꯇꯣꯏꯅꯣ ꯂꯪꯊꯣꯛꯑꯝꯃ ꯃꯐꯝ ꯑꯃꯗꯅ ꯂꯪꯊꯣꯛꯑꯝꯃꯦ ꯍꯥꯏꯌꯦꯕ ꯑꯗꯨꯗꯒꯤ ꯃꯥꯁꯦ ꯊꯃꯣꯏꯁꯦ ꯌꯥꯝ ꯊꯤꯅ ꯆꯥꯛꯈꯤꯕꯀꯣ ꯂꯣꯏꯅꯃꯛ ꯃꯆా ꯐꯪꯉꯦ ꯀꯥꯏꯅꯕ ꯑꯗꯩ ꯃꯥꯒꯤ ꯃꯄꯥꯡꯒꯤ ꯃꯄꯥ ꯂꯩꯈꯤꯗ꯭ꯔꯦ ꯃꯄꯥꯗꯨꯅꯁꯨ ꯃꯥ ꯄꯥꯎ ꯄꯤꯔꯨꯔꯅꯨꯅ ꯄꯤꯗꯗꯅ ꯃꯥꯁꯦ ꯆꯪꯍꯟꯈꯤꯗ꯭ꯔꯦ ꯑꯗꯣ ꯃꯥꯅ ꯉꯁꯤ ꯑꯁꯨꯛ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯈꯥ ꯇꯥꯅ ꯃꯥꯒꯤ ꯄꯨꯟꯁꯤꯁꯤꯅ ꯍꯤꯡꯉꯤꯁꯦ ꯃꯥꯅ ꯂꯩꯁꯥꯔꯤꯉꯩꯗ ꯅꯨꯄꯥꯗꯨꯒ ꯔꯨꯝ ꯁꯦꯌꯔ ꯇꯧꯔꯒ ꯂꯩꯃꯤꯟꯅꯔꯨꯕꯗꯣ ꯑꯗꯨꯗꯨꯒꯤ ꯆꯩꯊꯦꯡꯅꯦꯕ ꯑꯗꯨꯅ ꯃꯥꯅ ꯉꯁꯤꯃꯛ ꯍꯧꯖꯤꯛꯃꯛ ꯂꯩꯃꯤꯟꯅꯔꯤ ꯑꯗꯨ ꯁꯤ ꯃꯌꯥꯝꯁꯦ ꯍꯌꯦꯡ ꯅꯨꯄꯤꯁꯦ ꯈꯛꯇꯗꯅꯤꯀோ ꯐꯪꯉꯛꯇꯣꯏꯕ ꯆꯩꯊꯦꯡꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯂꯩꯁꯥꯔꯤꯉꯩꯗ ꯁꯨꯝꯕ ꯔꯨꯝ ꯑꯝꯇꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯁꯤꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏꯗꯕꯅꯤꯀꯣ ꯅꯨꯄꯥꯒꯤ ꯃꯃꯥ ꯃꯄꯥꯅ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯇꯨꯀꯠꯆꯅ ꯍꯟꯊꯅ ꯈꯜꯂꯤ ꯔꯨꯝꯗꯨꯗ ꯂꯩꯃꯤꯟꯅꯔꯤꯕ ꯃꯥꯒꯤ ꯃꯆꯥꯗꯨꯗꯤ ꯃꯣꯏꯅ ꯀꯩꯁꯨ ꯈꯟꯗꯦ ꯑꯣꯛꯇꯕ ꯐꯠꯇꯕ ꯑꯣꯏꯅ ꯈꯟꯗꯦ ꯃꯆꯥꯗꯨꯗꯤ ꯅꯨꯄꯥꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯅ ꯈꯜꯂꯤ ꯑꯗꯨꯒ ꯂꯩꯃꯤꯟꯅꯔꯨꯔꯤꯕ ꯅꯨꯄꯤ ꯑꯩꯈꯣꯏꯁꯤꯗꯤ ꯌꯥꯝ ꯊꯤꯅ ꯑꯣꯛꯇꯅ ꯈꯜꯂꯤ ꯌꯨꯝ ꯄꯥꯜꯂꯛꯄꯗ ꯅꯨꯄꯥꯁꯤꯒ ꯑꯩꯒ ꯈꯛ ꯃꯐꯝ ꯑꯃꯗ ꯄꯥꯜꯂꯨꯒꯦ ꯍꯥꯏꯕꯗꯤ ꯌꯥꯗꯕꯅꯤ나 ꯑꯩꯒꯤ ꯌꯨꯝꯗꯗꯤ ꯌꯨꯝ ꯄꯥꯜꯂꯛꯀꯗꯕ ꯅꯠꯇꯕꯅꯤꯅ ꯅꯨꯄꯥꯁꯤꯒꯤ ꯃꯌꯨꯝꯗ ꯑꯩꯈꯣꯏꯅ ꯄꯥꯜꯂꯨꯒꯗꯕꯅꯤꯅ ꯅꯨꯄꯥꯒꯤ ꯃꯃꯥ ꯃꯄꯥ ꯏꯃꯨꯡ ꯃꯅꯨꯡꯅ ꯌꯥꯔꯛꯇꯕ ꯃꯇꯝꯗ ꯅꯨꯡꯁꯤꯅꯕ ꯀꯌా ꯑꯃ ꯃꯥꯡꯉꯤ ꯑꯗꯨꯅ ꯅꯨꯄꯥꯒꯤ ꯃꯃꯥ ꯃꯄꯥꯅ ꯌꯥꯔꯛꯇ꯭ꯔꯒꯗꯤ ꯅꯨꯄꯥ ꯑꯃꯇꯅ ꯂꯦꯞꯄꯒ ꯅꯨꯄꯤꯁꯦ ꯄꯨꯁꯟꯕ ꯉꯝꯗꯦ ꯑꯃꯅꯤꯒꯤ ꯋꯥꯅꯤ ꯑꯌꯥꯝꯕꯗꯤ ꯉꯝꯃꯛꯇꯦ ꯑꯗꯨꯅ ꯑꯗꯨꯝꯕ ꯐꯦꯃꯤꯂꯤ ꯍꯥꯏꯕ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯅꯨꯄꯥꯁꯤꯅ ꯍꯦꯛ ꯂꯩꯊꯣꯛꯈꯤꯕ ꯃꯇꯝꯗꯗꯤ ꯅꯪꯅ ꯃꯤꯒꯤ ꯃꯆꯥꯁꯤꯗ ꯁꯤ ꯇꯧꯔꯨꯔꯒ ꯅꯪ ꯅꯨꯄꯤꯁꯦ ꯂꯧ ꯍꯥꯏꯕꯁꯦ ꯍꯥꯏꯕꯤꯗꯦ ꯃꯃꯥ ꯃꯄꯥ ꯑꯝꯇꯅ ꯑꯗꯨꯅ ꯅꯨꯄꯤꯗꯨꯕꯨ ꯌꯥꯝ ꯇꯨꯀꯠꯆꯅ ꯍꯪꯒꯣꯏꯅ ꯇꯧ ꯉꯝꯕꯤ ꯃꯆꯥꯗꯨꯕꯨ ꯃꯥꯡꯍꯟꯕ ꯀꯦꯔꯦꯛꯇꯔ ꯂꯨꯁ ꯑꯣꯏꯍꯟꯕ ꯅꯨꯄꯤꯁꯤꯅ ꯍꯧꯖꯤꯜꯂꯒ ꯏꯆꯥꯁꯦ ꯄꯨꯡꯃꯥꯡ ꯃꯥꯡꯉꯦ ꯂꯩꯈꯥ ꯇꯥꯔꯦ ꯅꯨꯄꯤꯗꯨꯒ ꯌꯨ ꯊꯛꯃꯤꯟꯅꯗꯅ ꯆꯨꯔꯨꯞ ꯊꯛꯃꯤꯟꯅꯗꯅ ꯑꯗꯨ ꯇꯧ ꯄꯥꯔꯇꯤ ꯇꯧꯃꯤꯟꯅꯗꯅ ꯃꯁꯤ ꯁꯨꯛ ꯖꯨꯒꯣꯠ ꯆꯥꯗꯕꯁꯤꯕꯨ ꯏꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯒꯗ꯭ꯔꯅ ꯌꯥꯝ ꯍꯪꯒꯣꯏꯅ ꯈꯜꯂꯤ ꯁꯤꯁꯦ ꯍꯧꯖꯤꯛ ꯅꯨꯄꯤꯁꯤꯡꯁꯤꯅ ꯃꯀꯣꯛꯇ ꯈꯟꯕ ꯉꯝꯗꯦ ꯑꯩꯈꯣꯏꯃꯛꯁꯨ ꯈꯟꯗꯦ ꯍꯌꯦꯡꯉꯥꯏ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯇꯝ ꯆꯥꯔ ꯂꯨꯍꯣꯡꯒꯗꯧꯔꯕꯁꯤꯕꯣ ꯂꯨꯍꯣꯡꯕꯩ ꯊꯧꯔꯝ ꯄꯥꯡꯊꯣꯛꯎꯒꯗꯕꯅꯤ ꯑꯩꯈꯣꯏꯗꯤ ꯁꯤꯗ ꯔꯤꯂꯦꯁꯟꯁꯤꯞꯇ ꯂꯩꯅꯔꯕꯅꯤꯅ ꯑꯩꯈꯣꯏꯅꯗꯤ ꯌꯥꯝꯅ ꯊꯥꯛ ꯋꯥꯡꯅ ꯀꯩꯅꯣꯝꯃꯗ ꯈꯜꯂꯤ ꯑꯗꯨꯒ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯒꯤ ꯀꯩꯅꯣꯒꯁꯤꯗꯤ ꯄꯨꯔꯥ ꯇꯥꯏꯌꯣꯟꯅꯕ ꯑꯃꯈꯛꯅꯤ ꯑꯗꯨꯅ ꯂꯩꯁꯥꯔꯤꯉꯩꯗ ꯃꯥꯗꯤ ꯑꯁꯤ ꯅꯨꯄꯥꯁꯤꯒ ꯔꯨꯝ ꯑꯃꯇꯗ ꯂꯩꯃꯤꯟꯅꯩꯌꯦ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯁꯤꯗ꯭ꯔꯤꯐꯥꯎ ꯀꯣꯛꯑꯔꯣꯏꯗꯕ ꯕꯗꯅꯥꯝ ꯑꯣꯏ ꯑꯗꯨꯅ ꯁꯤꯁꯤꯗꯤ ꯁꯨꯡꯇꯧ ꯇꯧꯔꯣꯏꯗꯕꯅꯤ ꯔꯤꯂꯦꯁꯟꯁꯤꯐꯥꯎ ꯉꯝꯃꯒꯗꯤ ꯁꯨꯛꯇꯝ ꯊꯝꯃꯣꯏꯗꯕꯅꯤ ꯑꯗꯨ ꯊꯝꯈ꯭ꯔꯒꯅ ꯆꯦꯜꯍꯧꯒꯗꯕꯅꯤ ꯑꯁꯨꯛ ꯊꯤꯕ ꯑꯩꯉꯣꯟꯗ ꯉꯁꯤ ꯐꯪꯉꯤꯕ ꯀꯩꯅꯣ ꯃꯌꯥꯝꯁꯦꯅ ꯃꯥꯅꯅꯦ ꯁꯤꯒꯤ ꯍꯧꯖꯤꯛ ꯂꯩꯅꯔꯤꯕ ꯃꯌꯥꯝꯁꯤꯗ ꯅꯨꯄꯤꯁꯤꯡꯁꯤꯅ ꯍꯌꯦꯡ ꯐꯪꯍꯧꯒꯗꯕꯗꯣ ꯃꯥꯗꯤ ꯐꯪꯉꯕ ꯃꯤꯁꯛ ꯑꯃꯈꯛꯅꯦꯕ ꯃꯤꯅ ꯊꯤꯅ ꯍꯥꯏꯔꯛꯄꯗꯣꯀꯣ ꯑꯗꯣ ꯂꯣꯟꯅ ꯌꯨꯝ ꯄꯥꯜꯂꯦ ꯆꯍꯤ ꯑꯃ ꯅꯨꯄꯥ ꯑꯃꯒ ꯂꯩꯃꯤꯟꯅꯔꯨꯕꯗꯨꯒꯤ ꯃꯔꯤꯗꯨꯕꯨ ꯀꯃꯥꯏꯅ ꯂꯣꯠꯅ ꯊꯝꯕ ꯌꯥꯗꯣꯏꯅꯣꯕ ꯑꯗꯨꯝ ꯈꯪꯉꯛꯀꯅꯦꯕꯀꯣ ꯑꯗꯨ ꯃꯁꯤ ꯂꯣꯠꯄ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯅꯔꯒ ꯈꯤꯇꯪ ꯅꯛꯅꯕ ꯃꯔꯤꯈꯤꯇꯪ ꯊꯝꯈꯤꯕ ꯔꯤꯂꯦꯁꯟ ꯈꯔ ꯅꯣꯡ ꯐꯥꯗꯣꯛ ꯎꯅꯕꯗ ꯑꯗꯨꯐꯧꯁꯨ ꯂꯣꯠꯄ ꯌꯥꯄꯣꯟꯇꯦꯕ ꯑꯗꯣ ꯌꯨꯝ ꯄꯥꯟꯃꯤꯟꯅꯕꯗꯧꯅ ꯔꯨꯝ ꯑꯝꯇꯗ ꯂꯩꯃꯤꯟꯅꯔꯕꯗꯣ ꯀꯃꯥꯏꯅ ꯂꯣꯠꯇꯣꯏꯅꯣꯕ ꯑꯗꯨꯅ ꯁꯤꯁꯦ ꯂꯣꯠꯄꯁꯨ ꯌꯥꯔꯔꯣꯏꯗꯕ ꯍꯦꯟꯅ kuira ꯃꯌꯦꯛ ꯁꯦꯡꯉꯛꯑꯗꯕ ꯑꯃꯅ ꯑꯃꯗ ꯁꯟꯗꯣꯔꯛꯏ ꯑꯃꯅ ꯑꯃꯗ ꯍꯥꯏꯗꯣꯔꯛꯏ ꯇꯧꯗꯅ ꯑꯗꯩ ꯃꯃꯥꯟꯅꯕ ꯃꯅꯤꯄꯨꯔꯒꯤ ꯃꯌꯥꯝ ꯑꯃ ꯈꯪꯍꯧꯔꯤꯕꯅꯤ ꯑꯗꯨꯅ ꯂꯣꯏꯅ ꯁꯨꯃꯥꯏꯅ ꯍꯥꯏꯗꯣꯛꯅꯔꯒ ꯑꯗꯣ ꯅꯨꯄꯥꯗꯨꯅ ꯅꯨꯄꯤ ꯑꯃ ꯊꯤꯈꯤꯕꯗꯗꯤ ꯑꯩꯈꯣꯏꯅ ꯀꯩꯁꯨ ꯁꯟꯗꯣꯛꯎꯗꯦ ꯑꯗꯩ ꯈꯪꯉꯒꯁꯨ ꯃꯥꯏ ꯅꯨꯄꯤꯗꯨꯅ ꯀꯩꯁꯨ ꯅꯪ ꯑꯣꯛꯇꯕꯅꯤ ꯑꯗꯨꯅꯦꯅ ꯀꯩꯁꯨ ꯈꯥꯏꯅꯗꯦ
ꯑꯗꯨꯅ ꯅꯨꯄꯤ ꯑꯩꯈꯣꯏꯗꯗꯤ ꯃꯥꯔꯛ ꯑꯃꯐꯥꯎ ꯂꯩꯕ ꯌꯥꯗꯕꯅꯤꯅ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯆꯩꯅꯥꯁꯦ ꯑꯩꯈꯣꯏꯗ ꯐꯪꯉꯛꯏ ꯑꯗꯨꯅ ꯁꯤꯗꯤ ꯁꯨꯡꯇꯧ ꯇꯧꯒꯅꯨ ꯁꯤꯒꯤ ꯋꯥꯔꯤꯁꯤꯃꯇꯗꯤ ꯐꯖꯅ ꯂꯤꯕꯤꯌꯨ ꯑꯩꯗꯧꯅ ꯏꯅꯥꯎ ꯃꯌꯥꯝꯁꯦ ꯑꯝꯇ ꯋꯥꯍꯟꯅꯤꯡꯗꯦ ꯃꯣꯏꯅ ꯉꯁꯤꯗꯤ ꯃꯣꯏꯒꯩ ꯃꯥꯟꯅꯔꯕꯅꯤ ꯑꯝꯇ ꯑꯣꯏꯔꯕꯅꯤ ꯅꯨꯡꯁꯤꯅꯩꯃꯦꯅ ꯃꯤꯅ ꯍꯥꯏꯕꯒ ꯇꯥꯗꯒꯩ ꯃꯣꯏꯒꯩ ꯂꯩꯃꯤꯟꯅꯗꯅ ꯑꯗꯨ ꯇꯧꯗꯅ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯃꯣꯏꯅ ꯐꯪꯉꯛꯀꯗꯕꯗꯣ ꯑꯩꯗꯤ ꯏꯁꯥꯗ ꯐꯪꯉꯕꯅꯦꯅ ꯃꯥꯅ ꯌꯥꯝ ꯆꯥꯛꯅ ꯂꯥꯛꯑꯒ ꯂꯤꯔꯝꯕꯅꯦꯕꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝ ꯊꯤꯅ ꯆꯨꯝꯃꯕꯅꯦ ꯃꯥꯅ ꯍꯥꯏꯗꯣ ꯃꯁꯥꯒꯤ ꯋꯥꯔꯤꯁꯦ ꯂꯣꯠꯇꯗꯅ ꯂꯤꯊꯣꯔꯛꯑꯕꯅꯦꯕ ꯑꯩꯅ ꯉꯁꯤ ꯉꯥꯎꯔꯤꯕꯁꯦ ꯐꯪꯗꯅꯕꯅ ꯑꯗꯨꯅ ꯑꯁꯦꯡꯕꯒꯤ ꯂꯩꯁꯥꯕꯤꯈꯩꯅ ꯂꯩꯁꯥꯕꯤꯃꯛ ꯑꯣꯏꯔꯤꯉꯩꯗꯗꯤ ꯔꯨꯝ ꯑꯝꯇꯗꯒ ꯂꯩꯃꯤꯟꯅꯕ ꯍꯥꯏꯕꯁꯦ ꯑꯗꯨꯗꯤ ꯑꯩꯗꯤ ꯉꯝꯃꯣꯏꯍꯦ ꯀꯥꯏꯗꯩꯅꯣ ꯑꯩꯈꯣꯏꯗꯤ ꯏꯃꯥ ꯏꯄꯥꯅ ꯌꯥꯔꯣꯏ ꯑꯗꯨꯒꯨꯝꯕꯗꯨꯗꯤ ꯍꯌꯦꯡ ꯅꯪꯒꯤ ꯅꯃꯥ ꯅꯄꯥꯅ ꯈꯪꯉꯛꯑꯒ ꯅꯪꯒꯤ ꯅꯆꯤꯟꯅꯥꯎ ꯅꯆꯦ ꯅꯆꯟꯅ ꯑꯩꯉꯣꯟꯗ ꯑꯗꯩ ꯃꯧ ꯃꯁꯦꯟꯅ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯉꯩꯗ ꯂꯩꯃꯤꯟꯅꯕꯅꯦ ꯑꯗ ꯑꯩꯉꯣꯟꯗ ꯎꯠꯁꯤꯠꯇꯅ ꯍꯥꯏꯒꯅꯤ ꯑꯗꯨ ꯑꯩꯗꯤ ꯑꯗꯨꯗꯤ ꯁꯨꯡꯉꯝ ꯉꯝꯃꯣꯏꯅ ꯃꯁꯥꯅ ꯐꯤꯔꯦꯞ ꯆꯦꯠꯅ ꯂꯦꯞꯍꯧꯒꯗꯕꯅꯦꯕ ꯅꯣꯡꯃ ꯅꯠꯇ꯭ꯔ ꯅꯣꯡꯃ ꯃꯕꯥꯅꯤꯅ ꯊꯨꯡꯅꯔꯒꯁꯨꯅꯦ ꯅꯨꯄꯥꯗꯨꯒꯤ ꯃꯃꯥꯅ ꯃꯆꯦꯅ ꯃꯆꯟꯅ ꯅꯨꯄꯥꯗꯨꯒꯤ ꯃꯇꯩꯃꯅ ꯃꯅꯥꯎꯄꯥꯏ ꯅꯨꯄꯤꯅ ꯈꯟꯅꯔꯛꯄꯗ ꯁꯣꯏꯗꯅ ꯍꯥꯏꯔꯛꯇꯣꯏꯅꯦꯕ ꯅꯪꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣꯅ ꯑꯗꯩ ꯀꯥꯏꯅꯈ꯭ꯔꯒꯅ ꯍꯦꯟꯅ ꯑꯃꯨꯛ ꯑꯇꯣꯞꯄ ꯑꯃꯗ ꯌꯨꯝ ꯄꯥꯜꯂꯨꯔꯦ ꯅꯨꯄꯥꯁꯤꯅ ꯈꯪꯉꯛꯑꯗꯤ ꯃꯤꯍꯨꯟ ꯆꯣꯡꯗꯣꯏꯅꯦꯕ ꯑꯗꯨꯅ ꯂꯣꯠꯄ ꯌꯥꯔꯔꯣꯏꯗꯕ ꯑꯗꯨꯒꯤ ꯊꯕꯛꯁꯤꯗꯤ ꯇꯧꯗꯕꯅ ꯐꯩ ꯍꯥꯏꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯃ ꯁꯤꯒꯤ ꯂꯥꯛꯑꯦ ꯃꯄꯥꯟꯗ ꯂꯩꯕ ꯊꯣꯛꯂꯛꯑꯒ ꯁꯤꯗꯩꯁꯤꯗ ꯐꯣꯟ ꯇꯧꯔꯛꯄꯅ ꯀꯣꯡꯒꯥꯏ ꯑꯃ ꯂꯥꯛꯑꯒ ꯊꯣꯛꯂꯛꯑꯒ ꯀꯦꯁ ꯇꯧꯕꯅ ꯀꯣꯡꯒꯥꯏ ꯑꯃ ꯑꯩꯈꯣꯏꯅ ꯅꯨꯄꯥꯁꯦ ꯀꯧꯊꯣꯛꯑꯦ ꯑꯗꯣ ꯃꯣꯏꯅꯅꯦ ꯂꯩꯃꯤꯟꯅꯔꯝꯗꯥꯏ ꯔꯨꯝ ꯑꯃꯗ ꯂꯩꯃꯤꯟꯅꯔꯝꯗꯥꯏ ꯃꯇꯝꯁꯤꯗꯅꯦ ꯃꯣꯏꯒꯤ ꯄꯦꯔꯦꯟꯁꯇ ꯍꯥꯏꯌꯣꯕꯀꯣ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯏꯕꯥꯅꯤꯁꯦ ꯂꯩꯃꯤꯟꯅꯒꯦꯅ ꯄꯦꯔꯦꯟꯁ ꯑꯝꯇꯅ ꯌꯥꯔꯣꯏ ꯅꯨꯄꯥꯒꯤꯁꯨ ꯌꯥꯔꯣꯏ ꯅꯨꯄꯤꯒꯤꯁꯨ ꯌꯥꯔꯣꯏꯕ ꯃꯣꯏꯒꯤ ꯑꯍꯦꯟꯕ ꯀꯧꯋꯦꯕ ꯑꯗꯨꯗꯣ ꯁꯨꯡꯌꯥ ꯌꯥꯔꯣꯏꯕ ꯑꯗꯣ ꯋꯥꯔꯀꯥꯟꯗ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯉꯀꯥꯟꯗꯗꯤ ꯄꯦꯔꯦꯟꯁ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯄꯦꯔꯦꯟꯁ ꯑꯝꯇꯅꯗꯤ ꯈꯪꯖꯄꯣꯟꯇꯦ ꯌꯥꯖꯄꯣꯟꯇꯦꯕ ꯑꯗꯨꯝꯕ ꯀꯩꯅꯣꯁꯦ ꯑꯗꯣ ꯁꯤꯗ ꯃꯀꯣꯛ ꯄꯥꯏꯗꯅ ꯅꯨꯄꯤꯗꯨꯅ ꯀꯦꯁ ꯇꯧꯔꯛꯑꯦ ꯑꯗꯩ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯑꯗꯨ ꯅꯪꯅ ꯔꯨꯝ ꯑꯃꯗ ꯄꯨꯂꯞ ꯂꯩꯃꯤꯟꯅꯔ ꯅꯨꯄꯤꯁꯤꯗ ꯂꯩꯊꯣꯛꯄ ꯑꯗꯨ ꯇꯧꯕ ꯉꯥꯡꯈꯠꯂꯦ ꯀꯦꯁꯇꯨ ꯇꯧꯈꯠꯅꯔꯛꯇꯣꯏꯃꯤꯅ ꯅꯨꯄꯥ ꯃꯌꯨꯝꯁꯦ ꯃꯀꯣꯛ ꯄꯥꯏꯔꯦ ꯑꯗꯩ ꯅꯨꯄꯤꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯅꯨꯄꯥꯗꯨꯅ ꯂꯩꯊꯣꯛꯄꯤꯈ꯭ꯔꯦ ꯃꯆꯥꯗꯨꯕꯨ ꯌꯥꯝ ꯎꯁꯤꯠꯇꯅ ꯃꯆꯥꯗꯨꯒꯤ ꯂꯥꯏꯐꯇꯨꯕꯨ ꯀꯔꯤꯝ ꯈꯟꯗꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯃꯦ ꯍꯥꯏꯕꯗꯗꯤ ꯅꯨꯄꯤꯒꯤ ꯃꯃꯥ ꯃꯄꯥ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯁꯥꯀꯩ ꯅꯥꯇꯩꯁꯨ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯁꯤꯗ ꯄꯨꯔꯥ ꯃꯩ ꯍꯧꯅꯔꯦꯕ ꯁꯤꯗ ꯊꯣꯛꯂꯛꯑꯒ ꯑꯍꯜ ꯂꯃꯟ ꯌꯥꯎꯅꯔꯒ ꯑꯗꯨꯅ ꯍꯧꯖꯤꯛ ꯌꯥꯅꯔꯒ ꯅꯣꯛꯇꯅ ꯈꯦꯗꯅ ꯊꯛꯃꯤꯟꯅꯗꯅ ꯔꯨꯝ ꯑꯃꯗ ꯄꯨꯂꯞ ꯂꯩꯃꯤꯟꯅꯔꯤꯕ ꯅꯣꯏ ꯊꯨꯡꯅꯈ꯭ꯔꯒꯗꯤ ꯐꯩ ꯑꯗꯨꯅ ꯊꯨꯡꯅꯔꯛꯇꯕꯗꯗꯤ ꯅꯣꯏꯅ ꯍꯌꯦꯡ ꯇꯧꯅꯔꯛꯀꯗꯕꯗꯣ ꯑꯆꯧꯕ ꯀꯦꯁ ꯑꯃꯅꯤꯀꯣ ꯅꯣꯏꯗ ꯊꯦꯡꯅꯗꯣꯏꯁꯦ ꯅꯣꯏꯒꯤ ꯏꯃꯥ ꯕꯕꯥꯅ ꯀꯌꯥꯝ ꯋꯥꯒꯅꯤ ꯀꯌꯥꯝ ꯃꯊꯥ ꯁꯥꯒꯅꯤ ꯁꯨꯃꯥꯏ ꯃꯆꯥꯗꯣ ꯔꯨꯝ ꯑꯃꯗ ꯅꯨꯄꯤ ꯑꯃꯒ ꯂꯩꯃꯤꯟꯅꯩꯌꯦꯅ ꯀꯦꯁ ꯇꯧꯔꯦ ꯅꯨꯄꯤꯗꯣ ꯃꯈꯣꯡ ꯊꯣꯡ ꯂꯥꯛꯑꯦ ꯍꯥꯏꯕꯗꯣ ꯅꯣꯏꯒꯤ ꯏꯃꯥ ꯕꯕꯥꯅ ꯅꯨꯄꯥꯒꯤꯁꯨ ꯉꯥꯏꯔꯦ ꯀꯌꯥꯝ ꯏꯀꯥꯏꯅꯤ ꯀꯦꯁ ꯑꯃꯗꯤ ꯆꯦꯟꯅꯗꯣꯏꯅꯦꯕ ꯅꯨꯄꯤꯗꯅ ꯏꯖꯠ ꯁꯣꯛꯍꯧꯕ ꯅꯨꯄꯥꯗꯅ ꯀꯦꯁ ꯑꯃ ꯆꯦꯟꯅꯍꯧꯗꯣꯏꯕ ꯑꯗꯣ ꯃꯥꯒꯤꯗꯤ ꯍꯥꯏꯅ ꯃꯥꯅ ꯀꯦꯁ ꯇꯧꯈꯤꯗꯦꯕꯀꯣ ꯇꯧꯈꯤꯗꯕꯁꯨ ꯀꯌꯥꯝ ꯂꯩꯔꯝꯒꯅꯤ ꯑꯗꯣ ꯅꯨꯄꯤꯅ ꯂꯩꯊꯣꯛꯈꯤꯕꯁꯨ ꯀꯌꯥ ꯑꯃ ꯂꯩ ꯑꯗꯣ ꯅꯨꯄꯤꯅ ꯂꯩꯊꯣꯛꯈꯤꯕꯗꯗꯤ ꯐꯩꯀꯣ ꯅꯨꯄꯤꯅ ꯀꯦꯁ ꯇꯧꯔꯛꯇꯕꯗꯗꯤ ꯇꯧꯔꯛꯄꯗꯗꯤ ꯅꯨꯄꯥꯁꯨ ꯑꯋꯥꯕ ꯇꯥꯔꯤꯅꯦꯕ ꯑꯗꯩ ꯃꯈꯣꯡ ꯊꯣꯡꯅ ꯂꯥꯛꯁꯜꯂꯦ ꯂꯩꯀꯥꯏꯗꯨꯗ ꯋꯥ ꯂꯥꯎꯗꯣꯏꯅꯤ ꯅꯨꯄꯥꯗꯨꯁꯨ ꯐꯖꯕ ꯑꯃ ꯂꯩꯄꯣꯟꯇꯦ ꯅꯨꯄꯥꯗꯨꯁꯨ ꯅꯨꯡꯁꯤꯗꯕꯁꯨ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ ꯂꯩꯀꯥꯏꯗꯨꯗ ꯉꯥꯛꯇꯪꯒꯤꯗꯤ ꯅꯪ ꯅꯈꯣꯡ ꯊꯣꯡ ꯂꯥꯛꯄ ꯑꯗꯨ ꯅꯣꯏ ꯑꯗꯨꯃꯥꯏꯅ ꯃꯔꯤ ꯊꯝꯅꯔꯒ ꯀꯩꯗꯧꯕꯩ ꯂꯩꯁꯥꯕꯤꯅꯕꯨ ꯅꯨꯄꯤꯅ ꯏꯖꯠ ꯄꯤꯊꯣꯛꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯒꯅꯤ ꯑꯗꯣ ꯍꯟꯊꯈꯤꯕꯗꯗꯤ ꯃꯤ ꯃꯆꯥꯁꯦ ꯃꯥꯅ ꯑꯥꯗ ꯔꯨꯝ ꯑꯝꯇꯗ ꯂꯩꯃꯤꯟꯅꯔꯨꯔꯒ ꯑꯥꯗ ꯃꯥꯅ ꯃꯔꯤ ꯊꯝꯕꯤꯔꯨꯔꯒ ꯃꯈꯨꯝꯁꯥ ꯁꯥꯡꯉꯨꯔꯒ ꯃꯥꯅ ꯍꯨꯟꯗꯣꯛꯑꯝꯕꯅ ꯃꯥꯕꯨꯁꯨ ꯑꯗꯨꯝ ꯇꯦꯟ ꯁꯤꯠꯀꯅꯤ ꯍꯥꯏꯕ ꯅꯨꯄꯥꯗꯨꯕꯨꯁꯨ ꯑꯝꯇ ꯐꯖꯕ ꯑꯃ ꯑꯣꯏꯗꯦꯕꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯆꯩꯊꯦꯡ ꯐꯪꯉꯕ ꯃꯃꯥ ꯃꯄꯥ ꯏꯀꯥꯏꯕ ꯅꯪꯉꯕ ꯀꯦꯁ ꯑꯃ ꯃꯥꯌꯣꯛꯅꯕꯩ ꯃꯀꯣꯛꯇ ꯃꯊꯥꯅ ꯉꯥꯎꯕ ꯃꯆꯥ ꯂꯥꯏꯔꯤꯛ ꯇꯝꯕꯩ ꯊꯥꯅꯤꯡꯉꯥꯏ ꯄꯩꯁꯥ ꯂꯩꯇꯗꯅ ꯉꯥꯎꯔꯤꯉꯩꯗ ꯆꯗꯥꯕꯤ ꯆꯥꯎꯅ ꯇꯥꯟꯁꯤꯜꯂꯛꯄꯒꯤ ꯑꯋꯥꯕ ꯅꯪꯕ ꯃꯃꯥ ꯃꯄꯥ ꯃꯌꯥꯝ ꯂꯩꯔꯦ ꯑꯗꯩ ꯅꯨꯄꯤꯗꯁꯨ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯄꯤꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯏꯀꯥꯏꯕ ꯅꯪꯕꯀꯣ ꯅꯨꯄꯥꯗꯨꯅ ꯌꯥꯝ ꯎꯁꯤꯠꯇꯅ ꯅꯨꯄꯥꯒꯤ ꯏꯃꯨꯡꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯌꯥꯝ ꯂꯝꯆꯠ ꯁꯥꯖꯠ ꯂꯨꯗꯕ ꯃꯣꯏꯅ ꯋꯥꯔꯛꯇꯕꯒꯤ ꯃꯑꯣꯡꯗ ꯉꯥꯡꯊꯣꯔꯛꯄ ꯌꯥꯝ ꯀꯩꯁꯨ ꯎꯁꯤꯠꯇꯅ ꯃꯆꯥꯗꯨꯕꯨ ꯂꯩꯊꯣꯛꯄꯤꯈꯤꯕ ꯃꯥꯡꯍꯟꯕꯤꯔꯝꯕ ꯑꯗꯨꯒꯤ ꯅꯤꯡꯕ ꯀꯥꯏꯔꯕ ꯃꯃꯥ ꯃꯄꯥ ꯃꯌꯥꯝ ꯂꯩꯔꯦꯀꯣ ꯑꯗꯨꯅ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯏꯆꯥꯁꯤꯡꯁꯦ ꯀꯃꯥꯏꯅ ꯂꯩꯔꯤ ꯀꯔꯤ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯂꯣꯟꯅ ꯆꯠꯀꯗꯕꯅꯦ ꯐꯣꯡꯅꯒ ꯆꯠꯂꯣꯏꯗꯕꯅꯦ ꯍꯥꯏꯔꯒ ꯃꯣꯏꯗꯤ ꯑꯩ ꯂꯥꯛꯀꯅꯤ ꯍꯥꯏꯗꯤ ꯅꯨꯄꯥꯗꯣ ꯅꯠꯇ꯭ꯔ ꯅꯨꯄꯤꯗꯣ ꯔꯨꯝꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯕ ꯃꯌꯥꯝꯗꯣ ꯂꯣꯏ ꯁꯤꯟꯗꯣꯛꯈꯤꯗꯣꯏꯅꯦꯕ ꯑꯝꯇ ꯍꯥꯏꯗꯣꯛꯅꯔꯣꯏꯗꯣꯏꯅꯦ ꯃꯣꯏ ꯑꯗꯨꯅ ꯂꯣꯟꯅ ꯆꯠꯂꯒ ꯑꯩꯈꯣꯏꯒꯤ ꯐꯠ ꯆꯪꯁꯤꯟꯕ ꯑꯗꯩ ꯑꯗꯨꯋꯥꯏꯗ ꯍꯪꯕ ꯈꯣꯠꯄ ꯑꯗꯩ ꯃꯃꯥꯟꯅꯕꯤꯁꯤꯡꯗ ꯂꯣꯟꯅ ꯑꯗꯨꯝ ꯍꯥꯏꯗꯣꯔꯛꯎ ꯅꯪꯅ ꯍꯥꯏꯕꯅꯦ ꯍꯥꯏꯕꯁꯦ ꯍꯥꯏꯔꯣꯏꯒ ꯍꯥꯏꯔꯒ ꯃꯆꯥꯅꯨꯄꯥ ꯂꯩꯕꯁꯤꯡꯁꯦ ꯀꯨꯞꯆꯦꯟ ꯁꯦꯟꯅꯕ ꯑꯃ ꯆꯪꯉꯦꯕ ꯍꯧꯖꯤꯛ ꯐꯣꯡꯅ ꯃꯣꯏ ꯑꯥꯗ ꯂꯩꯃꯤꯟꯅꯔꯤꯁꯦ ꯁꯣꯝꯗꯗꯤ ꯃꯃꯥ ꯃꯄꯥꯅ ꯁꯨꯈꯪ ꯈꯪꯖꯕ ꯅꯠꯇꯦꯕ ꯃꯌꯥꯝ ꯑꯥꯗ ꯂꯩꯔꯨꯕ ꯆꯠꯂꯨꯕ ꯃꯌꯥꯝꯅꯅꯦ ꯑꯗꯩ ꯊꯧꯗꯣꯛꯁꯦ ꯊꯣꯛꯑꯕ ꯃꯌꯥꯝꯁꯤꯅ ꯃꯣꯏꯁꯨ ꯂꯩ ꯃꯌꯥꯝ ꯂꯩꯅꯩ ꯑꯥꯗꯗꯤ ꯍꯥꯏꯕꯁꯦ ꯂꯣꯏ ꯍꯥꯏꯔꯦꯕ ꯁꯥꯊꯤꯅ ꯑꯗꯨꯗꯤ ꯆꯥꯡꯗꯣ ꯍꯦꯜꯂꯦ ꯍꯥꯏꯕ ꯅꯠꯇ꯭ꯔ ꯂꯩꯃꯤꯟꯅꯕꯗꯣ ꯑꯗꯩ ꯔꯨꯝꯃꯛꯇ ꯂꯩꯃꯤꯟꯅꯗ꯭ꯔꯁꯨ ꯑꯗꯨꯃꯥꯏꯅ ꯑꯌꯨꯛꯗꯤ ꯂꯥꯛꯑ ꯆꯪꯉꯒ ꯑꯗꯨꯝ ꯊꯣꯡ ꯂꯣꯟꯖꯜ ꯂꯩꯃꯤꯟꯅꯕ
ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯕ ꯅꯨꯄꯥꯒꯤꯁꯤꯗ ꯆꯪꯉꯒ ꯅꯨꯄꯤꯒꯤꯗ ꯆꯪꯉꯒ ꯁꯤꯁꯦ ꯑꯗꯨꯝ ꯀꯣꯏꯕꯨ ꯀꯣꯏꯅꯔꯗꯤ ꯆꯠꯅꯕꯤ ꯑꯣꯏꯔꯦ ꯀꯔꯤꯝ ꯈꯟꯅꯗ꯭ꯔꯦ ꯍꯥꯏꯔꯦꯕ ꯑꯗꯣ ꯃꯣꯏ ꯌꯥꯅꯔꯛꯇ꯭ꯔꯒ ꯇꯣꯛꯅꯈ꯭ꯔꯒ ꯇꯨꯃꯤꯟꯅ ꯇꯣꯛꯈꯤꯗꯕ ꯀꯦꯁ ꯇꯧꯅꯔꯣꯏꯗꯕ ꯑꯣꯏꯕꯗꯤ ꯐꯕ ꯅꯨꯄꯤꯗꯨꯗꯤ ꯃꯥꯏ ꯂꯧꯕꯤꯅꯤꯡꯉꯥꯏ ꯅꯨꯄꯥꯁꯨ ꯂꯩꯔꯛꯑꯣꯏꯗꯣꯏꯅꯤ ꯃꯌꯨꯝ ꯄꯥꯟꯕꯗ ꯑꯌꯦꯠ ꯑꯄꯟ ꯊꯣꯛꯂꯛꯇꯣꯏꯅꯤ ꯃꯈꯥ ꯇꯥꯅ ꯑꯗꯨꯗꯨꯅ ꯅꯨꯄꯤꯗꯨꯅꯗꯤ ꯑꯗꯨꯝ ꯀꯦꯁ ꯇꯧꯔꯛꯄ ꯍꯧꯅ ꯁꯥꯅꯦꯕ ꯑꯗꯨꯅ ꯄꯨꯟꯅ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯔꯨꯝ ꯑꯝꯇꯗ ꯂꯩꯃꯤꯟꯅꯕꯩ ꯊꯕꯛꯁꯦ ꯁꯣꯛꯄꯗ ꯍꯌꯦꯡ ꯅꯨꯄꯤ ꯅꯣꯏꯈꯛ ꯌꯥꯝ ꯁꯣꯏꯀꯣ ꯑꯗꯨꯏ ꯃꯊꯛꯇ ꯅꯨꯄꯥꯁꯨ ꯀꯦꯁ ꯑꯃ ꯆꯦꯟꯅꯩꯀꯣ ꯑꯗꯨꯒ ꯄꯦꯔꯦꯟꯁꯀꯤꯁꯨ ꯈꯤꯇꯪ ꯈꯟꯕꯤꯌꯨꯀꯣ ꯏꯃꯥ ꯏꯄꯥꯅ ꯍꯌꯦꯡ ꯃꯀꯣꯛꯇ ꯃꯈꯨꯠ ꯍꯥꯞꯀꯗꯕꯗꯣ ꯑꯗꯨꯒꯤꯁꯨ ꯈꯟꯕꯤꯌꯨ ꯃꯁꯤ ꯌꯥꯔꯒꯗꯤ ꯇꯧꯕꯤꯒꯅꯨ ꯑꯍꯥꯟꯕ ꯋꯥꯔꯤꯁꯦ ꯑꯩ ꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦꯀꯣ ꯃꯥꯅꯤ ꯌꯥꯝ ꯑꯆꯨꯝꯕꯅꯤ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯆꯠꯅꯕꯤ ꯑꯣꯏꯅ ꯂꯥꯛꯏꯕꯁꯤꯡꯁꯤ ꯑꯩꯈꯣꯏꯅ ꯁꯤ ꯉꯥꯛꯊꯣꯛꯃꯤꯟꯅꯕ ꯑꯃ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯉꯁꯤꯃꯛꯇꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯗ ꯂꯥꯛꯑꯒ ꯂꯤꯕꯤꯔꯗꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯇꯥꯕꯗ ꯑꯇꯩ ꯃꯌꯥꯝ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯆꯥꯎꯅ ꯂꯥꯛꯀꯗꯕ ꯑꯃꯗꯤ ꯃꯥꯒꯤ ꯃꯄꯨꯟꯁꯤꯗ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯅꯨꯡꯉꯥꯏꯕ ꯉꯝꯃꯣꯏꯗꯕ ꯌꯥꯝꯅ ꯑꯃꯨꯕ ꯀꯥꯂꯤ ꯑꯃ ꯇꯩꯔꯒ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯁꯤ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯈꯤꯇꯪ ꯁꯣꯟꯊꯕꯗꯗꯤ ꯍꯦꯛꯇ ꯁꯨꯁꯥꯏꯗꯀꯤ ꯇꯦꯟꯗꯦꯟꯁꯤ ꯑꯃ ꯂꯥꯛꯑꯒ ꯍꯦꯛꯇ ꯃꯄꯨꯟꯁꯤ ꯃꯥꯡꯍꯟꯈꯤꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯁꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯨ ꯃꯉꯥꯏꯔꯦ ꯅꯨꯄꯤꯁꯨ ꯃꯉꯥꯏꯔꯦ ꯃꯇꯝꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯆꯤꯔꯕ ꯃꯇꯝꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯁꯤꯒꯨꯝꯕ ꯐꯠꯇꯕ ꯂꯝꯕꯤꯗ ꯍꯦꯟꯅ ꯑꯩꯈꯣꯏ ꯈꯨꯃꯥꯡ ꯆꯥꯎꯁꯟꯅ ꯆꯪꯁꯤꯟꯕꯁꯤ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯂꯩꯇꯦ ꯏꯖꯠ ꯁꯟꯃꯥꯟ ꯃꯥꯡꯖꯕꯒꯤ ꯑꯩꯈꯣꯏ ꯈꯨꯗꯣꯡ ꯊꯤꯕ ꯉꯥꯛꯇ ꯅꯪꯕꯒꯤ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯉꯥꯛꯇ ꯂꯥꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯏꯕ ꯅꯍꯥꯁꯤꯡ ꯑꯉꯥꯡꯁꯤꯡꯅꯁꯨ ꯁꯤ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯁꯤ ꯄꯦꯔꯦꯟꯁꯁꯤꯡꯅꯁꯨ ꯆꯦꯛꯁꯤꯟꯕꯤꯌꯨ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯊꯝꯖꯅꯤꯡꯉꯤ ꯉꯁꯤꯒꯤ ꯑꯣꯖꯥꯒꯤ ꯋꯥꯔꯤꯁꯤꯗ ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯑꯩꯈꯣꯏꯒꯤ ꯀꯃꯦꯟꯁꯀꯤ ꯈꯨꯠꯊꯥꯡꯗ ꯑꯍꯦꯟꯕ ꯃꯤꯠ ꯅꯥꯀꯣꯡ ꯑꯣꯏꯒꯗꯕ ꯃꯌꯥꯝꯒꯤ ꯐꯖꯔꯕ ꯋꯥꯈꯜꯂꯣꯟ ꯀꯌا ꯑꯃ ꯊꯝꯕꯤꯔꯛꯎ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯉꯥꯡꯅꯕ ꯁꯛꯅꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯣꯏꯈꯤꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯝꯗꯣꯛꯃꯤꯟꯅꯒꯗꯕ ꯀꯌꯥ ꯑꯃꯁꯨ ꯃꯌꯥꯝꯒꯤ ꯋꯥꯈꯜ ꯃꯌꯥꯝ ꯕꯨꯙꯤ ꯂꯧꯁꯤꯡ ꯃꯌꯥꯝꯗꯨꯃ ꯊꯥꯗꯣꯛꯄꯤꯔꯛꯑꯒ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯀꯃꯦꯟꯁꯀꯤ ꯈꯨꯠꯊꯥꯡꯗ ꯊꯝꯕꯤꯔꯛꯎ ꯂꯣꯏꯅꯅ ꯉꯁꯤꯃꯛ ꯑꯩꯈꯣꯏꯅ ꯁꯤꯒꯨꯝꯕ ꯊꯦꯡꯅꯔꯤꯕꯁꯤ ꯑꯩꯈꯣꯏ ꯌꯥꯝꯅꯁꯨ ꯀꯃꯟ ꯑꯣꯏꯔꯦ ꯍꯥꯏꯅ ꯑꯣꯖꯥꯅꯁꯨ ꯊꯝꯕꯤꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅꯁꯨ ꯀꯌా ꯑꯃ ꯇꯥꯕ ꯐꯪꯕ ꯀꯌా ꯑꯃ ꯌꯥꯎꯔꯤ ꯑꯗꯨ ꯇꯧꯕꯇꯕꯨ ꯄꯣꯠꯂꯣꯏꯗꯗꯤ ꯑꯩꯈꯣꯏꯁꯦ ꯄꯨꯟꯁꯤꯁꯦ ꯅꯨꯡꯉꯥꯏꯕ ꯉꯝꯗꯕ ꯏꯖꯠ ꯁꯟꯃꯥꯟ ꯃꯥꯡꯕ ꯑꯃ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯒꯨꯝꯕ ꯄꯣꯂꯤꯁꯤꯁꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯀꯥꯟꯅꯗꯕ ꯌꯥꯝꯅ ꯑꯄꯪ ꯊꯧꯅꯥ ꯇꯥꯕ ꯑꯃ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯈꯤꯇꯪ ꯆꯦꯛꯁꯤꯜꯍꯧꯗꯕꯗ ꯑꯩꯈꯣꯏꯁꯤ ꯂꯩꯈꯥ ꯇꯥꯅ ꯃꯥꯡꯕꯒꯤ ꯏꯖꯠ ꯁꯟꯃꯥꯟ ꯃꯥꯡꯕꯒꯤ ꯁꯥꯒꯩ ꯅꯥꯇꯩ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯏꯖꯠ ꯃꯥꯡꯕꯒꯤ ꯊꯕꯛ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯌꯥꯝ khitang mit na kong oiminasi mayam na su ahen ba comment sa section wahi kayama su soidana thambira u haibaga loinena matang sida break macham tang laminasi break ki matungda amuka wari nungai ba kayama taminasi break macham tang laminasi Ikai na nusi hairapo Going on the way Gita moina Sumhat yai pubi Nangi sabdam mayam break ki matung da mukana taram nokcheri mayam ne yengbiri besi ipomidana mayam gi damakta series 9 puthokcheri ba crime diaries ki maugdraga mapal suba episode ni maugdraga mapal suba episode yorok pa habese mayam so hanana thagat cheri aduga akoina ahen ba subscriber ahen ba viewers ahen ba akoi gi crime diaries ki families ki ama puthokminaraga manipur da changsang launa akoi gi afaba khunai ma semba da mayam so support pina biu aduga every nook and corner da akoi crime diaries se yohon minaraga crime diaries sidagi kana ba budhi sing wakhan thokpa kaya ama lokhat minasi crime diary sida puthokli basi akhoi gi thokli ba manipur da lejari ba mi singsi crime sing sini sidagi akhoi na kamaina ngak thokadage kamaina khoi na checksin ba thorang adagi wakhalon puthok minasi ge habi wakhalon da thamjabani crime diary star ga akhoi da hena ki ba akhoi da nungnang ba akhoi da confident mang bagi wakhan de thadok piu aduga crime diary sidagi akhoi na khangjil laga akhoi na maru oiba points myam lokhat minaraga afaba khunai mo minasi habisi ma thamjage mamangi akhoi gi break ki mamang da lija ki ba wari du ki sumyam wakhalon achumba akoigi alhaurak riba naha singda akoigi advice fazarba kaya ama thambira o haina thamjabaga loinena break be kha tapasi ozadagi amuka silongmina si ozada sinajari aduga akoigi break ki makhaje aina nga amusu dum haigadra kaw hoba akoigi kaino MPSC exam haidokre dana ko hoi haidokre aduda nga amu akoigi metric ta 12 ta
ꯄꯣꯖꯤꯁꯟ ꯂꯦꯞꯈꯤꯕ ꯏꯕꯦꯝ ꯑꯃ MPS ꯊꯥꯏꯅ ꯍꯥꯏꯈꯤꯕꯗꯣ ꯑꯗꯨꯗꯣ ꯐꯥꯎꯔꯕ꯭ꯔꯥꯅ ꯀꯩꯅꯣ ꯍꯣꯏ ꯏꯅꯥꯎ ꯑꯃꯈꯛꯅ ꯑꯩꯉꯣꯟꯗ ꯐꯣꯟꯗ ꯍꯪꯉꯛꯑꯦꯕꯀꯣ ꯑꯗꯨꯗ ꯑꯩꯅ ꯀꯩꯅꯣ ꯇꯧꯔꯦ ꯃꯥꯒꯤ ꯅꯝꯕꯔꯗꯣ ꯃꯤ ꯃꯌꯥꯝ ꯃꯊꯪ ꯇꯧꯔꯛꯈꯤꯕꯒꯤ ꯑꯩꯅ ꯍꯣꯏꯅꯦ ꯑꯝꯇ ꯍꯪꯒꯦꯅꯦ ꯑꯗꯨꯒ ꯍꯥꯏꯔꯛꯀꯦ ꯍꯥꯏꯔꯒ ꯃꯥꯒꯤ ꯃꯇꯨꯡꯗ ꯃꯤꯁꯦ ꯄꯪꯇꯧꯗ ꯐꯣꯟ ꯇꯧꯔꯛꯈ꯭ꯔꯦꯕ ꯑꯗꯨ ꯃꯥꯏ ꯅꯝꯕꯔꯁꯦ ꯑꯩꯅ ꯀꯔꯝꯕꯅꯣ ꯈꯪꯍꯧꯗ꯭ꯔꯦꯕ ꯑꯗꯨꯒꯗꯤ ꯃꯥꯅ ꯌꯥꯝ ꯈꯪꯖꯅꯤꯡꯕꯗꯣ ꯃꯥ ꯊꯥꯒꯦ ꯍꯥꯏꯕꯗꯣ ꯏꯆꯦ ꯌꯥꯝ ꯈꯪꯅꯤꯡꯉꯦ ꯌꯥꯎꯔꯝꯃꯗꯤ ꯐꯅꯤꯗ ꯀꯥꯏꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯄꯗꯣ ꯑꯗꯨꯒ ꯑꯗꯩꯗ ꯃꯥꯗോ ꯏꯟꯇꯔꯚꯤꯌꯨꯗ ꯂꯩꯍꯧꯔꯦ ꯌꯥꯎꯔꯛꯇ꯭ꯔꯦ ꯍꯥꯏꯌꯦꯕ ꯑꯩꯅ ꯍꯪꯕꯗ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯗꯨꯒꯤ ꯃꯥꯅ ꯂꯤꯈꯤꯕ ꯋꯥꯔꯤꯗꯣ ꯑꯗꯨꯒꯤ ꯅꯨꯄꯥꯗꯨꯗ ꯃꯥ ꯆꯦꯜꯂꯦ ꯁꯤꯟꯅꯗꯤ ꯃꯕꯥꯅꯤꯁꯨ ꯍꯧꯖꯤꯛ ꯂꯨꯍꯣꯡꯕ ꯂꯦꯞꯅꯔꯦ ꯑꯣꯛꯇꯣꯕꯔ ꯁ꯭ꯋꯥꯏꯗ ꯍꯣꯡꯗꯣꯔꯦ ꯁꯤꯟꯅ ꯊꯨꯡꯅꯗꯣꯔꯦ ꯃꯕꯥꯅꯤ ꯃꯥꯅ ꯏꯆꯦ ꯃꯌꯥꯝꯗ ꯑꯩꯒꯤ ꯄꯥꯎ ꯅꯨꯡꯉꯥꯏꯕꯁꯦ ꯀꯥꯏꯅꯒꯗ꯭ꯔꯥ ꯊꯨꯡꯅꯒꯗ꯭ꯔꯥ ꯈꯪꯗꯕ ꯃꯥꯅ ꯊꯥ ꯈꯤꯇꯪ ꯅꯦꯝꯕ ꯑꯣꯏꯕꯅꯤꯅ ꯏꯃꯨꯡ ꯃꯅꯨꯡꯅ ꯄꯥꯝꯗꯕ ꯑꯗꯨꯒꯤ ꯑꯩꯉꯣꯟꯗ ꯇꯦꯟꯁꯟ ꯂꯩꯕ ꯃꯌꯥꯝꯗꯣ ꯑꯗꯨ ꯁꯤꯟꯅꯗꯤ ꯊꯨꯡꯅꯗꯣꯔꯦꯅ ꯃꯌꯥꯝꯗꯣ ꯄꯥꯎ ꯇꯝꯕꯤꯌꯣ ꯑꯗꯨꯒ ꯑꯩꯒꯤ ꯀꯨꯊꯤ ꯌꯦꯡꯕꯗ ꯌꯨꯝ ꯄꯥꯜꯂꯀꯥꯟꯗ ꯑꯣꯏꯅ ꯅꯃꯥꯏ ꯄꯥꯛꯎ ꯍꯥꯏꯕ ꯂꯩꯌꯦꯅꯁꯨ ꯍꯥꯏꯔꯦ ꯑꯗꯨꯅ ꯌꯨꯝ ꯄꯥꯜꯂꯀꯥꯟꯗꯁꯨ ꯑꯩ ꯊꯥꯖꯈꯤꯒꯦ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯣꯅ ꯃꯌꯥꯝꯒꯤ ꯕꯣꯔꯁꯨ ꯑꯩ ꯏꯆꯦ ꯅꯤꯖꯔꯤꯅ ꯃꯥꯅ ꯍꯥꯏꯕꯤꯌꯣꯅ ꯍꯥꯏꯔꯛꯑꯦꯀꯣ ꯌꯥꯝ ꯅꯨꯡꯁꯤ ꯃꯥ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯂꯥꯡꯕꯩ ꯀꯣꯏ ꯆꯦꯜꯂꯤ ꯑꯗꯨꯒ ꯑꯗꯩ ꯃꯊꯪꯒꯤ ꯋꯥꯔꯤꯁꯤꯅꯅꯦ ꯀꯩꯅꯣ ꯃꯥꯒꯤ ꯃꯅꯦꯝꯕꯣꯛꯁꯦ ꯃꯥꯏ ꯃꯀꯨꯕꯣꯛꯁꯦ ꯂꯩꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛꯄꯨꯗꯤ 5ꯔꯛ ꯃꯌꯨꯝ ꯄꯥꯟꯕ 5ꯔꯛ ꯄꯥꯟꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯄꯨꯁꯜꯂꯒ ꯅꯨꯄꯥ ꯑꯃꯒꯤꯗ ꯂꯩꯔꯨꯕꯁꯨ ꯈꯔ ꯌꯥꯎꯋꯤ ꯄꯨꯁꯜꯂꯒ ꯄꯨꯁꯟꯗꯕꯤꯗ ꯅꯨꯄꯥ ꯃꯌꯨꯝꯅꯗꯤ ꯈꯪꯗꯅ ꯕꯔꯥꯗ ꯀꯩꯗ ꯊꯥ ꯈꯔ ꯆꯍꯤ ꯈꯔ ꯂꯩꯃꯤꯟꯅꯔꯒ ꯑꯗꯨꯝ ꯀꯥꯏꯅꯔꯛꯄꯁꯨ ꯌꯥꯎꯕ ꯑꯗꯨꯒ ꯃꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤ ꯃꯥꯏ ꯅꯨꯄꯥꯒ ꯍꯧꯖꯤꯛꯀꯤ ꯃꯥꯏ ꯅꯨꯄꯥꯒꯤ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯈꯔ ꯑꯃ ꯂꯩꯔꯦꯗꯅꯀꯣ ꯃꯄꯥ ꯄꯨꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯄꯥ ꯄꯨꯟꯗꯕ ꯃꯆꯤꯟ ꯃꯅꯥꯎ ꯈꯔꯒ ꯑꯃ ꯂꯩꯌꯦꯕ ꯁꯤꯁꯦ ꯄꯨꯟꯗꯦ ꯍꯥꯏꯕꯗꯤ ꯃꯌꯥꯝꯁꯦ ꯂꯣꯏ ꯈꯪꯅꯔꯦꯕ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯃꯥꯁꯤꯅ ꯍꯧꯖꯤꯛꯀꯤ ꯃꯥꯏ ꯅꯨꯄꯥꯒꯤ ꯃꯄꯥꯁꯤ ꯈ꯭ꯋꯥꯏꯒꯤ ꯃꯄꯨꯔꯣꯏꯕ ꯑꯍꯥꯟꯕꯁꯤꯅꯦꯕ ꯑꯗꯣ ꯁꯤꯒꯤ ꯌꯨꯝꯅꯥꯛ ꯃꯥꯏ ꯃꯀꯨꯕꯣꯛꯀꯤ ꯃꯃꯤꯡꯁꯦ ꯂꯣꯏ ꯍꯥꯞꯄꯦꯕ ꯑꯇꯩ ꯅꯨꯄꯥ ꯑꯇꯣꯞꯄꯒꯤ ꯃꯆꯥꯈꯩꯁꯤꯁꯨꯀꯣ ꯑꯗꯣ ꯃꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯁꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯀꯣ ꯍꯌꯦꯡ ꯍꯥꯏꯕꯗꯤ ꯃꯥ ꯍꯥꯏꯅ ꯃꯣꯏꯒꯤ ꯀꯩꯅꯣꯝꯃ ꯃꯣꯏ ꯂꯥꯏꯔꯤꯛ ꯇꯝꯕ ꯈꯣꯠꯄ ꯁꯥꯔꯇꯤꯐꯤꯀꯦꯠ ꯃꯃꯤꯡ ꯂꯣꯏ ꯍꯥꯞꯈ꯭ꯔꯦꯕ ꯑꯗ ꯃꯥꯅ ꯃꯅꯦꯝꯕꯣꯛꯁꯤꯅ ꯅꯨꯄꯥꯁꯦ ꯁꯤꯒꯤ ꯃꯆꯥꯅꯤ ꯅꯪ ꯅꯄꯥꯁꯦ ꯁꯤꯅꯤ ꯅꯪ ꯌꯨꯝꯅꯥꯛꯅ ꯁꯤꯅꯤ ꯍꯥꯏꯕꯁꯦ ꯇꯥꯛꯇ꯭ꯔꯦꯕ ꯃꯆꯥꯈꯩꯁꯤꯅꯁꯨ ꯍꯪꯗ꯭ꯔꯦꯕ ꯃꯥꯅ ꯅꯨꯄꯥꯁꯦ ꯂꯩꯃꯤꯟꯅꯔꯨꯔꯅꯤꯗꯅ ꯃꯥ ꯃꯤꯔꯣꯜ ꯍꯜꯂꯛꯑꯒ ꯃꯥꯏ ꯃꯄꯥꯝꯗ ꯃꯥꯁꯨ ꯈꯥꯏꯅꯔ ꯂꯩꯕꯅꯤꯗꯅ ꯃꯄꯥꯝꯗ ꯑꯗꯨꯝ ꯂꯩꯔꯦ ꯑꯃꯨꯛ ꯑꯗꯨꯒ ꯃꯥꯏ ꯅꯨꯄꯥꯗꯣ ꯑꯗꯨꯒ ꯑꯗꯨꯏ ꯃꯌꯨꯝꯗ ꯂꯩꯔꯨꯔꯤꯃꯤ ꯍꯥꯏꯔꯦꯗꯅ ꯑꯗꯨꯒ ꯑꯗꯨꯝ ꯃꯄꯥꯝꯁꯤꯗ ꯄꯣꯛꯄ ꯑꯉꯥꯡꯁꯤꯅ ꯑꯗꯣ ꯂꯩꯀꯥꯏꯅꯗꯤ ꯑꯍꯥꯟꯕꯗꯗꯤ ꯅꯨꯄꯥ ꯃꯌꯨꯝꯗ ꯂꯩꯔ ꯃꯥꯁꯦ ꯍꯜꯂꯛꯑꯦ ꯅ ꯃꯃꯥꯁꯤꯅ ꯅꯨꯄꯤꯁꯤꯅ ꯃꯌꯨꯝꯗ ꯂꯩꯇꯕꯁꯦ ꯃꯥꯏ ꯅꯨꯄꯥꯒ ꯍꯟꯖꯟꯅꯈ꯭ꯔꯦ ꯍꯥꯏꯕ ꯂꯝꯁꯨ ꯈꯔ ꯂꯥꯞꯅꯕ ꯑꯗꯨꯒ ꯑꯃꯨꯛ ꯅꯨꯄꯥ ꯑꯝꯇ ꯄꯥꯜꯂꯨꯔꯒ ꯑꯃꯨꯛ ꯃꯌꯨꯝꯗ ꯍꯜꯂꯛꯑ ꯂꯩꯔꯦꯗꯅ ꯅꯨꯄꯥꯗꯨꯅ ꯑꯣꯠꯅꯩꯗꯅ ꯍꯜꯂꯛꯑꯦ ꯑꯃꯨꯛ ꯍꯥꯏꯕ ꯑꯇꯣꯞꯄꯗ ꯄꯥꯜꯂꯨꯕꯅꯦꯁꯨ ꯍꯥꯏꯗꯕ ꯁꯤꯁꯦ ꯈꯪꯅꯔꯝꯗꯕ ꯁꯨꯝ ꯌꯥꯝꯃꯛꯄꯗꯩꯗꯤ ꯁꯨꯝ ꯈꯪꯉꯛꯄ ꯑꯗꯣ ꯃꯥꯅ ꯄꯥꯜꯂꯨꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯕꯔꯥꯗ ꯂꯩꯃꯤꯟꯅꯔꯨꯕꯁꯦ ꯁꯤꯒꯤꯗ ꯃꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤ ꯕꯔꯥꯗ ꯂꯩꯃꯤꯟꯅꯕꯗ ꯏꯅꯛ ꯅꯛꯅꯕ ꯑꯗꯩ ꯈꯪꯅꯔꯛꯄ ꯈꯣꯠꯄ ꯌꯥꯎꯅꯔꯛꯄꯀꯣ ꯁꯨꯝ ꯑꯗꯩ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯤꯅꯁꯨ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯁꯣꯝꯒꯤ ꯅꯤꯡꯉꯣꯜ ꯑꯁꯣꯝꯗ ꯃꯥꯏ ꯃꯄꯨꯔꯣꯏꯕꯒꯤ ꯃꯌꯨꯝ ꯑꯗꯥꯏ ꯂꯩꯀꯥꯏꯗ ꯌꯨꯝ ꯄꯥꯟꯕ ꯑꯗꯨꯅꯁꯨ ꯃꯥꯗꯤ ꯃꯣꯏꯗꯤ ꯁꯨꯀꯠ ꯍꯟꯖꯟꯅꯗꯦ ꯍꯥꯏ ꯍꯦꯛ ꯈꯥꯏꯅꯈꯤꯕꯗꯩ ꯉꯁꯤꯐꯥꯎ ꯍꯟꯖꯟꯅꯗꯦ ꯍꯥꯏ ꯃꯥꯏ ꯃꯆꯥ ꯅꯠꯇꯦ ꯍꯥꯏ ꯑꯗꯨꯒꯤ ꯑꯉꯥꯡ ꯑꯗ ꯃꯤꯔꯣꯜꯂꯒ ꯍꯜꯂꯛꯑꯦ ꯈꯥꯏꯅꯔꯛꯑꯦ ꯑꯃꯨꯛꯀꯅ ꯄꯣꯛꯏꯗꯣ ꯃꯥꯏ ꯃꯆꯥ ꯅꯠꯇꯦ ꯍꯥꯏꯁꯦ ꯅꯤꯡꯕꯣꯡ ꯈꯒ ꯈꯪꯅꯔꯛꯄꯗꯣ ꯑꯗ ꯃꯣꯏꯅ ꯌꯨꯝ ꯄꯥꯜꯂꯀꯥꯟꯗꯁꯨ ꯃꯣꯏꯗ ꯂꯣꯏꯅꯃꯛ ꯃꯤꯅ ꯍꯥꯏꯔꯛꯄ ꯃꯣꯏꯅꯗꯤ ꯃꯅꯦꯝꯕꯣꯛꯆꯗꯤ ꯍꯥꯏꯕꯗꯤ ꯉꯝꯗꯕ ꯃꯥꯅ ꯃꯥꯏ ꯅꯨꯄꯥꯁꯨ ꯍꯧꯗꯣꯛꯄꯗꯤ ꯉꯝꯗꯕ ꯑꯗꯣ ꯃꯅꯦꯝꯕꯣꯛꯁꯤꯅ ꯁꯦꯝꯕꯕꯨꯗꯤ ꯃꯅꯦꯝꯕꯣꯛꯁꯦ ꯃꯔꯟ ꯂꯩꯌꯦꯕꯀꯣ ꯅꯨꯄꯥ ꯅꯨꯡꯉꯥꯏꯕꯗ ꯄꯥꯜꯂꯨꯔꯒ ꯃꯔꯟ ꯑꯗꯨꯝ ꯂꯧꯍꯧꯕꯗꯣ ꯑꯗꯨꯒꯤ ꯃꯥꯏ ꯅꯨꯄꯥꯒ ꯀꯩꯁꯨ ꯂꯣꯏ ꯁꯦꯝꯃꯒ ꯃꯥꯏ ꯅꯨꯄꯥꯒꯁꯦ ꯊꯕꯛꯀꯗꯤ ꯌꯥꯝ ꯆꯥꯎꯅ ꯇꯧꯔꯦꯕ ꯃꯆꯥꯈꯩꯁꯦ ꯂꯣꯏꯅ ꯃꯥꯗꯤ ꯈꯤꯇꯪ ꯆꯥꯎꯔꯛꯄ ꯃꯄꯥꯟꯗ ꯂꯣꯏ ꯂꯥꯏꯔꯤꯛ ꯇꯝ ꯊꯥꯗꯣꯛꯄꯤꯅꯦꯕ ꯑꯗꯨꯝꯕꯒ ꯀꯩ ꯃꯌꯥꯝꯗꯣ ꯋꯥꯗꯣ ꯉꯥꯡꯅꯗꯅꯕꯅꯦꯕ ꯍꯧꯖꯤꯛꯇꯤ ꯂꯣꯏ ꯊꯕꯛ ꯏꯟꯈꯥꯡ ꯇꯧꯅꯔꯒ ꯌꯨꯝ ꯄꯥꯜꯂ ꯂꯣꯏ ꯂꯩꯅꯔꯦꯗꯅꯀꯣ ꯑꯗ ꯃꯥꯅ ꯍꯥꯏꯅꯤꯡꯉꯤꯁꯤꯅ ꯍꯌꯦꯡ ꯃꯥꯒꯤ ꯃꯁꯥꯒꯤ ꯁꯥꯒꯩꯗꯣ ꯈꯪꯖꯗ꯭ꯔꯒꯗꯤ ꯉꯁꯥꯏꯒꯤ ꯃꯥꯏ ꯁꯤꯕ ꯅꯥꯕ ꯃꯤꯑꯣꯏꯕꯒꯤ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡ ꯀꯩꯅꯣꯝ ꯊꯣꯛꯄꯗ ꯃꯁꯥꯏ ꯁꯥꯒꯩ ꯃꯁꯥꯏ ꯃꯄꯥ ꯃꯃꯤꯡꯗ ꯁꯣꯟꯗꯣꯏ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯂꯣꯏ ꯁꯣꯏꯔꯅꯤ ꯑꯗꯨꯏ ꯃꯊꯛꯇ ꯈꯪꯗꯗꯅ ꯃꯥꯏ ꯁꯥꯒꯩꯗꯣ ꯈꯪꯗ꯭ꯔꯃꯤꯅ ꯃꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯊꯣꯛꯄ ꯃꯥꯏ ꯁꯥꯒꯩ ꯃꯁꯦꯟ ꯂꯧꯁꯟꯅꯔꯛꯑꯣꯅꯦꯀꯣ ꯑꯗꯨ ꯁꯤꯁꯦ ꯌꯥꯝ ꯐꯠꯇꯕ ꯑꯃꯅꯤ ꯑꯩꯅ ꯍꯦꯛ ꯈꯪꯕꯗ 2ꯔꯛ ꯌꯨꯝ ꯄꯥꯜꯂꯦ ꯍꯥꯏꯕ 3ꯔꯛパꯂꯦ ꯍꯥꯏꯕ ꯂꯩ ꯅꯨꯄꯥ 2ꯒꯤ ꯃꯆꯥ ꯄꯣꯛꯄ 3ꯒꯤ ꯄꯣꯛꯄ ꯑꯗꯣ ꯇꯣꯝꯕꯩ ꯃꯆꯥꯅ ꯇꯣꯝꯕꯩ ꯃꯆꯥꯅꯤ ꯂꯥꯏꯁꯝ ꯃꯆꯥꯅ ꯂꯥꯏꯁꯝ ꯃꯆꯥꯅꯤ ꯊꯣꯛꯆꯣꯝ ꯔꯇꯟ ꯃꯆꯥꯅ ꯊꯣꯛꯆꯣꯝ ꯔꯇꯟ ꯃꯆꯥꯅꯤ ꯂꯣꯏ ꯍꯥꯏ ꯑꯗꯣ ꯃꯥꯒꯤꯗꯤ
nupa mari mangada paloga nupa aniunggi masasi punna nupa amaka ki masani na loina khasmaina tawbi basidi nungaite haiba maujina mana ti phongdok pasu ngamdaba mazu sijina mawanda ka ba haitare nungaita ba haitare ko adumaina mana haire siju wari amani jajat amane ko siju ko akoi ju khangdri tabda yam ngakpo ngae ba akoi ju adi ani da palo jo hum da palo ju sina mai masa loi khangnai ba magi na yango lairoga miro la hala ga atra masa puraga puraga hale edana ko aju ki khainare mu masa ma ju yaure hekta harga mai nu padum badana pisan bi bane ba adumaina ne ba sima nungai te mau ji amna charang phairang na ba ko ngakpa thodok haitare adagi mathangjina koigi inaw nupa pakhang masang ko phone tawre ko ma ja ma thamoi chak na tawre nupa da ju mi thok ta ba pangja ta ba lai ta ba na te ko pangja ta ba yam lai ba ma do wa bo yam sang na ngang ba ngam ja de ba ko mana hai koigi nupi ma se ma na yam nuksi ja ba yam pam ja ba ado nupi jina di suya ya da ba ado ma dom jaina nam da yahan ba khara ni mu wai sana re da na phone je pai khalak ta ba ade hek hanjan taw da taw ga na thine ngang ba message ka tharo ga na namai kai khang ade tong na ra bra ju no mana hek harau rau phone je mu taw ba nupi jina taw ra ga di ma dum harau na pai bi ba ko ade di mai sum lak ba jina phajana nuksina ra bra jung na ta ba ade nupi jina pecha ama khara sil le ko le mana bi ai na pur bani kholu bani do haiga palising ni phum ju jipe da kapo ang kap ki ba adai mo lising ani da kapo ama da kapo da kapo cosmetic lai ya du lai ya purit lai ya du taw na zum ma se su kapa una ja ju nei tingai sha ya da ba una ja ha nei tingai ya da ba dai pe sha hairam dai je sidi kon jin nau dara da na te dara da na phone tro ka ne ya haira ka ne ya wari sa na ne phone pai na na ma da pe sha su kapi ne adai mana iPhone lam ju atang ba 70000 khara hen ba phone lam ju lai ra pi re ba ko aduga kui mamangi yausang thabal to khara kui re mana ngon dara kipse aina sum liba sang da ba aduda mana nupa maga adum pai minnaraga saposa minnada nupa do photo ka minnada na adum si mai ma min ura ba mana eksang ura na suk aga kui thaban je pai gi bo ya da ba ma je am sauning ba adai mu ma nupi je exam mu thare ko my college ke adu thaba da ju nupa jina ma thin gap sina ya da ba aduga maga koina ba nupa ma duna thin ba di mana u hawra ba ma ju tawam khangdre ba ada aina hare ba ibungo nang pamjai na jumi na hayang nang gile pirak traga di nang ikai ni nang paisa na poklo lok thoga makha ta na pirunu adu aseng ba hango nang lai roi da boi di seng na dam hai piro tokna ja yo do magi phone adai paisa na dai logi ba maset tu di khangdre ko apun boi na logi ba dai phone nong loi lok thoke sum hen jan ya bra ana una ja yo ya da na thit ngang thalo nang na pa mi na mi na di pam bi de nang sum pi chal le hayang ai last nang ning ba ka yo ana aina ba na hai ki ba mo da ko dai chiela ji hayo una ba da ekta ya de na ai pe cha pi thom mo phone pi thore ta hayo adu pi thok tre da na akoi na phone ta ra thauge pi thoro na thauge na sumai na nupa na nupi da gi loksan ba nupi na nupa dai loksan ba koi na ri ngai da lai sai ba kang ma yam thau du e koi hoi phone tau na ragal pala mani loksalam ba dai phone pinagi ba sana pinagi ba nupi na mayum pan thoki ba chen thoki ba lai thoki ba nupa dun mai lok thok pi ga nupi je blok pi rak pa yam thok do khare aduna ne asa pola ma kai ma sami na de na nang na thau roi da ba ngam ba le singa mani pang pa na ta na thamoi chak hau ga da ba pa cha khupi nupa jina pam bi na ba nupi jina pam bi na ba na pi ro no lai ma loi hong ne ba thau do ko khoi ju wai ba ko mai lai yam ngai wana tan na ba ni na ado jigi nupi do tawri ba maong do ngai te ba mane paisa hairam dai da kon nak tharaga hek taw ba lok thok pi ba thoina una je ju ya da ba yengo ba ngai te ba adu lok thok pi roi dam ne ba yan da yan te hai ga dam ne ba adu mai myam sa thok pi ba lai nu pa da gi lai di lai roi da ba dil le la ga ne ya san no sa thok si ka ra ma na bi myam pul la ga tho ga fast food ta dai restaurant da hotel la sang da ta sa thok pi le sing au mari ade adu thilalo gai na phone da ga hai ba de cha ka po gai na ha ga cha thok pi ba myam lai ba nu pi si ji ta seng yam nungai te ba ko mane ado idi mathang jina ne ma ju ya matha sana sela khaja ne pi je agi ma je ma na helper oi ba sa le ba ko ma gi nu pa ju for sai ba ma sa nu pa ju mu ne saure ma sa nu pa je nu pa ta ni ko ma po je
ꯑꯗꯨꯒꯅꯦ ꯆꯥꯎꯔꯒ ꯃꯥꯏ ꯃꯆꯥꯅꯨꯄꯥꯁꯨ ꯑꯃꯨꯛ ꯒꯟꯖꯥ ꯑꯃꯨꯛ ꯊꯛꯑꯦꯕ ꯑꯗꯣ ꯃꯣꯏꯁꯦ ꯃꯣꯏ ꯃꯄꯥꯝꯗ ꯍꯤꯡꯒꯣꯜ ꯑꯃ ꯂꯩꯔꯒ ꯀꯨꯏꯔꯦ ꯃꯌꯨꯝ ꯄꯥꯟꯕꯒ ꯅꯨꯄꯥ ꯃꯌꯨꯝꯗ ꯊꯥ 4-5 ꯈꯛ ꯂꯩꯔꯨꯔꯦ ꯑꯗꯨꯒ ꯃꯤꯔꯣꯜꯂꯒ ꯂꯥꯛꯈ꯭ꯔꯦ ꯃꯄꯥꯝꯁꯤꯗ ꯃꯄꯥꯁꯤꯅ ꯍꯤꯡꯒꯣꯜ ꯃꯆꯦꯠ ꯑꯃ ꯂꯩꯕꯤꯔꯒ ꯌꯨꯝ ꯃꯆꯥ ꯑꯃ ꯁꯥꯕꯤꯔ ꯂꯩꯈ꯭ꯔꯦ ꯃꯥꯏ ꯅꯨꯄꯥꯗꯨꯒꯤ ꯂꯝꯗꯨꯗꯤ ꯃꯥꯏ ꯅꯨꯄꯥꯁꯦ ꯌꯣꯠ ꯅꯨꯡꯒꯤ ꯊꯕꯛ ꯁꯨꯏꯕ ꯑꯗꯣ ꯃꯥꯏ ꯅꯨꯄꯥꯒꯤ ꯂꯝꯗꯤ ꯄꯥꯠ ꯑꯣꯏꯕ ꯑꯗꯨꯒꯤ ꯌꯣꯠ ꯁꯨꯐꯝꯗꯣ ꯂꯩꯇꯕ ꯑꯗꯨꯅ ꯑꯣꯔꯗꯔ ꯂꯥꯛꯇꯦꯅ ꯃꯥꯏ ꯅꯨꯄꯤꯒꯤꯅ ꯁ꯭ꯋꯥꯏ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥ ꯈꯤꯇꯪꯗꯤ ꯍꯥꯏꯊꯔꯁꯨ ꯑꯣꯏꯕꯒꯤ ꯊꯕꯛ ꯃꯌꯥꯝ ꯂꯥꯛꯄꯒꯤ ꯂꯩꯈꯤꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯗꯤ ꯅꯨꯄꯥꯁꯨ ꯃꯥꯏꯁꯦ ꯊꯕꯛ ꯁꯨꯔ ꯑꯗꯨꯝ ꯆꯥꯔ ꯇꯥ ꯂꯩꯕ ꯄꯩꯁꯥ ꯍꯦꯛ ꯂꯩꯉꯩꯅ ꯊꯕꯛ ꯁꯨꯗꯕ ꯂꯩꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯁꯨꯕ ꯑꯃꯨꯛ ꯆꯠꯂ ꯑꯃꯨꯛ ꯆꯥꯕ ꯑꯗꯩ ꯅꯨꯄꯤꯁꯤꯗꯩ ꯑꯃꯨꯛꯁꯨ ꯄꯩꯁꯥꯁꯦ ꯅꯤꯕ ꯑꯗꯩ ꯑꯃꯨꯛ ꯃꯆꯥꯁꯦ ꯌꯥꯝꯈꯠꯂꯛꯄꯅꯦ ꯃꯆꯥꯈꯩ ꯁ꯭ꯀꯨꯜꯒꯤꯅꯦ ꯆꯥꯅꯕꯅꯦ ꯅꯨꯄꯤꯁꯦ ꯍꯦꯜꯄꯔ ꯆꯠꯂ ꯍꯣꯠꯅꯩ ꯑꯗꯨꯗ ꯑꯃꯨꯛ ꯃꯄꯥꯁꯦ ꯊꯝꯕ ꯌꯥꯕ ꯁꯦꯟꯇꯔꯗꯁꯨ ꯊꯝꯃꯦ ꯐꯠꯇ꯭ꯔꯦꯀꯣ ꯁꯦꯟꯇꯔꯗ ꯂꯩꯔꯨꯔꯒꯅ ꯍꯦꯟꯅ ꯁꯪꯒ ꯆꯥꯎꯈꯠꯂꯛꯑꯦꯌꯦ ꯅꯤꯁꯥ ꯆꯥꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯑꯦꯌꯦ ꯅꯣꯂꯦꯖ ꯍꯦꯟꯅ ꯂꯩꯈꯠꯂꯛꯑꯦꯌꯦ ꯍꯥꯏꯕꯗꯤ ꯁꯨꯛ ꯌꯥꯝ ꯐꯣꯟ ꯅꯝꯕꯔꯁꯦ ꯄꯥꯏꯔ ꯂꯥꯛꯀꯅꯤꯌꯦ ꯁꯦꯟꯇꯔꯗ ꯂꯩꯃꯤꯟꯅꯕꯁꯤꯡꯗꯨꯒꯤ ꯑꯗꯨꯒ ꯃꯣꯏꯒꯩ ꯍꯧ ꯂꯥꯛꯑꯒꯅꯦ ꯆꯠꯃꯤꯟꯅꯈꯤꯗꯣꯏꯕ ꯑꯗꯨ ꯁꯦꯟꯇꯔ ꯊꯝꯕ ꯀꯥꯟꯅꯗꯦ ꯏꯆꯥ ꯁꯦꯝꯕꯅ ꯐꯩ ꯁꯦꯟꯇꯔꯒꯤ ꯄꯩꯁꯥ ꯊꯥ ꯑꯃꯒꯤ 8,000-9,000 ꯊꯤꯕ ꯉꯝꯗꯦ ꯍꯥꯏꯔꯦꯕ ꯃꯥꯅ ꯑꯗꯩ ꯑꯃꯨꯛ ꯃꯆꯥꯅꯨꯄꯥꯁꯦ ꯆꯥꯈꯠꯂꯛꯑꯦꯀꯣ ꯉꯥꯡꯕ ꯃꯇꯝꯗ ꯃꯥꯅ ꯕꯕꯥꯅ ꯆꯥꯕꯗꯤ ꯅꯪ ꯀꯩ ꯍꯥꯏ ꯉꯝꯃꯤ ꯍꯥꯏꯒꯠꯂꯛꯑꯦꯕ ꯑꯗꯩ ꯃꯄꯥꯗꯨꯅꯁꯨ ꯉꯥꯡꯉꯁꯨ ꯅꯪ ꯐꯣꯔ ꯆꯥꯏꯗꯨꯗꯤ ꯍꯥꯏꯔꯦꯕ ꯑꯗꯩ ꯃꯄꯥ ꯃꯆꯥꯁꯦ ꯈꯠꯅꯔꯦ ꯐꯨꯅꯔꯦꯀꯣ ꯌꯥꯝ ꯇꯣꯏꯅ ꯈꯠꯅꯔꯦ ꯃꯄꯥ ꯃꯆꯥꯁꯦ ꯑꯗꯩ ꯑꯃꯨꯛ ꯃꯃꯥꯁꯤꯗ ꯃꯆꯥꯅꯨꯄꯥꯁꯨ ꯊꯕꯛ ꯁꯨꯕ ꯆꯠꯂꯦꯀꯣ ꯂꯥꯏꯔꯤꯛ ꯇꯣꯛꯑꯦ ꯊꯕꯛꯁꯨ ꯆꯠꯂꯦ ꯑꯗꯨꯁꯨ ꯃꯥꯏ ꯁꯨꯔꯤꯉꯩꯅ ꯆꯥꯖꯕ ꯁꯨꯅꯤꯡꯉꯥꯏ ꯊꯕꯛ ꯂꯩꯇꯕ ꯗꯅ ꯃꯃꯥꯁꯤꯗꯩ ꯅꯤꯕ ꯃꯃꯥꯁꯤꯅ ꯍꯦꯛ ꯄꯤꯔꯒꯅ ꯈꯟꯅꯗ꯭ꯔꯦ ꯄꯤꯗ꯭ꯔꯒꯅ ꯄꯣꯠ ꯆꯩ ꯊꯨꯒꯥꯏꯕꯤ ꯀꯧꯈꯥꯏꯕꯤ ꯕꯕꯥꯅ ꯍꯥꯏꯔꯗꯤ ꯄꯤ ꯅꯪꯒꯅ ꯏꯃꯨꯡꯁꯤꯗ ꯄꯨꯔꯥ ꯃꯥꯁꯤ ꯃꯀꯣꯛꯁꯦ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯂꯤꯔꯤꯁꯤꯅ ꯌꯧꯕ ꯉꯝꯃꯔꯣꯏ ꯃꯥꯅ ꯆꯥꯛꯄꯗꯣꯀꯣ ꯁꯥꯡꯅ ꯂꯤꯕꯁꯨ ꯌꯥꯕ ꯅꯠꯇꯦ ꯁꯤꯗ ꯍꯦꯛꯇ ꯃꯥꯁꯦ ꯑꯗꯨꯒꯅꯦ ꯐꯤ ꯐꯪꯉꯦ ꯍꯦꯛ ꯂꯩꯔꯝꯗꯕ ꯀꯣꯜ ꯂꯤꯛ ꯐꯪꯉꯦ ꯍꯦꯛ ꯂꯩꯔꯝꯗꯕ ꯑꯗꯨꯅ ꯃꯥꯁꯦ ꯃꯣꯏ ꯎꯄꯨ ꯃꯅꯨꯡꯁꯤꯗ ꯃꯥꯒꯤ ꯑꯣꯏꯕ ꯑꯌꯨꯛꯗꯥꯡ ꯁꯦꯠꯄ ꯅꯠꯇꯅ ꯐꯅꯦꯛ ꯐꯤꯔꯣꯜ ꯑꯝꯇ ꯊꯝꯗ꯭ꯔꯦ ꯊꯪꯅꯕꯗ ꯃꯥꯏ ꯊꯩꯗꯣꯛꯑ ꯊꯝꯃꯦꯕ ꯑꯗꯨꯒ ꯃꯥꯅ ꯆꯠꯀꯦ ꯍꯥꯏꯔꯒꯅ ꯑꯗꯩ ꯁꯦꯠꯂ ꯆꯠꯂꯦ ꯑꯗꯨꯃꯥꯏꯅꯅꯦ ꯐꯤꯜꯇꯔ ꯐꯪꯉꯤ ꯃꯥꯡꯕꯤ ꯀꯦꯇꯂꯤ ꯐꯪꯉꯤ ꯃꯥꯡꯕꯤ ꯀꯨꯀꯔ ꯐꯪꯉꯤ ꯃꯥꯡꯕꯤ ꯑꯗꯨꯝ ꯇꯧꯔꯦꯕ ꯃꯄꯥꯅꯁꯨ ꯄꯨꯕ ꯃꯆꯥꯅꯁꯨ ꯄꯨꯕ ꯑꯗꯨꯅ ꯅꯣꯡꯃꯗꯤ ꯃꯄꯥ ꯃꯆꯥꯁꯦ ꯌꯥꯝ ꯊꯤꯅ ꯐꯨꯅꯕꯗꯅꯦ ꯃꯄꯥꯁꯤꯅ ꯅꯪꯗ ꯍꯥꯠꯂꯒꯦꯅ ꯁꯤꯡꯖꯪ ꯍꯥꯏꯊꯔꯛꯏ ꯍꯥꯏꯌꯦ ꯃꯥꯅ ꯁꯤꯡꯖꯪꯁꯦ ꯐꯥꯔꯒꯅꯦ ꯃꯥꯏ ꯅꯨꯄꯥꯁꯦ ꯏꯟꯊꯣꯛꯏ ꯍꯥꯏꯌꯦ ꯂꯩꯀꯥꯏ ꯃꯌꯥꯝ ꯂꯣꯏ ꯂꯥꯛꯅꯔ ꯈꯥꯝꯃꯤ ꯍꯥꯏꯌꯦ ꯑꯗꯨꯗꯒꯤ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯑꯃꯨꯛꯀ ꯍꯦꯛ ꯍꯟꯅ ꯅꯄꯥ ꯅꯆꯥ ꯈꯠꯅꯔꯗꯤ ꯃꯄꯥꯁꯨ ꯃꯆꯥꯁꯨ ꯐꯨꯔꯦꯗꯅ ꯃꯌꯥꯝꯅ ꯑꯃꯨꯛ ꯍꯦꯟꯅ ꯈꯠꯅꯔꯗꯤ ꯅꯕꯥꯅꯤ ꯇꯥꯟꯊꯣꯛꯀꯅꯤ ꯍꯥꯏꯈꯔꯦꯕ ꯑꯗꯨꯗꯩꯃꯛꯇꯤ ꯈꯨꯠꯇꯤ ꯊꯥꯅꯗ꯭ꯔꯦ ꯃꯕꯥꯅꯤ ꯀꯌꯥ ꯈꯠꯅꯗ꯭ꯔꯦ ꯑꯗꯨꯒ ꯃꯉꯣꯟꯗ ꯑꯣꯏꯅꯅꯦ ꯃꯥꯏ ꯅꯨꯄꯥꯁꯤꯅꯁꯨ ꯉꯪꯕꯤ ꯃꯥꯅ ꯊꯕꯛꯁꯨ ꯆꯠꯂꯤꯗꯣ ꯄꯩꯁా ꯃꯥꯏ ꯅꯤꯁꯥ ꯆꯥꯕꯤ ꯄꯤꯌꯨ ꯌꯥꯏꯅ ꯀꯩꯝ ꯍꯥꯏꯗꯕ ꯑꯩꯁꯨ ꯂꯩꯇꯦ ꯍꯥꯏꯔꯒꯅ ꯅꯪ ꯅꯨꯄꯥ ꯉꯥꯡꯅ ꯆꯠꯂꯤꯃꯤ ꯍꯦꯛ ꯍꯥꯏꯕꯤꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨ ꯅꯨꯄꯤꯁꯦ ꯏꯃꯨꯡꯒꯤꯁꯨ ꯍꯣꯠꯅꯕ ꯃꯥꯁꯦ ꯉꯥꯎꯕ ꯑꯩꯕꯨ ꯁꯤ ꯐꯤꯕꯝꯁꯤꯗ ꯁꯨꯝ ꯂꯩꯈꯤꯗ꯭ꯔꯥ ꯑꯗꯩ ꯏꯆꯥ ꯅꯨꯄꯥ ꯑꯅꯤꯁꯦ ꯄꯤꯕ ꯑꯅꯤꯁꯦ ꯁꯤꯁꯨ ꯑꯃꯨꯛ ꯃꯄꯥꯒꯤ ꯁꯨꯃꯥꯏꯅ ꯃꯌꯥꯝꯕꯒꯤ ꯁꯨꯃꯥꯏꯅ ꯃꯇꯧ ꯇꯝꯃꯛꯑꯅꯤ ꯃꯣꯏ ꯑꯅꯤꯁꯨ ꯃꯥꯡꯉꯛꯑꯅꯤ ꯑꯗꯨꯅ ꯃꯣꯏ ꯑꯅꯤꯅ ꯈꯔ ꯄꯤꯛꯏꯉꯩꯁꯤꯗ ꯑꯩꯁꯦ ꯇꯣꯉꯥꯟꯅ ꯑꯩ ꯚꯔꯥꯗ ꯑꯣꯏꯁꯨ ꯂꯩꯖꯈ꯭ꯔꯒꯦ ꯑꯩ ꯅꯨꯄꯥꯁꯦ ꯅꯪ ꯆꯠꯂꯣ ꯅꯪ ꯅꯅꯤꯡ ꯇꯝꯖꯈ꯭ꯔꯣ ꯅꯪ ꯊꯛꯀꯦꯔꯥ ꯆꯥꯒꯦꯔꯥ ꯑꯩ ꯊꯤꯡꯉꯔꯣꯏ ꯅꯅꯤꯡ ꯇꯝꯖꯈ꯭ꯔꯣ ꯏꯆꯥꯈꯩꯁꯦ ꯑꯩ ꯗꯥꯏꯇ ꯑꯣꯏꯖꯍꯧꯔꯒꯦ ꯍꯥꯏꯕꯁꯨ ꯆꯠꯂꯨ ꯌꯥꯗ꯭ꯔꯦ ꯂꯩꯀꯥꯏꯅꯁꯨ ꯀꯨꯏꯅ ꯌꯥꯎꯅ ꯏꯜꯂ ꯂꯩꯈ꯭ꯔꯕꯅꯤꯅ ꯇꯥꯜꯂꯨꯕ ꯌꯥꯔꯔꯣꯏ ꯍꯥꯏꯔꯦ ꯑꯗꯨꯅ ꯑꯩꯁꯦ ꯇꯣꯉꯥꯟꯅ ꯏꯆꯥ ꯑꯅꯤꯁꯤꯒ ꯑꯩ ꯚꯔꯥꯗ ꯂꯩꯅꯤꯡꯉꯦ ꯑꯗꯣ ꯃꯥ ꯍꯧꯖꯤꯛ ꯊꯕꯛ ꯃꯐꯝꯅꯦ 2 ꯅꯨꯡꯊꯤꯟꯗ 1 3 ꯆꯠꯂꯦꯕ ꯁꯤ ꯃꯐꯝ 3ꯁꯤꯅ ꯆꯥꯔꯤꯅꯦꯕ ꯃꯥꯁꯦ ꯑꯗꯣ ꯁꯤꯒꯤ ꯃꯐꯝꯁꯤꯒꯤ ꯑꯅꯛꯄ ꯑꯗꯨꯋꯥꯏꯗꯁꯨ ꯂꯩꯇ ꯌꯥꯗꯕ ꯑꯗꯨ ꯊꯕꯛꯇꯣ ꯇꯣꯛꯄꯗ ꯃꯥ ꯑꯃꯨꯛ ꯃꯆꯥ ꯑꯅꯤ ꯊꯥꯛ ꯉꯝꯃꯣꯏꯗꯣꯏꯕ ꯑꯗꯩ ꯌꯨꯝꯁꯤꯗ ꯂꯩꯔꯒꯅ ꯅꯤꯁꯥ ꯃꯀꯣꯟꯁꯤꯗ ꯃꯉꯣꯟꯗ ꯂꯣꯏ ꯈꯟꯅꯕ ꯍꯧꯔꯒ ꯇꯥꯏꯅꯕꯒꯤ ꯆꯩꯊꯦꯡ ꯃꯌꯥꯝ ꯃꯥꯁꯤ ꯉꯥꯎꯔꯦꯕ ꯌꯨꯝꯗ ꯍꯦꯛ ꯃꯥꯅ ꯈꯣꯡ ꯊꯥꯡꯗꯣꯔꯛꯄꯗꯅ ꯄꯨꯡꯂꯣꯏ ꯂꯣꯏꯍꯧꯗꯣꯏꯕ ꯋꯥꯔꯛꯄꯗꯁꯨ ꯀꯩꯁꯨ ꯐꯔꯔꯣꯏꯗꯕ ꯃꯥꯏ ꯅꯨꯄꯥꯗꯨꯁꯨ ꯃꯆꯥꯗꯨꯁꯨ ꯑꯗꯨꯅ ꯁꯤꯗꯩꯁꯤꯗ ꯃꯥꯅ ꯉꯥꯎꯔꯤꯕ ꯋꯥꯔꯤꯕ ꯇꯨꯝ ꯌꯥꯗꯕ ꯃꯆꯥꯅ ꯑꯃꯨꯛ ꯈꯠꯅꯍꯧꯅꯤ ꯃꯄꯥꯅ ꯑꯃꯨꯛ ꯉꯥꯎꯔ ꯂꯥꯛ ꯈꯠꯅꯍꯧꯅꯤ ꯇꯥꯔꯒ ꯅꯤꯁꯥꯗꯣ ꯆꯥꯁꯜꯂ ꯇꯨꯝꯃ ꯂꯩꯅꯅꯤ ꯃꯃꯤꯠ ꯃꯅꯥ ꯉꯥꯛꯁꯪ ꯉꯥꯡꯒꯩ ꯑꯗꯩ ꯍꯦꯟꯖꯟꯕ ꯅꯨꯃꯤꯠꯇꯅ ꯈꯠꯅꯍꯧꯔꯛꯀꯅꯤ ꯐꯨꯜ ꯆꯥꯁꯜꯂ ꯂꯥꯛꯑꯒ ꯑꯗꯩ ꯑꯗ ꯋꯥꯟꯊꯔ ꯇꯥꯍꯧꯔꯦꯅ ꯑꯃꯨꯛ ꯈꯨꯟꯕ ꯆꯠꯀꯅꯤ ꯑꯗ ꯐꯥꯍꯧꯔꯦꯌꯦ ꯀꯥꯞꯄꯝꯃꯦꯅ ꯑꯃꯨꯛ ꯃꯩꯔꯥ ꯄꯥꯏꯕꯤꯅ ꯐꯥꯔꯦꯅ ꯑꯗꯩ ꯁꯦꯟꯇꯔꯒꯤ ꯃꯤꯅ ꯄꯨꯈ꯭ꯔꯦ ꯂꯣꯀꯞꯇ ꯂꯩꯔꯦꯅ ꯑꯃꯨꯛ ꯑꯁ ꯅꯨꯄꯤꯁꯤꯅ ꯍꯥꯏꯕ ꯄꯨꯟꯁꯤꯁꯦ ꯄꯨꯟꯁꯤ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯔꯦꯕ ꯑꯗ ꯃꯥꯅ ꯌꯥꯝ ꯄꯥꯈꯠꯂꯤꯁꯤꯅ ꯃꯄꯥ ꯉꯥꯎꯕꯗꯩ ꯃꯆꯥꯗꯣ ꯉꯥꯎꯔꯛꯈꯤꯕꯅꯦꯕ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥ 2 ꯂꯩꯔꯤꯕꯗꯨꯁꯨ ꯉꯥꯎꯔꯛꯑꯗꯤ ꯑꯩꯁꯦ ꯀꯔꯤꯅꯣ ꯍꯥꯏꯔꯦꯕ ꯑꯁ ꯌꯥꯝ ꯁꯥꯊꯤꯅ ꯃꯥꯒꯤꯁꯦ ꯑꯋꯥꯕ ꯑꯃꯅꯤꯀꯣ ꯃꯥꯅꯒ ꯋꯥꯕꯁꯦꯀꯣ ꯑꯗꯩ ꯁꯨꯃꯥꯏꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯇꯥꯟꯅꯕ ꯂꯥꯛꯑꯦꯕ ꯑꯗꯒꯤ ꯍꯣꯝꯗ ꯂꯥꯛꯄꯁꯤꯁꯨ ꯑꯩꯈꯣꯏꯒꯤꯅꯦ ꯁꯨꯡꯂꯦꯞ ꯂꯦꯞꯄ ꯅꯠꯇꯦꯀꯣ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯏꯕꯦꯝ ꯑꯃꯈꯛꯁꯨ ꯂꯥꯛꯑꯦ ꯃꯥꯁꯦ ꯑꯉꯥꯡ ꯑꯃ ꯁꯨꯔꯦ ꯑꯉꯥꯡ ꯑꯃ ꯂꯩꯔꯦ ꯍꯥꯏ ꯃꯆꯥ ꯆꯍꯤ 5 ꯐꯥꯔꯦꯅ ꯃꯄꯥꯝꯗꯁꯨ
ꯃꯥꯁꯦ ꯑꯅꯤꯔꯛ ꯆꯠꯂꯨꯔꯦ ꯍꯥꯏ ꯃꯥꯏ ꯅꯨꯄꯥꯁꯦ ꯅꯨꯄꯤꯁꯦ ꯌꯥꯝ ꯀꯣꯏꯕ ꯌꯨꯁꯨ ꯊꯛꯄ ꯑꯗꯨꯒ ꯅꯨꯄꯤꯁꯦ ꯌꯥꯝ ꯀꯣꯏꯕ ꯑꯗꯣ ꯃꯥꯅꯁꯨ ꯊꯨꯒꯥꯏꯕ ꯌꯥꯕ ꯊꯨꯒꯥꯏꯔꯦ ꯍꯥꯏ ꯑꯗꯨꯝ ꯇꯣꯛꯇꯕ ꯑꯗꯨꯝ ꯀꯣꯏꯕ ꯑꯗꯨꯒꯤ ꯃꯕꯥꯅꯤ ꯅꯨꯄꯤꯁꯤꯒꯤ ꯐꯣꯟ ꯍꯦꯛ ꯃꯦꯁꯦꯖ ꯐꯥꯅꯔꯅꯤ ꯃꯥꯅ ꯍꯦꯛ ꯆꯠꯊꯣꯛꯔꯦ ꯍꯜꯂꯦꯖꯨꯁꯨ ꯋꯥꯔꯤ ꯁꯥꯔꯝꯃꯅꯤ ꯃꯥꯅ ꯍꯦꯛ ꯃꯨꯜꯂꯅꯤ ꯑꯗꯩ ꯅꯨꯄꯤꯗꯣ ꯊꯤꯅ ꯉꯥꯡꯉꯅꯤ ꯈꯟꯅꯔꯅꯤ ꯃꯥꯏ ꯅꯨꯄꯥꯅ ꯊꯥꯖꯤꯜꯂꯛꯑꯅꯤ ꯁꯨꯝꯕꯩ ꯈꯠꯅꯕꯁꯦ ꯃꯁꯤꯡ ꯈꯪꯗ꯭ꯔꯕ ꯃꯥꯁꯦ ꯃꯁꯥꯁꯦ ꯄꯨꯔꯥ ꯄꯪꯁꯤꯜꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯦꯛ ꯁꯤꯜꯂꯤꯕ ꯍꯥꯎꯁ ꯀꯤꯞꯄꯤꯡꯒꯤ ꯕꯦꯕꯤ ꯁꯤꯇꯔꯒꯤ ꯃꯄꯥꯟ ꯂꯝꯒꯤꯀꯣ ꯏꯟꯗꯤꯌꯥ ꯃꯅꯨꯡ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯃꯅꯨꯡꯒꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯐꯦꯃꯤꯂꯤ ꯉꯥꯛꯇꯅꯤꯀꯣ ꯏꯟꯗꯤꯌꯥ ꯃꯅꯨꯡꯒꯤ ꯃꯄꯥꯟꯗ ꯂꯩꯁꯦ ꯑꯗꯨꯒꯤ ꯃꯌꯥꯝ ꯀꯧꯔꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯄꯩꯁꯥ ꯊꯣꯛꯇ꯭ꯔꯤꯕꯁꯤꯡ ꯂꯩꯁꯥꯕꯤꯁꯤꯡ ꯃꯧꯁꯤꯡꯀꯣ ꯑꯗꯨꯝ ꯂꯥꯛꯄꯤꯌꯨ ꯑꯗꯨꯒ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔ ꯁꯤꯟꯕꯩꯗꯤ ꯏꯔꯥꯛ ꯂꯥꯛꯇꯦ ꯂꯩꯕꯒꯤ ꯉꯥꯛꯇꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯂꯩꯇ꯭ꯔꯤꯕ ꯂꯩꯁꯥꯕꯤ ꯄꯥꯈꯪꯁꯤꯡ ꯑꯗꯨꯒ ꯌꯨꯝ ꯄꯥꯜꯂꯨꯔꯕꯁꯤꯡꯗꯨ ꯃꯥꯏ ꯄꯦꯔꯦꯟꯁ ꯂꯥꯛꯑꯒ ꯌꯥꯝ ꯇꯥꯟꯅꯩꯌꯦ ꯍꯧꯖꯤꯛꯁꯦ ꯑꯉꯛꯄ ꯑꯃꯅꯤ ꯁꯤꯁꯨ ꯑꯗꯨꯅ ꯑꯩꯅ ꯁꯤꯁꯦ ꯃꯣꯏꯅ ꯏꯀꯥꯏ ꯍꯥꯏꯌꯦꯕ ꯑꯩꯈꯣꯏꯅꯒ ꯁꯨꯝ ꯂꯥꯎꯊꯣꯛꯄꯗꯣ ꯑꯗꯨꯝ ꯃꯅꯤꯄꯨꯔꯗꯗꯤ ꯆꯠꯅꯕꯁꯨ ꯑꯣꯏꯗꯦꯗꯅ ꯃꯄꯥꯟꯗꯗꯤ ꯆꯠꯅꯩ ꯍꯣꯏ ꯑꯗꯨꯒꯤ ꯃꯌꯥꯝ ꯑꯃ ꯃꯅꯨꯡꯗꯗꯤ ꯂꯥꯛꯑꯦ ꯑꯗꯣ ꯌꯥꯝ ꯁꯥꯊꯤꯅꯗꯤ ꯆꯍꯤꯗꯤ ꯌꯥꯝꯖꯜꯂꯛꯑꯕ ꯃꯥꯏ ꯆꯥꯅꯕꯗꯤ ꯍꯦꯛ ꯂꯩꯇꯕ ꯁꯤꯒꯤꯁꯨ ꯃꯊꯥꯗꯤ ꯌꯥꯝ ꯁꯥꯟꯅꯔꯝꯃꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯂꯥꯛꯑꯒ ꯋꯥꯔꯤ ꯂꯣꯏ ꯂꯤꯔꯒ ꯃꯣꯏꯅ ꯑꯄꯥꯝꯕꯗꯣ ꯁꯤꯅꯤ ꯁꯨꯃꯥꯏꯅ ꯑꯣꯏꯕ ꯄꯥꯝꯃꯤ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯕ ꯀꯅꯥꯝꯅ ꯕꯤꯖꯤꯅꯦꯁ ꯑꯃ ꯇꯧꯔ ꯌꯥꯔꯦ ꯃꯁꯥꯒꯤ ꯍꯤꯡꯅꯕꯒꯤ ꯁꯦꯟꯊꯣꯛ ꯑꯃ ꯂꯩꯔ ꯌꯥꯔꯦ ꯑꯗꯩ ꯉꯥꯎꯁꯟꯅꯗꯕ ꯑꯗꯩ ꯂꯥꯏꯔꯤꯛꯁꯨ ꯈꯤꯇꯪ ꯌꯥꯎꯕ ꯑꯗꯨꯏꯗꯤ ꯌꯥꯔꯦ ꯍꯥꯏꯕ ꯑꯗꯩ ꯅꯨꯄꯥꯁꯤꯡꯅ ꯄꯥꯝꯃꯤꯁꯦ ꯂꯥꯏꯔꯤꯛꯁꯨ ꯈꯔ ꯍꯩꯕ ꯑꯗꯩ ꯊꯕꯛ ꯇꯧꯗ꯭ꯔꯁꯨ ꯌꯥꯏ ꯍꯥꯏꯕ ꯑꯗꯩ ꯃꯁꯥꯒꯤ ꯊꯕꯛ ꯇꯧꯕ ꯄꯥꯝꯕ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯕ ꯅꯨꯄꯥ ꯑꯗꯨꯏꯗꯤ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯕ ꯅꯨꯄꯤ ꯄꯥꯝꯕꯁꯨ ꯌꯥꯎꯋꯦ ꯑꯗꯣ ꯊꯕꯛ ꯇꯧꯗ꯭ꯔꯁꯨ ꯌꯥꯏ ꯅꯨꯄꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯀꯩ ꯐꯖꯅ ꯀꯣꯏꯒꯗꯕ ꯍꯩꯒꯗꯕ ꯑꯦꯗꯖꯁꯃꯦꯟ ꯍꯩꯕ ꯈꯔ ꯖꯦꯟꯇꯜ ꯑꯣꯏꯕ ꯑꯗꯩ ꯃꯁꯛ ꯃꯇꯧ ꯈꯤꯇꯪ ꯐꯖꯕ ꯑꯗꯨꯝꯕ ꯄꯥꯝꯃꯦ ꯍꯥꯏꯕꯁꯨ ꯌꯥꯎꯏꯀꯣ ꯃꯈꯜ ꯑꯍꯟꯁꯤꯡ ꯌꯥꯝ ꯂꯥꯛꯑꯦ ꯌꯥꯝ ꯇꯥꯟꯅꯕ ꯑꯗꯣ ꯀꯩꯅꯣꯁꯨ ꯍꯣꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕꯁꯨ ꯑꯗꯨꯝ ꯂꯦꯞꯇꯦ ꯑꯗꯣ ꯑꯩ ꯃꯊꯪꯗ ꯂꯣꯏꯅꯃꯛ ꯍꯣꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯗꯩ ꯀꯃꯦꯟꯁꯤꯡ ꯃꯊꯪꯗ ꯑꯣꯏꯅ ꯄꯨꯂꯞ ꯄꯥꯊꯣꯛꯆꯔꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯣꯏꯁꯤꯟꯖꯔꯦ ꯃꯅꯤꯄꯨꯔꯗꯁꯨ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤ ꯑꯣꯏꯅ ꯃꯅꯤꯄꯨꯔꯁꯤ ꯑꯩꯈꯣꯏꯒꯤ ꯑꯦꯖꯨꯀꯦꯁꯟꯒꯤ ꯂꯝꯗꯗꯤ ꯑꯩꯈꯣꯏꯁꯨ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯟ ꯀꯜꯆꯔꯗ ꯑꯉꯥꯡꯁꯤ ꯆꯍꯤ 3 ꯍꯦꯛ ꯇꯝꯕꯗꯒꯤ ꯆꯍꯤ 3 ꯍꯦꯛ ꯁꯨꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯆꯠꯄ ꯗꯦꯟ ꯀꯣꯂꯦꯖ ꯆꯠꯄ ꯃꯥꯏ ꯀꯔꯤꯌꯔꯗ ꯉꯥꯛꯇ ꯐꯣꯀꯁ ꯇꯧꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯆꯥꯁꯤꯡꯁꯤꯁꯨ ꯑꯩꯈꯣꯏꯅ ꯃꯇꯤꯛ ꯆꯥꯔꯕ ꯃꯇꯝꯗ ꯌꯨꯝꯕꯥꯟꯕꯒꯤ ꯂꯝꯕꯤ ꯍꯥꯏꯕꯁꯤ ꯂꯥꯛꯑꯝꯗꯥꯏꯗ ꯑꯃꯨꯛꯀꯁꯨ ꯑꯩꯈꯣꯏꯒꯤꯗꯤ ꯏꯟꯒꯦꯖꯃꯦꯟꯒꯤ ꯋꯥꯔꯤꯁꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛꯀꯤ ꯏꯆꯦꯅ ꯍꯧꯖꯤꯛ ꯊꯝꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦꯠꯐꯣꯝꯁꯤꯁꯨ ꯃꯌꯥꯝ ꯁꯤꯖꯤꯟꯅꯕꯤꯌꯨ ꯍꯥꯏꯕꯗꯤ ꯃꯅꯤꯄꯨꯔꯗ ꯆꯠꯅꯗ꯭ꯔꯒꯁꯨ ꯃꯄꯥꯟꯗꯗꯤ ꯌꯥꯝꯅꯁꯨ ꯆꯠꯅꯔꯤ ꯑꯗꯨꯒ ꯌꯨꯝꯕꯥꯟꯕꯒꯤ ꯃꯇꯝꯁꯤ ꯌꯧꯔꯛꯄ ꯃꯇꯝꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌా ꯂꯥꯛꯇꯕ ꯅꯠꯇꯦ ꯁꯤꯒꯤꯁꯨ ꯈꯤꯇꯪ ꯁꯥꯐꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯊꯝꯕꯤꯔꯤꯕ ꯑꯣꯖꯥꯒꯤ ꯃꯐꯝꯁꯤꯗꯁꯨ ꯃꯌꯥꯝ ꯇꯥꯟꯅꯕꯤꯕ ꯑꯗꯨꯃꯛ ꯌꯥꯒꯅꯤ ꯍꯥꯏꯅ ꯊꯝꯕꯁꯤꯁꯨ ꯌꯥꯝꯅ ꯃꯌꯥꯝꯒꯤ ꯀꯥꯟꯅꯕ ꯑꯃ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯒ ꯌꯨꯝꯕꯥꯟꯕ ꯍꯥꯏꯕꯁꯤꯁꯨ ꯑꯔꯥꯏꯕ ꯑꯃ ꯅꯠꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯌꯥꯝꯁꯤ ꯑꯐꯕ ꯌꯥꯏꯐꯕ ꯌꯨꯝꯕꯥꯜꯂꯣꯟ ꯑꯃ ꯂꯥꯛꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨꯃꯁꯨ ꯂꯧꯕꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯏꯊꯧꯗ ꯆꯤꯟꯅꯕ ꯀꯌా ꯑꯃꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯁꯤ ꯑꯐꯕ ꯈꯨꯟꯅꯥꯏ ꯑꯃꯗꯤ ꯂꯥꯛꯇꯕ ꯌꯥꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯑꯃꯒ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯕ ꯑꯃꯒ ꯃꯇꯦꯡ ꯄꯥꯡꯅꯕ ꯑꯃꯒꯤ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯦ ꯄꯤꯅꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯤ ꯑꯩꯈꯣꯏꯅ ꯍꯦꯜꯗꯤ ꯑꯣꯏꯍꯟꯕ ꯃꯇꯝꯗ ꯏꯁꯥꯁꯤ ꯍꯥꯟꯅ ꯃꯔꯨ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯋꯥꯈꯜꯁꯤ ꯇꯥꯃꯤꯟꯅꯔꯒ ꯋꯥꯈꯜꯁꯤ ꯈꯟꯊꯃꯤꯟꯅꯔꯒ ꯑꯃꯅ ꯑꯃꯕꯨ ꯅꯨꯡꯁꯤꯅꯕ ꯑꯃꯅ ꯑꯃꯕꯨ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅꯃꯛ ꯃꯊꯧ ꯇꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯑꯩꯈꯣꯏꯅ ꯏꯄꯣ ꯃꯤꯗꯤꯌꯥꯅ ꯁꯦꯝꯖꯔꯤꯕ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯀꯤ ꯄ꯭ꯂꯦꯠꯐꯣꯝꯁꯤꯗꯒꯤ ꯃꯌꯥꯝꯒꯤ ꯑꯍꯦꯟꯕ ꯋꯥꯈꯜꯂꯣꯟ ꯑꯍꯦꯟꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯑꯍꯦꯟꯕ ꯑꯩꯈꯣꯏꯒꯤ ꯃꯤꯠ ꯅꯥꯀꯣꯡ ꯑꯣꯏꯒꯗꯕ ꯄꯥꯎꯁꯤꯡ ꯑꯩꯈꯣꯏꯗꯁꯨ ꯇꯝꯕꯤꯔꯛꯎ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯀꯤ ꯈꯨꯠꯊꯥꯡꯗ ꯃꯌꯥꯝꯗ ꯌꯧꯍꯟꯖꯔꯒ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯌꯥꯝꯁꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯃꯃꯝ ꯑꯣꯏꯃꯤꯟꯅꯔꯒ ꯀ꯭ꯔꯥꯏꯝ ꯍꯟꯊꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯌꯨꯝꯕꯥꯜꯂꯣꯟꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤ ꯑꯃꯨꯛꯇꯪ ꯁꯥꯟꯇꯤ ꯂꯩꯕ ꯑꯃꯗꯤ ꯀ꯭ꯔꯥꯏꯝ ꯍꯟꯊꯕ ꯀ꯭ꯔꯥꯏꯝ ꯂꯩꯇꯕ ꯑꯃ ꯑꯣꯏꯍꯟꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯀꯤ ꯐꯦꯃꯤꯂꯤꯁ ꯃꯌꯥꯝꯅ ꯑꯍꯦꯟꯕ ꯐꯦꯃꯤꯂꯤꯁ ꯃꯌꯥꯝ ꯑꯃ ꯆꯤꯡꯁꯤꯟꯕꯤꯔꯛꯂꯒ ꯑꯍꯦꯟꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯍꯦꯟꯕ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯋꯔꯁ ꯀꯌꯥ ꯑꯃ ꯄꯨꯊꯣꯛꯃꯤꯟꯅꯔꯒ ꯃꯅꯤꯄꯨꯔꯒꯤ ꯑꯦꯕ꯭ꯔꯤ ꯅꯨꯛ ꯑꯦꯟ ꯀꯣꯔꯅꯔꯗ ꯑꯩꯈꯣꯏꯁꯤ ꯃꯦꯁꯦꯖ ꯃꯌꯥꯝꯁꯤ ꯌꯧꯍꯟꯃꯤꯟꯅꯔꯒ ꯄ꯭ꯂꯦꯠꯐꯣꯝ ꯑꯁꯤ ꯁꯦꯝꯃꯤꯟꯅꯁꯤ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯑꯩꯈꯣꯏꯒꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯑꯃꯗꯤ ꯀ꯭ꯔꯥꯏꯝ ꯂꯩꯇꯕ ꯃꯤꯠ ꯅꯥꯀꯣꯡ ꯁꯤꯡꯕ ꯃꯤꯠ ꯅꯥꯀꯣꯡ ꯂꯩꯅ ꯑꯩꯈꯣꯏꯁꯤ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃꯃꯝ ꯑꯣꯏꯕꯗ ꯃꯌꯥꯝꯒꯤ ꯃꯇꯦꯡꯁꯤ ꯌꯥꯝꯅꯃꯛ ꯗꯔꯀꯥꯔ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯁꯤ ꯑꯃꯒ ꯁꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯑꯃꯒ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯃꯤꯟꯅꯁꯤ ꯑꯃꯒ ꯍꯦꯜꯄꯤꯡ ꯍꯦꯟ ꯂꯩꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤꯃ ꯊꯝꯖꯔꯒ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯏꯄꯣ ꯃꯤꯗꯤꯌꯥꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯊꯣꯛꯆꯔꯤꯕ ꯁꯤꯔꯤꯁ ꯅꯥꯏꯅ ꯄꯨꯊꯣꯛꯆꯔꯤꯕ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁ 39 ꯁꯨꯕ ꯍꯥꯏꯕꯗꯤ 99 ꯁꯨꯕ ꯑꯦꯄꯤꯁꯣꯗ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯗꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯄꯤꯅꯕꯤꯔꯁꯤ